ꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏꯗꯤ ꯁꯤꯜꯂꯤ ꯑꯗꯨꯒ ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯛꯏꯁꯤꯕꯨ ꯎꯁꯤꯠꯇꯕ ꯈꯣꯠꯇꯕ ꯕꯣꯔ ꯌꯥꯎꯗꯕꯅ ꯍꯦꯛꯇ ꯍꯧꯅ ꯈꯜꯂꯦꯅꯦ ꯑꯗꯩꯗꯤ ꯅꯨꯄꯤ ꯃꯄꯥꯗꯨꯁꯨ ꯁꯥꯎꯔꯦ ꯑꯗꯨꯒ ꯑꯗꯩꯗꯤ ꯁꯥꯎꯔꯦ ꯎꯁꯤꯠꯇꯕ ꯅꯨꯄꯥꯁꯨ ꯑꯝꯇ ꯌꯥꯎꯔꯛꯇꯕ ꯃꯄꯥꯁꯨ ꯌꯥꯎꯔꯛꯇꯕ ꯏꯆꯥꯒꯤ ꯂꯧꯈꯠꯄꯅꯤ ꯑꯩꯈꯣꯏꯗꯤ ꯆꯥꯛꯀꯧꯕꯅꯤ moina. EPOM Media is not affiliated with any crowdfunding campaigns discussed on this podcast. These campaigns are run by individual campaigners, and viewers participate at their own risk. Every action taken is the viewer's sole responsibility. EPOM Media will not be held accountable for any consequences. Our platform focuses on social discussion and promoting a crime-free society. We do not endorse or participate in crowdfunding activities. By watching, you acknowledge and agree to these terms. Mayam Kurumjari and a very good evening. EPOM Media and Mayam Gidamakta series 9 Puthokchariba Crime Diaries Yangbiri Singwa Han Maktada Suraj Khongban Tabam Nataram Nokcha Bagalon and Ikai Kumbu Chering Asisu EPOM Media and Mayam Gidamakta Puthokchariba Crime Diaries Marfuga Mathoi Suba episode Yangbiri Singbu Han Tagachari Lorina Ikai Kumbasu Cherry Mayamgi Ekogi Maike de Supportuna Ikonangasi Paubada Crime Diaries Habis Mayam Gidamakta Kona Chautokna Platform Masida Mayam Gidamakta Sebatobangam Zabani Habisima Tamzaraga Ngasigi Crime Diaries ki Marfuma Thoi Suba episode Yorokpa Habisisu Akoigi Nuksizaraba viewers Mayam Amagi Kutang the Koisi Aduki Mati Akoina Sukuina Mayam the Magda Sebatobangam Zabani Habisimasu Mayamda Ahan Makta Tamzage Aduka Hanana Tagachari Ngasigi Crime Diaries Marfuma Thoi Suba episode ki the Maktasu Ozaro Vitale Masu Mayamgi Ichero Vitale Masu Studio the Lengsinduna Mayamgi Sebatona the Magda Ready the Lazare Aduka Kogi Crime Diaries ki Ngasigi Marfuma Thoi Suba episode se Houdingagi Mango Ina Mayamda Mayamna Kaurangna Kari topic Oiragadaba Haina Mayamna Nungnangna Mayamna Yamna Kangna Yamna Kaurangna Lebudu Nasiki topic say Yam interesting Oi Aduga Akoi Wakansi Kitang Tadaraga Hairiba topic Sibu Kari None have the Mayamna Nasiko Nasiki Ozana Pubirakliba Ekoigi topic say Bor Yaudaba Chakoba Haina Hairi Bor Yaudaba Chakoba I said normally Akogi Mangani Chakoba Duni Mangani Chakoba Gumbasi Dum Luhonke Homatunga Natragasu Lokatpa, Natragasu Hoigi, Mohoina, a Yumda Kawumatamda, Boramati Kainasi, Aduma Kauribung Acteribu, Nasigi, Ozana Pubirakis, Bor Yauda, Chakoba, Hainatole, Karamba Matanga, Bor Kari Yaudim, no money, Yahundri Bara, Kari Taurubagino, Habiduma, Ozadagi, Makatana, Tamina, Si Aduga, Tadringagi Mango Yana, Nasi Soikogi, Machet Amoina, disclaimer, Kona Tamzariba. 18 years below avoid to honsi habasi masume amna ningsing zari loina Crime Diaries habasi ekogi legal platform na chade Crime Diaries ki moto se ekoina every nook and corner da crime si ekogi Manipur society de crime si handana mitigate taunaba gi damak ki pandam da ekona thamjabani habasi ma mayam da amukka na hona ningsing zari loina na ekogi ngasi gi marfuma toy suba Crime Diaries ki episode sida su ekogi nungsi zaraba sponsors sing adumak mayam gi damak ta nungsi na tobirakli ahan bada ekoi mayam na su hen thodo hindo Kangbiraba Laren Jewelers Ahanba outlet Sagol Banipa Kaitel and Suba Segaro Toda Babuk Lekai de Lebisida Mayam Sung Social Dana Apamba I could 100% guaranteed or about gold gift products Mayamama Lobiraga Isasi lifestyle si upgrade Tobu elegance on a lebu have some Tamzage Ani Suba Sponsors in a Career Point Kota Infal Center, Mamang the Sudomo, Akona Tamzakre, I could get doctor Amadi engineer, Tamning Busing, aspiring candidates, Mayam Gidamakta, parents, guardians, Mayam Amana, I could get Career Point Kota Infal Center, Hairangoi Toning Temcha, Karong Sida, Lengsin Biraklaga, Angang Sing Sigi, I could get Makoi Career Siambada, support to Honbu, have Smith Tamzage, Lunana, Career Point Kota Infal Center, si Mayam Gidamakta, Puduna, Lakchabani, Aduga, Career Point Kota Infal Center the Hangibasi, a Career Point Kota, Rajasthan the Lebasiga, Adumak Chap Manarabadumba standard ni Habidi, Makogi pattern, Mokogi Niom, the Loimak Oza Singsu, okay, faculty Singsu, Kota na screen Toroga Tarak Pangakta, Obenamaram Oiraga, Magi standard Handadana, Mapamasita Mayamgi, a Kogi aspiring candidate for NEET and G Kambusi Loimak, Mapamazelaga, Tamhanba, Kanghanba, a Kogi NEET ka G Gagi exams correct to Honbada, Yamna Charmating.
ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯑꯦꯁꯄꯥꯏꯔꯤꯡ ꯑꯣꯏꯔꯤꯕꯁꯤꯡꯒꯤꯗꯃꯛꯇ ꯀ꯭ꯂꯥꯁ 8 12 ꯐꯥꯎꯕ ꯐꯥꯎꯗ ꯃꯈꯣꯏꯒꯤ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯁꯤꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯖꯔꯤ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯤ ꯈꯔ ꯅꯧꯔꯤꯉꯩꯗꯤ ꯍꯣꯠꯍꯟꯅꯤꯡꯕ ꯃꯌꯥꯝꯒꯤꯁꯨ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯁ 8 9 10 11 12 ꯀꯤꯗꯃꯛꯇꯁꯨ ꯍꯣꯁꯇꯦꯜꯒ ꯂꯣꯏꯅꯅ ꯒꯔꯜꯁ ꯕꯣꯏꯁꯀꯤ ꯁꯦꯄꯔꯦꯠ ꯍꯣꯁꯇꯦल ꯂꯩꯔꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯔꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯀꯟꯗꯨꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯔꯚꯤꯁꯁꯤ ꯊꯝꯖꯔꯤ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯗ ꯅꯤꯡꯁꯤꯡꯖꯔꯒ ꯉꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ 34 ꯁꯨꯕ एपिसोडꯁꯤꯗ बोर याउदबा चाकौबा हाइबसी कमाइना हाइरिबनो करमना क्राइम दा चेनरिबनो हाइबदो अखोइगी ओजादगी लौमिनसी क्राइम डायरीज के व्यूअर में आम बोई कोनोना कोरमजारी सुरस पुजो आई माइकरी तराम नोक्सरी थागचरी भाई पोमेडिया बुसु आई थागा फोंदोक्सरी दो ngasiगी चाकौबदा बोर याउदबा हाइबसे सी थौदोक्से अइना सही 10 मुकी ममांगदा थेंनागिबा थौदो अमनी 10 बु हेलमनी 33 मु नाम थमोइ साखिबा थौदो अमने होय होय याम थमोइ साखिबा याम थमोइ काइगिबा नुसी काइना मै कइनो काइना बै थौदो अमा होय होय नुसी वारी अमा होय जुकी इबेमजे मतमजिदा माजे इंखलकपने कोई माजे ग्रेजुएशन पास यार गुंबगा तंबा कोई माजे मीजे मसा पातक तौरगने अदम अंगांगजे वांगचावे दुगा कोई मसिन मयाजे am taba tabado mamaije am paaba मीजे mamaije थाब लई पाब लईदना मायना पातक तौरगा मसिन मयाजे am taba tabai माना वांगांग पदा am नुक्सीबदो मसिन मयाजे माय ओएबा माजे मोजी कोई यावसंगी पुरिप्रो लईबा ममानाबी खरगा मोजी बाजार चटपदा मोजी याम लापा मफम अमदगिनी इम्फालदगी याम हाइदाबको दुगा नुपाजु जुंग याम लापेबा मोइजे खोई ओइनादोइजे खोइगिने मोइरांगा कइनो हो ओइनादोइनेबा कुनराक पोंग कइबीगा स्माइना लापा सार अनिजे फाक याम सना अद नुपाजु कोई यावसंग हंसित हौगदमने हाइबसिदा मोइजु ममाना खरगा फिरोल लईबसे मतमदुदा याम कानारमेबा यावसंगी इंग फिरोल लईब इम्फान कारोजे इम्फान चटलुजिना अलमाइना तौदा थेंनाबने मोइसे दुगा कोई फुरित सुम खनबदा अखोई थे उनाबदगी सुम पामनागिबा माइना अदुम येंगदना नुपाजनाजु नुपीजनाजु येंगदना दई कोई नुपी होइजे ना तोप तु कालम चंगरे मोइजु इन्नादना स्लाइ चसी इन्नाजी गागा नमिसे माइना इन्नारा दु मोइजे खंगनागरेबा लोइरकपदा दुम अस कइनो सा थमिनागिजे दु तमिनागिजे गागा अदुम फमिन्नादना थमिन्नादना अमाइना मोइजे कोई फोन गाजे कीपैड का पाइनाबा मतम अमाइना नंबर का पिनादना मोइजे माइ खंगनागरे अदुगा सन्नारे अदै फोन अदुम तौनारे अदै मोइगी थाबन्नै लाउ खोलोना यावसंदगाजे मोइ नुपा होइजे ngatadagiga chatle aduga ngasi thabanji hayang yum malokna nongani kaina mama bajinga gari ani unga troga moije chatle sangal lingai dagi moi thabali lane ga sangan charaga ga chatle ko pung 10 dai dai lila chu yawbani na aduga moije hangalanda ga thaudana koi lae khole kana dai moiju tholaktana yengdana ngang gaina ga adai lila famje moije ngai le ma koi nupi gaina mora gumba tulgumda famma nupa na maningda lepa yengnabdo amaina nupa gaina yengaga मोइजे अदमाइगा यंगमिनबगी याम नुंगाइबदो अदमाइनागा अदगी मु थाबन मतमजे मुंगाइबा मोइजना लीला लोर मोइना ममसुक तौरपदा लीलाजु लोइनैदना संगेबा दai थाबन मतमजे गाइबा अदai सईगाजे खोंगकपा अदai मोइजु अस थोकनिंगबा थाबनगी केदना दैदि अस मोइ चाक लामंगनि गाइदौनि लामदा लाकोनिना कमाइ तौनी गाना मोइजना पाखतपको अदai पुतोगे पिजाबजु याब नतेदो अदai कइनोजे मोइजु हंगलादागा थाव गाइदना दai थाबन मतमजे यौरे अदुगा मोइजे थोकले अदमाइ थाबनगा सोमिनादना बाजे याम पचना अदमाइ नुसिनारेबा अदुगा नुपीजिगिना इमुंगजे वाइ मोइजे मयुम अदुम पाखलमदा लैरगा सुरा नोमा सारगा अदमाइना लै अदु मपाजे नुपीगी मपाजे याम जाथिबा लेकाइदा हाइने मोइ मपाजी ममांगदने अंगांग अमा समा चट ngamdabiनेबा मा लेरदिने मपान थोके तौरमजे थोकनादबि वांगांग संगांग याम कइनो तौबको माजे जाथिबा यामना अदु मोइगी अदु मोइ मामा होइगाजे याम कीना चटपा दai मोइगाजे मपाजी लेरदि मांगोलम थोकदाजे थोकतबि तन्नाबदो अदमाइना इसौगाजे कोइगी लांगरदि याम तिना लांगबा इसौगाजे मीजे लै ngamnadaba अदमाइना ओइबा मपा अमगी मसाने मसानुपीजेको
ꯂꯩꯇꯦ ꯂꯥꯏꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯁꯦ ꯃꯤꯅꯗꯤ ꯄꯥꯈꯥꯟ ꯇꯧꯋꯦꯕ ꯏꯖꯠ ꯇꯧꯋꯦꯕ ꯑꯗ ꯃꯥꯁꯦ ꯌꯥꯝ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯦꯕ ꯃꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯎꯒꯤ ꯌꯨꯝ ꯁꯥꯕ ꯕꯣꯔꯣꯅꯦꯕ ꯑꯗꯣ ꯃꯥꯁꯦ ꯑꯗꯨꯝ ꯁꯨꯅ ꯋꯥꯔꯤꯁꯤ ꯑꯇꯩꯗ ꯅꯠꯇꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯕꯣꯛ ꯍꯥꯏꯇꯥꯔꯦ ꯃꯃꯥꯁꯤ ꯅꯥꯈꯤꯕꯗ ꯄꯩꯁꯥꯁꯦ ꯄꯨꯊꯈꯤꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯃꯒꯤ ꯑꯃꯨꯛ ꯁꯤꯡ ꯁꯨꯔꯛ ꯇꯥꯜꯂꯛ ꯑꯗꯨꯝ ꯀꯣꯟꯅꯗꯕ ꯑꯗꯩ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯅꯤꯉꯣꯜꯈꯩꯁꯨ ꯃꯊꯪ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯅꯤꯉꯣꯜ 4 ꯄꯣꯛꯄ ꯄꯤꯕꯥ ꯑꯃꯈꯛ ꯄꯣꯛꯄꯗ ꯃꯊꯪ ꯂꯨꯍꯣꯡꯉꯛꯄ ꯑꯗꯨꯒꯤ ꯋꯥꯔꯛꯄ ꯑꯗꯨꯅ ꯋꯥꯔꯦ ꯃꯄꯥꯁꯦ ꯑꯗꯣ ꯃꯄꯥꯁꯤꯅ ꯑꯗꯨꯝ ꯍꯥꯏ ꯑꯩꯅ ꯃꯤꯒꯤꯗꯤ ꯌꯨꯝ ꯑꯁꯨꯛ ꯌꯥꯝꯕ ꯑꯆꯧꯕ ꯎꯒꯤ ꯌꯨꯝ ꯁꯥꯏꯌꯦꯕ ꯑꯩ ꯏꯁꯥꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯃꯔꯦꯜ ꯂꯥꯠꯄ ꯌꯨꯝꯖꯥꯎ ꯃꯥꯡꯒꯣꯜ ꯂꯩꯕ ꯌꯨꯝ ꯑꯃꯕꯨ ꯍꯦꯛ ꯁꯥ ꯉꯝꯗꯅ ꯏꯁꯥꯒꯁꯦ ꯑꯩꯁꯦ ꯁꯤꯗꯣꯔꯕ꯭ꯔꯥ ꯀꯥꯟꯗ ꯃꯄꯥꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯃꯄꯥꯁꯦ ꯁꯥꯎꯗꯅꯕꯁꯤ ꯍꯣꯠꯅꯩꯕ ꯃꯃꯥꯒ ꯃꯣꯏꯒꯩꯁꯤꯅꯀꯣ ꯑꯗ ꯃꯥꯁꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯃꯁꯛꯁꯦ ꯐꯖꯩ ꯌꯥꯝ ꯇꯥꯟꯅꯩ ꯃꯣꯏꯒꯤ ꯈꯨꯟ ꯑꯃꯅꯤ ꯊꯪꯅꯕ ꯃꯌꯥꯝꯁꯤꯅ ꯌꯥꯝ ꯇꯥꯟꯅꯩ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯌꯥꯝ ꯍꯥꯏ ꯑꯗꯣ ꯃꯥꯅ ꯊꯑꯣꯏꯅ ꯄꯥꯝꯃꯨꯕꯁꯨ ꯌꯥꯎꯗꯦꯕ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯃꯥꯅꯁꯨ ꯌꯥꯝ ꯄꯥꯝꯖꯔꯦ ꯅꯨꯄꯥꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯃꯤꯠꯅꯒ ꯅꯣꯛꯄ ꯅꯨꯄꯥꯅ ꯅꯣꯛꯄꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯛꯇꯥꯗꯣ ꯑꯣꯏꯕ ꯃꯥꯁꯨ ꯃꯔꯥꯁꯤꯒ ꯂꯩꯕ ꯑꯗꯩ ꯑꯁꯣꯝꯗꯁꯨ ꯃꯣꯏꯁꯦ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂ ꯐꯣꯟꯒꯁꯦ ꯇꯧꯔꯛꯄꯤ ꯑꯩꯁꯨ ꯇꯥꯒꯦꯅ ꯃꯃꯥꯟꯅꯕꯒꯩꯒꯁꯦ ꯅꯞꯁꯟꯅꯕꯤ ꯑꯗꯩ ꯃꯣꯏꯁꯨ ꯁꯣꯝꯗ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯂꯩꯔ ꯐꯣꯟ ꯇꯧꯅꯕꯤ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯃꯣꯏ ꯂꯥꯛꯄ ꯅꯨꯃꯤꯠꯀꯁꯦ ꯊꯥ ꯑꯝꯗ ꯑꯃꯨꯛꯇꯪ 2 ꯂꯥꯛꯄꯁꯦ ꯉꯥꯏꯅꯕ ꯑꯗꯩ ꯃꯣꯏꯅꯒꯁꯦ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯔꯛꯑꯒ ꯆꯥꯃꯤꯟꯅꯕꯀꯣ ꯑꯗꯩ ꯃꯣꯏꯗꯤ ꯕꯖꯥꯔ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨ ꯂꯩꯔꯛꯑꯣꯌꯨ ꯑꯗꯩ ꯕꯖꯥꯔꯒꯤ ꯁꯤꯡꯖꯨꯗꯣ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯗ ꯆꯅꯥ ꯌꯣꯟꯕꯤ ꯄꯔꯦꯡ ꯑꯁꯤꯒꯤ ꯉꯥꯔꯤ ꯌꯣꯟꯐꯝ ꯄꯔꯦꯡꯗ ꯁꯤꯡꯖꯨ ꯌꯣꯟꯐꯝ ꯄꯔꯦꯡꯒꯤ ꯁꯤꯡꯖꯨꯅ ꯆꯠꯅꯩ ꯌꯥꯝ ꯃꯃꯤꯡ ꯆꯠꯂꯤꯗꯅ ꯉꯋꯥꯏꯗꯤꯀꯣ ꯍꯧꯖꯤꯛꯇꯤ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯗꯨꯅ ꯇꯧꯅꯈ꯭ꯔꯦꯕ ꯉꯋꯥꯏꯗꯤ ꯀꯝꯄꯜꯁꯔꯤ ꯕꯖꯥꯔ ꯆꯠꯂꯗꯤ ꯑꯁꯤꯒꯤ ꯁꯤꯡꯖꯨꯁꯦ ꯂꯩꯗꯅ ꯍꯟꯅꯄꯣꯟꯇꯦꯕ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯄꯔꯦꯡ ꯑꯅ ꯃꯃꯤꯡ ꯆꯠꯂꯤꯅꯦꯕ ꯕꯖꯥꯔ ꯂꯥꯛꯇꯣꯏ ꯅꯣꯏ ꯁꯤꯡꯖꯨ ꯂꯩꯔꯛꯑꯣꯌꯨ ꯑꯗꯩ ꯁꯥꯃꯨ ꯃꯈꯣꯡꯗꯩ ꯆꯅꯥ ꯂꯩꯔꯛꯑꯣꯌꯨ ꯀꯥꯏꯅ ꯂꯩꯕꯥꯛ ꯍꯋꯥꯏ ꯂꯩꯔꯛꯑꯣꯌꯨ ꯀꯥꯏꯅ ꯃꯃꯥꯟꯅꯕꯤꯈꯩꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯅꯔꯛꯑꯦꯕ ꯑꯗꯩ ꯃꯥꯅꯁꯨ ꯑꯗꯨꯝ ꯂꯩꯔꯒꯦ ꯈꯣꯠꯂꯒꯦ ꯑꯗꯨꯝ ꯈꯟꯖꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯣꯏꯁꯦ ꯆꯍꯤ 2 ꯀꯩꯃꯨꯛꯁꯦ ꯅꯨꯡꯁꯤꯅꯔꯦ ꯐꯖꯅꯀꯣ ꯅꯨꯄꯤꯁꯤꯁꯨ ꯑꯇꯣꯞꯄ ꯌꯦꯡꯗꯦ ꯑꯗꯩ ꯃꯣꯏꯒꯤ ꯑꯗꯨꯝ ꯃꯇꯝꯗꯨꯗꯗꯤ ꯀꯥꯡ ꯀ꯭ꯔꯤꯁꯅ ꯖꯔꯃꯁꯤ ꯌꯥꯝ ꯇꯧꯅꯩ ꯑꯗꯨꯗ ꯑꯗꯨꯝ ꯅꯨꯄꯥꯁꯤ ꯂꯥꯛꯏ ꯃꯥꯒ ꯑꯗꯨꯝ ꯎꯅꯩ ꯑꯇꯣꯞꯄꯒ ꯎꯅꯗ꯭ꯔꯦ ꯃꯥ ꯑꯗꯨꯝ ꯌꯥꯎꯁꯪ ꯑꯣꯏꯔꯣ ꯅꯨꯄꯥꯁꯤꯒ ꯎꯅꯩ ꯗꯤꯋꯥꯂꯤ ꯑꯣꯏꯔꯣ ꯑꯗꯨꯝ ꯎꯅꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯣꯏꯅꯤꯁꯦ ꯂꯥꯛꯈ꯭ꯔꯦ ꯐꯖꯅ ꯅꯨꯡꯁꯤꯅꯔꯒꯀꯣ ꯑꯗꯣ ꯅꯨꯄꯥꯁꯤꯒꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨꯝ ꯃꯌꯨꯝꯁꯦ ꯃꯇꯝꯗꯨꯗꯒ ꯆꯦꯛꯅ ꯁꯥꯔꯒ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇꯒ ꯃꯊꯣꯜꯒ ꯍꯥꯞꯄꯗꯤ ꯌꯥꯝ ꯂꯤꯡꯅ ꯈꯟꯅꯈ꯭ꯔꯦ ꯑꯗꯩ ꯁꯪꯒꯣꯏꯒ ꯂꯩꯔꯕ ꯁꯪꯒꯣꯏ ꯑꯁꯇꯔ ꯆꯠꯂꯕ ꯑꯗꯩ ꯃꯥꯡꯒꯣꯜ ꯑꯁꯇꯔ ꯇꯧꯔꯕ ꯁꯨꯃꯥꯡꯒꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯑꯁꯇꯔ ꯇꯧꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃꯅꯦꯅ ꯈꯟꯅꯕ ꯑꯗ ꯃꯣꯏꯒꯤꯗꯤ ꯃꯄꯥꯁꯦ ꯑꯃꯨꯛ ꯑꯣꯖꯥ ꯍꯦꯠ ꯃꯥꯁꯇꯔ ꯑꯃꯈꯛꯅꯦꯕꯀꯣ ꯃꯣꯏꯒꯤ ꯀꯩꯅꯣ ꯈꯨꯟꯁꯤꯒꯤꯀꯣ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯑꯗꯨꯃꯥꯏꯅ ꯃꯆꯤꯟ ꯃꯋꯥ ꯇꯣꯡꯕ ꯑꯣꯏꯔꯦꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒꯗꯤ ꯑꯃꯨꯛ ꯊꯣꯏꯗꯣꯛꯅ ꯈꯦꯠꯅꯔꯦꯕ ꯑꯗꯩ ꯅꯨꯄꯥꯁꯤꯗꯤ ꯑꯃꯨꯛ ꯃꯥꯁꯦ ꯑꯩꯈꯣꯏ ꯔꯦꯟꯇꯒ ꯂꯩꯔꯒ ꯏꯝꯐꯥꯜꯁꯤꯗ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯂꯩꯌꯦꯕ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯦ ꯑꯗꯨꯒꯤ ꯃꯥꯁꯦ ꯑꯗꯨꯝ ꯅꯨꯄꯤꯁꯦ ꯂꯥꯛꯑꯒ ꯃꯥꯁꯨ ꯊꯣꯛꯑꯒ ꯀꯣꯂꯦꯖ ꯂꯣꯏꯔꯛꯄꯗꯒ ꯎꯅꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯏꯟꯖꯥꯡ ꯅꯥꯄꯤꯒ ꯊꯤꯜꯂꯛꯄ ꯑꯗꯨꯃꯥꯏꯅꯒ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯦ ꯂꯣꯏꯔꯦꯕꯀோ ꯑꯗꯩꯗ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯃꯣꯏꯅꯤꯁꯤ ꯆꯦꯜꯂꯁꯤ ꯈꯣꯠꯂꯁꯤ ꯑꯩꯁꯨ ꯃꯣꯏꯁꯦ ꯁꯨꯝ ꯎꯅꯕꯁꯦ ꯌꯥꯝ ꯋꯥꯅ ꯉꯥꯏꯕ ꯃꯇꯝ ꯑꯗꯨꯒ ꯎꯅꯕꯁꯤ ꯂꯣꯏꯔꯒꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯕꯥꯏꯁꯦ ꯎꯅꯔꯒ ꯑꯗꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯤꯡꯉꯛꯄꯗꯣ ꯂꯥꯞꯅ ꯂꯩꯅꯕꯗ ꯌꯥꯝ ꯋꯥꯅꯔꯛꯄꯗꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯆꯦꯜꯂꯁꯤ ꯈꯣꯠꯂꯁꯤꯅ ꯑꯗꯨꯝ ꯆꯦꯜꯂꯦꯕꯀꯣ ꯑꯗ ꯆꯦꯜꯂꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯁꯤꯅ ꯁꯥꯎꯔꯦꯕ ꯃꯇꯝ ꯆꯥꯗꯦ ꯃꯆꯦꯈꯩ ꯂꯨꯍꯣꯡꯕꯒꯤ ꯑꯩ ꯄꯩꯁꯥ ꯄꯨꯊꯗꯅ ꯋꯥꯗꯅ ꯂꯩ ꯑꯗꯣ ꯃꯥ ꯅꯨꯄꯤꯁꯤꯗꯤ ꯀꯣꯂꯦꯖ ꯂꯣꯏꯗ꯭ꯔꯤ ꯅꯨꯄꯥꯁꯤꯗꯤ ꯂꯣꯏꯔꯦꯀꯣ ꯑꯗꯣ ꯃꯥꯅ ꯍꯧꯖꯤꯛ ꯀꯣꯂꯦꯖꯁꯨ ꯂꯣꯏꯗ꯭ꯔꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯋꯤ ꯈꯣꯠꯂꯦꯅ ꯃꯄꯥꯁꯤ ꯁꯥꯎꯔꯦꯕ ꯑꯗ ꯋꯥꯕꯒꯀꯣ ꯅꯨꯄꯤ ꯃꯌꯨꯝ ꯋꯥꯕꯁꯤꯁꯨ ꯏꯟꯊꯣꯛꯅꯩꯌꯦꯕ ꯑꯗ ꯃꯄꯥꯁꯤ ꯈꯔ ꯋꯥꯕꯅꯤꯅ ꯃꯥꯅ ꯏꯟꯊꯣꯛꯑꯦꯕ ꯃꯆꯥꯅꯨꯄꯤꯁꯦꯀꯣ ꯏꯟꯊꯣꯛꯑꯦ ꯅꯣꯏꯔꯣꯝꯗ ꯑꯗꯨꯝ ꯍꯣꯡꯉꯣ ꯈꯣꯠꯂꯣꯅ ꯅꯨꯄꯥꯒꯤ ꯃꯄꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏ ꯃꯆꯥꯅꯨꯄꯥꯁꯦ ꯃꯊꯟꯇ ꯄꯣꯛꯄꯅꯤ ꯃꯆꯦ 2 ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯃꯆꯥꯁꯦ ꯌꯥꯝ ꯆꯥꯎꯅ ꯍꯣꯡꯒꯦ ꯈꯟꯖꯕ ꯑꯗ ꯃꯄꯥꯁꯤꯅ ꯍꯥꯏꯌꯦꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯡꯗꯪ ꯊꯥꯡꯗꯣꯛꯄꯤꯌꯨ ꯑꯣꯟꯄꯣꯠꯁꯨ ꯑꯩꯈꯣꯏ ꯂꯩꯖꯔꯒꯦ ꯁꯤꯗꯗꯤ ꯍꯣꯡꯖꯒꯦ ꯑꯩꯒꯤꯗ ꯍꯣꯡꯉꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯏꯆꯥꯅꯨꯄꯥ ꯃꯊꯟꯇꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯅꯨꯄꯤ ꯃꯄꯥꯁꯤꯅ ꯑꯗꯨꯝ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯑꯗꯩꯗꯤ ꯃꯣꯏ ꯑꯁꯣꯝꯗ ꯑꯗꯨꯝ ꯍꯣꯡꯕꯤꯔꯣꯅ ꯑꯗꯩꯗꯤ ꯅꯨꯄꯥꯒꯤ ꯃꯄꯥꯁꯨ ꯋꯥꯗꯤ ꯉꯥꯡꯊꯣꯛꯇꯦ ꯃꯃꯥꯁꯨ ꯋꯥꯗꯤ ꯉꯥꯡꯊꯣꯛꯇꯦ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯃꯊ꯭ꯋꯥꯏꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯦ ꯃꯧꯁꯤꯅ ꯎꯏꯌꯦꯕ ꯑꯗꯩ ꯃꯥꯒꯤꯅꯦꯅ ꯃꯣꯏꯅ ꯎꯄꯨ ꯑꯃ ꯑꯗꯩꯗꯤ
ꯑꯁꯣꯝꯗꯩ ꯀꯩꯝ ꯍꯥꯞꯄꯛꯑꯔꯣꯏꯗꯃꯤꯅꯀꯣ ꯑꯗꯩꯗꯤ ꯃꯕꯥꯅꯤꯒꯤ ꯐꯃꯨꯡ ꯑꯅꯤ ꯂꯩꯕꯤꯗꯅ ꯑꯗꯨꯃꯥꯏꯅ ꯁꯤꯜꯂꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯌꯦꯡꯉꯒ ꯃꯣꯏ ꯑꯁꯣꯝꯗ ꯍꯣꯡꯉꯦ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯀꯩꯅꯥ ꯗꯥꯟ ꯄꯤꯕꯅ ꯂꯥꯛꯄꯗꯣ ꯂꯥꯛꯑꯦꯕ ꯑꯗ ꯃꯥꯒꯤꯅꯦꯅ ꯁꯨꯠ ꯅꯨꯡ ꯃꯣꯏ ꯐꯤꯔꯣꯜ ꯆꯥꯛꯂꯣꯟ ꯈꯔ ꯑꯗꯨꯝ ꯂꯩꯕꯤꯔꯦ ꯃꯣꯏꯅ ꯑꯁꯣꯝ ꯅꯨꯄꯥ ꯃꯌꯨꯝꯅ ꯑꯗꯨ ꯈꯔꯗꯣ ꯁꯦꯠꯂ ꯈꯣꯠꯂ ꯃꯥꯁꯨ ꯑꯗꯨꯝ ꯌꯥꯝ ꯀꯤꯅ ꯂꯨꯅ ꯃꯣꯏꯗꯤ ꯃꯣꯏ ꯃꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯏ ꯇꯩꯕꯗ ꯑꯩꯈꯣꯏ ꯑꯁꯇꯔ ꯆꯟꯕ ꯏꯃꯨꯡꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯉ ꯁꯦꯠ ꯅꯥꯟꯕ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯇꯩꯕꯒꯤ ꯌꯥꯝ ꯇꯣꯏꯅ ꯇꯩꯕ ꯅꯥꯟꯅ ꯂꯩꯕ ꯏꯃꯨꯡꯒꯤ ꯃꯃꯤ ꯑꯃ ꯇꯥꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯃꯣꯏ ꯃꯄꯥꯁꯦ ꯁꯨꯃꯥꯏꯅ ꯌꯦꯡꯈꯤꯕꯗꯅꯦ ꯑꯁꯇꯔꯁꯦ ꯍꯦꯛ ꯎꯐꯨꯜ ꯄꯥꯝꯕꯗ ꯏꯁꯧ ꯂꯥꯡꯕꯤꯅꯦꯕ ꯌꯥꯝ ꯅꯥꯟꯅ ꯂꯨꯅ ꯂꯩꯖꯕ ꯃꯥꯒꯤ ꯌꯨꯝꯕꯥꯟꯁꯤꯅ ꯑꯃꯨꯛꯀꯣ ꯑꯗꯩ ꯄꯔꯗꯥ ꯊꯣꯡꯅꯥꯎ ꯀꯩꯀꯩꯒꯁꯦ ꯄꯔꯗꯥꯒ ꯌꯥꯝ ꯈꯜꯂꯒ ꯑꯗꯩ ꯎꯈꯣꯡ ꯀꯩꯀꯩꯒꯁꯦ ꯔꯪꯒ ꯁꯪꯉꯒ ꯌꯥꯝ ꯇꯔꯨ ꯇꯅꯥꯟ ꯂꯩꯕꯗꯣ ꯑꯣꯏꯌꯦꯕ ꯃꯣꯏ ꯑꯁꯣꯝꯒꯤꯁꯤꯅ ꯑꯗ ꯀꯩꯅꯣꯁꯤ ꯑꯗꯨꯅ ꯃꯧꯁꯤꯅ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯈꯪꯕꯅꯤꯅ ꯃꯥꯁꯦ ꯈꯤꯇꯪ ꯄꯝꯐꯥꯠꯇꯦ ꯏꯃꯨꯡꯁꯤꯅ ꯍꯥꯏꯕꯁꯦ ꯈꯪꯉꯦꯕ ꯀꯅꯥꯒꯨꯝꯕꯅ ꯏꯆꯧ ꯄꯂꯥꯡ ꯉꯥꯡꯉ ꯈꯣꯠꯂꯒ ꯏꯆꯥꯁꯤ ꯃꯔꯥꯏꯕꯛ ꯊꯤꯔꯦ ꯑꯗꯨ ꯑꯗꯥ ꯃꯧꯅꯦꯅ ꯃꯄꯥ ꯄꯛꯇꯦ ꯄꯥꯝꯗꯦ ꯏꯟꯊꯣꯔꯛꯄꯅ ꯉꯥꯡꯕ ꯂꯩꯗꯅ ꯃꯣꯏꯒꯤꯗꯤ ꯋꯥꯗꯤ ꯉꯥꯡꯊꯣꯛꯇ꯭ꯔꯦꯕ ꯑꯗꯨꯒ ꯆꯥꯛꯀꯁꯦ ꯏꯆꯥ ꯆꯥꯟꯅꯗꯕ ꯑꯗꯨꯝ ꯃꯧꯁꯤꯃ ꯂꯥꯛꯑꯦ ꯍꯥꯏꯕꯗ ꯍꯔꯥꯎꯗꯕꯗꯣ ꯑꯗꯨꯗꯣ ꯃꯥꯁꯦ ꯃꯧꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯀꯞꯄꯦ ꯃꯥꯁꯦꯀꯣ ꯑꯩꯁꯦ ꯂꯥꯏꯔꯕ ꯏꯃꯨꯡ ꯂꯧꯔꯨꯗꯅ ꯅꯪꯁꯦ ꯅꯪ ꯅꯃꯥ ꯅꯄꯥꯅ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕꯁꯦ ꯎꯕ ꯐꯪꯗ꯭ꯔꯦ ꯅꯪꯁꯦ ꯅꯔꯥꯏꯕꯛ ꯊꯤꯔꯦ ꯈꯣꯠꯂꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯅꯪꯁꯦ ꯀꯔꯝꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯅꯣꯁꯦ ꯑꯩ ꯀꯔꯤꯝ ꯍꯪꯍꯧꯗ꯭ꯔꯦ ꯂꯥꯏꯔꯕ ꯑꯣꯏꯒꯦꯔꯥ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯒꯦꯔꯥ ꯑꯩ ꯀꯔꯤꯝ ꯍꯪꯗꯦ ꯑꯩ ꯅꯨꯡꯁꯤꯖꯔꯨꯔꯦꯅ ꯑꯩꯗꯤ ꯅꯪ ꯅꯨꯡꯁꯤꯕ ꯈꯛꯇꯅꯦ ꯑꯩ ꯀꯅꯥꯝꯇꯁꯨ ꯍꯪꯗꯦ ꯅꯣꯏ ꯕꯕꯥ ꯀꯩ ꯊꯕꯛ ꯇꯧꯋꯦꯁꯨ ꯍꯪꯗꯦ ꯅꯪꯅꯁꯨ ꯍꯥꯏꯗꯦ ꯑꯩ ꯍꯪꯗꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ ꯅꯪꯅꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯩ ꯋꯥ ꯑꯝꯇꯁꯨ ꯉꯥꯡꯗꯦ ꯏꯆꯝ ꯆꯝꯃꯤ ꯅꯪꯁꯨ ꯑꯗꯨꯅ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯥꯗ ꯈꯛ ꯂꯩꯖꯔꯛꯄꯅꯦ ꯑꯩ ꯏꯅꯥꯛ ꯈꯨꯟꯕ ꯈꯣꯠꯄ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ ꯈꯪꯉꯒ ꯅꯪ ꯅꯨꯡꯉꯥꯏ ꯌꯥꯏꯐꯩꯅ ꯑꯩ ꯂꯩꯔꯛꯄ ꯅꯠꯇꯦꯅ ꯃꯥꯅ ꯍꯥꯏꯌꯦꯕ ꯃꯥꯁꯤꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦꯕ ꯃꯊ꯭ꯋꯥꯏꯁꯦꯀꯣ ꯑꯗꯒꯤ ꯈꯔ ꯂꯩꯔꯒ ꯊꯥ ꯑꯃꯨꯛ ꯐꯥꯕꯁꯤꯗꯅꯦ ꯃꯣꯏꯁꯤꯅ ꯅꯨꯄꯤꯒꯤ ꯀꯩꯅꯣꯁꯦ ꯅꯨꯄꯥꯒꯤ ꯃꯄꯥꯁꯦ ꯅꯨꯄꯤ ꯃꯌꯨꯝꯗ ꯑꯝꯇꯪ ꯂꯥꯛꯄꯤꯌꯣꯅ ꯃꯣꯏꯁꯤꯅ ꯍꯥꯏꯔꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯁꯤꯗ ꯃꯥꯁꯦ ꯅꯨꯄꯤ ꯃꯄꯥꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯅꯥꯁꯜꯂꯛꯑꯦꯕ ꯃꯥꯁꯦꯀꯣ ꯑꯗꯨ ꯅꯥꯁꯜꯂꯛꯄꯁꯤꯗ ꯐꯣꯟꯗ ꯑꯗꯨꯝ ꯍꯥꯏꯅꯔꯁꯤ ꯍꯥꯏꯕꯁꯤꯗ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯅꯣꯏꯅ ꯏꯟꯖꯥꯡ ꯃꯊꯦꯜ ꯑꯃ ꯄꯥꯡꯉꯨ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯑꯗ ꯃꯣꯏꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯅꯩꯅꯣ ꯈꯪꯗ꯭ꯔꯦꯗꯤ ꯅꯨꯄꯤ ꯃꯄꯥꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯧꯕꯅꯤ ꯂꯧꯈꯠꯄꯅꯤ ꯀꯩꯗꯧ ꯃꯀꯨꯕꯣꯛ ꯑꯗꯩ ꯅꯨꯄꯥ ꯃꯆꯥ ꯌꯥꯎꯔꯛꯎ ꯍꯥꯏ ꯅꯨꯄꯥꯒꯤ ꯃꯄꯥꯅ ꯍꯥꯏ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯏ ꯏꯟꯖꯥꯡ ꯃꯊꯦꯜ ꯑꯃꯗꯤ ꯅꯣꯏ ꯄꯥꯡꯉꯨ ꯍꯥꯏꯌꯦꯅ ꯃꯥꯅ 10,000ꯁꯦ ꯃꯤ ꯊꯥꯔ ꯊꯤꯜꯍꯜꯂꯨꯏ ꯍꯥꯏ ꯃꯥ ꯃꯁꯥ ꯉꯝꯗꯗꯅ ꯑꯗ ꯅꯨꯄꯤꯈꯩꯅ ꯍꯥꯏ ꯀꯟꯐ꯭ꯌꯨꯁ ꯑꯃ ꯆꯥꯎꯅ ꯂꯩꯅꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯃꯤꯠꯁꯤ ꯆꯠꯂꯦ ꯃꯣꯏ ꯒꯥꯔꯤ ꯃꯄꯣꯠ ꯑꯃ ꯆꯠꯂꯦ ꯃꯣꯏꯁꯦ ꯋꯤꯡꯒꯔ ꯑꯃ ꯄꯨꯂꯞ ꯋꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯆꯠꯄꯖꯥꯠꯅꯦꯕꯀꯣ ꯃꯇꯝꯗꯨꯗ ꯃ꯭ꯌꯨꯖꯤꯛ ꯚꯦꯟꯁꯦ ꯌꯥꯝ ꯆꯠꯅꯩ ꯃ꯭ꯌꯨꯖꯤꯛ ꯚꯦꯟ ꯊꯣꯛꯂꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤꯁꯦ ꯃ꯭ꯌꯨꯖꯤꯛ ꯚꯦꯟ ꯑꯃꯗ ꯃꯣꯏꯁꯦ ꯄꯨꯂꯞ ꯆꯠꯄꯖꯥꯠꯅꯦꯕ ꯃꯣꯏ ꯅꯨꯄꯤ 12 ꯑꯗꯨꯃꯥꯏꯅ ꯆꯠꯄꯖꯥꯠꯅꯦꯕꯀꯣ ꯅꯨꯄꯥꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯕ ꯑꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝꯗꯅ ꯀꯃꯥꯏꯅ ꯇꯧꯔꯝꯒꯦꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯅꯅꯦ ꯃꯥꯁꯦ ꯀꯨꯏꯅ ꯃꯄꯥꯝꯁꯦ ꯊꯥ ꯑꯃꯨꯛꯀ ꯊꯥꯗꯣꯛꯎꯕ ꯎ ꯐꯪꯗꯕꯒꯤ ꯃꯄꯥꯝꯒꯤ ꯂꯝꯁꯦ ꯆꯠꯄꯗ ꯌꯥꯝ ꯆꯠꯅꯤꯡꯕ ꯃꯉꯣꯟꯗ ꯃꯣꯏ ꯃꯄꯥꯝꯒꯤ ꯃꯤꯁꯤꯡ उनिꯡꯕ ꯃꯃꯥꯟꯅꯕꯤꯒꯁꯨ उनिꯡꯕ ꯑꯗꯩ ꯃꯣꯏ ꯃꯥꯏꯀꯩꯒꯗꯣ ꯁꯨꯝ ꯒꯥꯔꯤ ꯊꯧꯕꯗ ꯃꯉꯣꯟꯗ ꯑꯩꯁꯦ ꯑꯩꯅ ꯄꯣꯛꯂꯛꯏꯕ ꯂꯝꯁꯤꯗ ꯂꯩ ꯐꯪꯗ꯭ꯔꯝꯃꯤꯀꯣ ꯒ ꯍꯥꯏꯔꯒ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄ ꯅꯠꯇꯅ ꯑꯩꯒꯤ ꯃꯥꯏꯀꯩꯁꯦ ꯀꯥꯏꯅꯔꯝꯃꯤꯀꯣ ꯅꯤꯡꯉꯣꯜ ꯑꯣꯏꯅ ꯄꯣꯕꯁꯦ ꯀꯥꯏꯅ ꯃꯉꯣꯟꯗ ꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯖꯕꯗꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯌꯧꯔꯛꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗꯅꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯅ ꯁꯤꯜꯂꯝꯃꯦꯕ ꯃꯥꯟꯗꯣꯞ ꯈꯟꯗꯅ ꯃꯤ ꯑꯗꯨꯝ 100-100 ꯆꯥꯕꯒꯤ ꯕꯥꯝꯕꯣꯟꯅ ꯊꯣꯡꯗꯅ ꯊꯥꯛꯇꯅ ꯑꯗꯨꯒ ꯌꯧꯔꯛꯄꯁꯤꯗ ꯅꯣꯏ ꯒꯥꯔꯤ ꯑꯃꯈꯛ ꯂꯥꯛꯄ꯭ꯔꯥ ꯕꯣꯔꯗꯤ ꯀꯗꯥꯏꯅꯣ ꯇꯧꯅꯔꯦꯕ ꯂꯝꯁꯤꯁꯨ ꯌꯥꯝ ꯂꯥꯞꯄꯅꯤꯅꯅꯦ ꯃꯣꯏꯅ ꯌꯧꯔꯤꯁꯤꯁꯨ ꯄꯨꯡ 12:30 ꯑꯗꯨꯋꯥꯏꯗ ꯌꯧꯋꯦꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯕꯥꯔꯣꯗ ꯆꯥꯛ ꯆꯥꯕ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯂꯣꯏ ꯆꯠꯅꯕꯤꯅꯤꯗꯅ ꯕꯥꯔꯣ ꯃꯃꯥꯡꯗ ꯂꯣꯏ ꯌꯧꯁꯟꯅꯩꯗꯅ ꯑꯗꯨꯒ ꯕꯣꯔꯗꯤ ꯀꯗꯥꯏꯗꯩ ꯃꯄꯥꯅ ꯀꯗꯥꯏ ꯀꯩꯅꯣ ꯅꯨꯄꯥ ꯑꯝꯇ ꯌꯥꯎꯔꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯁꯣꯝꯗ ꯅꯪꯒꯤ ꯂꯧꯈꯠꯄꯅꯤ ꯑꯗꯩ ꯆꯥꯛꯀꯧꯕ ꯄꯨꯟꯁꯤꯜꯂꯕꯅꯦꯅ ꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏꯗꯤ ꯁꯤꯜꯂꯤ ꯑꯗꯨꯒ ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯛꯏꯁꯤꯕꯨ ꯎꯁꯤꯠꯇꯕ ꯈꯣꯠꯇꯕ ꯕꯣꯔ ꯌꯥꯎꯗꯕꯅ ꯍꯦꯛꯇ ꯍꯧꯅ ꯈꯜꯂꯛꯑꯦꯅꯦ ꯑꯗꯩꯗꯤ ꯅꯨꯄꯤ ꯃꯄꯥꯗꯨꯁꯨ ꯁꯥꯎꯔꯦ
ꯑꯗꯨꯒ ꯑꯗꯩꯗꯤ ꯁꯥꯎꯔꯦ ꯎꯁꯤꯠꯇꯕ ꯅꯨꯄꯥꯁꯨ ꯑꯝꯇ ꯌꯥꯎꯔꯛꯇꯕ ꯃꯄꯥꯁꯨ ꯌꯥꯎꯔꯛꯇꯕ ꯏꯆꯥꯒꯤ ꯂꯧꯈꯠꯄꯅꯤ ꯑꯩꯈꯣꯏꯗꯤ ꯆꯥꯛꯀꯧꯕꯅꯤ ꯃꯣꯏꯅ ꯉꯝꯖꯕ ꯈꯔꯁꯨ ꯇꯝꯅꯦꯅ ꯑꯃꯨꯛ ꯂꯥꯡꯉꯝꯃꯦꯕꯀꯣ ꯑꯗ ꯎꯄꯨ ꯑꯃ ꯑꯗꯩ ꯐꯤꯔꯣꯜ ꯀꯣꯜꯂꯤꯛ ꯈꯔ ꯑꯁꯣꯝꯗ ꯐꯃꯨꯡ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯎꯄꯨꯗꯪ ꯂꯥꯡꯉꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯐꯤꯔꯣꯜ ꯄꯣꯠ ꯆꯩ ꯈꯔ ꯑꯗꯨꯒ ꯎꯁꯤꯠꯇꯕ ꯑꯗꯨꯗꯤꯅ ꯍꯦꯛꯇ ꯉꯥꯡꯕꯒ ꯆꯩꯕꯒ ꯑꯊꯣꯛ ꯉꯥꯡꯉꯦ ꯂꯥꯛꯏꯕ ꯃꯤꯈꯩꯁꯤꯗ ꯅꯣꯏ ꯑꯗꯨꯒꯤ ꯂꯝꯗꯨꯗ ꯆꯠꯅꯕ꯭ꯔꯥ ꯂꯧꯈꯠꯄꯗ ꯆꯥꯛꯀꯧꯕꯗ ꯅꯨꯄꯥ ꯌꯥꯎꯗꯕꯁꯦ ꯅꯣꯏ ꯑꯗꯨꯒꯤ ꯂꯝꯗꯨꯗ ꯆꯠꯅꯕ꯭ꯔꯥ ꯎꯁꯤꯠꯇ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯂꯩꯇꯦ ꯂꯥꯏꯔꯦ ꯏꯆꯥꯁꯦ ꯑꯋꯥꯡꯕ ꯇꯝꯗꯦ ꯏꯟꯊꯣꯔꯛꯑꯦꯅ ꯅꯣꯏ ꯎꯁꯤꯠꯇ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯃꯛ ꯀꯧ ꯃꯄꯥꯒ ꯕꯣꯔꯒ ꯑꯅ ꯀꯅꯥꯝ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏ ꯃꯄꯥꯒ ꯕꯣꯔꯒ ꯍꯧꯖꯤꯛꯃꯛ ꯀꯧꯑꯅ ꯑꯗꯩꯗꯤ ꯐꯣꯟꯁꯨ ꯇꯧꯔꯦ ꯁꯣꯝꯗ ꯃꯄꯥꯁꯨ ꯆꯠꯊꯣꯛꯑꯦ ꯕꯣꯔꯁꯤꯁꯨ ꯆꯠꯊꯣꯛꯈ꯭ꯔꯦ ꯑꯗꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂ ꯂꯥꯛꯄꯗꯤ ꯌꯥꯝ ꯊꯦꯡꯉꯅꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯥꯛꯑꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯒ ꯍꯜꯍꯜꯂꯛꯑꯣ ꯍꯥꯏꯕꯁꯦ ꯁꯣꯝꯅ ꯑꯃꯨꯛ ꯌꯥꯗ꯭ꯔꯦꯕ ꯅꯣꯏ ꯎꯁꯤꯠꯇ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯐꯣꯟꯁꯤꯁꯨ ꯌꯥꯝ ꯂꯥꯎꯅꯔꯦ ꯑꯗꯩ ꯂꯥꯛꯏꯕ ꯃꯤꯈꯩꯁꯦ ꯐꯥꯖꯤꯟꯗꯅ ꯈꯣꯠꯆꯟꯗꯅ ꯄꯨꯡꯗꯤ ꯁꯨꯝ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯌꯥꯝ ꯐꯖꯗꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯨꯃꯥꯏꯅ ꯃꯤ ꯍꯦꯛ ꯈꯔ ꯄꯨꯟꯈ꯭ꯔꯕ ꯈꯔ ꯊꯛꯈ꯭ꯔꯕ ꯃꯌꯥꯝ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒꯅꯦ ꯋꯥꯖꯥꯎ ꯉꯥꯡꯅꯔꯅꯤ ꯑꯁ ꯍꯦꯛꯇ ꯃꯤꯒꯁꯦ ꯍꯥꯠꯄ ꯇꯨꯞꯄ ꯈꯨꯗꯛꯇ ꯉꯝꯃꯗꯕ ꯌꯥꯝ ꯊꯤꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯗꯧꯅꯅꯦ ꯄꯨꯟꯁꯤꯜꯂꯒꯀꯣ ꯊꯥꯗꯣꯛꯑꯣꯏ ꯐꯥꯖꯟꯅꯤ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤꯅ ꯃꯣꯏ ꯂꯣꯏꯅ ꯁꯥꯎꯒꯠꯅꯕ ꯙꯝꯀꯥ ꯑꯣꯏꯅ ꯂꯣꯏ ꯇꯧꯅꯕ ꯁꯤꯅ ꯀꯩ ꯇꯨꯡꯗ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯃꯇꯝꯁꯦ ꯁꯨꯝ ꯊꯦꯡꯖꯤꯟꯈ꯭ರೆ ꯂꯥꯛꯇꯦꯅ ꯎꯁꯤꯠꯇꯕ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯕꯅ ꯑꯁꯣꯝꯗꯅ ꯆꯠꯀꯗꯕꯗꯨꯗꯤ ꯁꯣꯝꯗ ꯇꯧꯔꯛꯏꯕ ꯙꯞ ꯉꯥꯡꯉꯛꯏꯕ ꯈꯣꯟꯗꯨꯗ ꯆꯠꯄꯁꯦ ꯀꯤꯔꯦꯕ ꯑꯗꯩ ꯃꯣꯏꯅ ꯁꯣꯝ ꯌꯧꯔꯛꯄꯗꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯗꯣꯔꯦꯕ ꯃꯍꯩ ꯅꯨꯃꯤꯠꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯇꯣꯞꯄ ꯃꯣꯏꯅ ꯕꯥꯇꯣꯟ ꯇꯧꯔꯨꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯗꯤ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯔꯒ ꯊꯥꯗꯣꯛꯈ꯭ꯔꯦꯕꯀோ ꯑꯗꯨꯒ ꯃꯣꯏꯒꯤ ꯍꯛ ꯑꯣꯏꯕ ꯏꯃꯨꯡ ꯁꯥꯒꯩꯗꯨꯗꯤ ꯑꯝꯇ ꯆꯥꯟꯅꯗ꯭ꯔꯦꯕ ꯆꯥꯛꯀꯁꯦ ꯃꯊꯣꯡ ꯈꯪꯅꯗ꯭ꯔꯦꯕ ꯁꯤꯗ ꯉꯥꯡꯕꯗ ꯃꯝꯁꯤꯜꯂꯛꯑꯦ ꯅꯨꯄꯥ ꯀꯩꯅꯣ ꯂꯥꯛꯇ꯭ꯔꯦ ꯐꯣꯟꯁꯦ ꯂꯣꯏ ꯑꯣꯞ ꯊꯝꯖꯤꯟꯈ꯭ꯔꯦ ꯀꯩꯅꯣ ꯃꯀꯨꯕꯣꯛꯀꯤ ꯀꯩꯒꯤ ꯑꯗꯩ ꯅꯨꯄꯥ ꯃꯁꯥꯒꯤ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯝ ꯃꯝꯁꯤꯜꯂꯛꯑꯦ ꯊꯦꯡꯖꯤꯜꯂꯛꯑꯦ ꯄꯨꯡ 7 ꯀꯩꯃꯨꯛ ꯑꯗꯨꯝ ꯇꯥꯁꯜꯂꯛꯑꯦꯀꯣ ꯁꯨꯝ ꯉꯥꯏꯅꯕꯗ ꯑꯁ ꯍꯦꯛꯇ ꯉꯥꯡꯕꯗꯅꯦ ꯃꯅꯦꯝꯄꯣꯛꯀꯁꯦ ꯁꯥꯏꯗꯩ ꯇꯧꯋꯦ ꯃꯣꯏ ꯃꯌꯥꯝꯅ ꯅꯪꯅ ꯁꯤꯜꯂꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯑꯩꯈꯣꯏꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯁꯨꯛ ꯆꯥꯎꯕ ꯆꯥꯛꯀꯧꯕ ꯂꯧꯈꯠꯐꯝ ꯁꯤꯜꯂꯒ ꯕꯣꯔ ꯂꯥꯛꯇ꯭ꯔꯦꯌꯦ ꯃꯀꯨꯕꯣꯛ ꯂꯥꯛꯇꯦꯌꯦ ꯍꯥꯏꯕꯗꯣ ꯎꯁꯤꯠꯇꯕ ꯕꯣꯔ ꯄꯣꯔꯛꯇꯕ ꯑꯇꯩ ꯃꯃꯤꯠ ꯇꯥ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯩꯗꯤ ꯃꯣꯏꯅ ꯀꯩꯅꯥꯁꯦ ꯂꯧꯍꯧꯔꯅꯤ ꯕꯣꯔ ꯃꯆꯥꯒ ꯅꯨꯄꯥ ꯃꯆꯥ ꯌꯥꯎꯔꯒ ꯂꯥꯛꯎ ꯂꯧꯕ ꯋꯥ ꯉꯥꯡꯅꯅꯤ ꯀꯩꯅꯥ ꯂꯧꯍꯧꯔꯅꯤꯅ ꯑꯗꯩꯗꯤ ꯀꯩꯅꯥꯁꯦ ꯑꯩ ꯆꯠꯆꯈꯤꯒꯦꯅ ꯏꯃꯨꯡꯁꯦ ꯌꯥꯝ ꯀꯞꯄꯦꯕ ꯃꯥꯁꯦ ꯑꯗꯩ ꯇꯧꯕꯤꯅꯨ ꯅꯣꯏ ꯑꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯃꯣꯏꯗ ꯑꯩꯈꯣꯏꯗꯤ ꯃꯣꯏ ꯂꯥꯛꯑꯣꯏ ꯂꯥꯛꯇꯕ ꯅꯠꯇꯦ ꯊꯥ ꯐꯥꯕꯩ ꯆꯥꯛꯀꯧꯕꯅꯦꯅ ꯈꯜꯂꯤ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯂꯨꯍꯣꯡꯈꯤꯕ ꯃꯇꯝꯗꯨꯒꯅꯦ ꯈꯔ ꯀꯨꯏꯅ ꯒꯦꯞꯇꯣ ꯂꯩꯅꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯈꯜꯂꯤ ꯑꯗꯨꯒꯤꯅꯤ ꯑꯩꯁꯨ ꯈꯪꯉꯤ ꯀꯔꯤꯝ ꯅꯠꯇꯦ ꯃꯣꯏꯅ ꯆꯠꯂꯣꯏꯅ ꯆꯠꯇꯕ ꯅꯠꯇꯦ ꯑꯗꯨ ꯀꯃꯥꯏꯅ ꯄꯥꯎꯁꯤ ꯁꯣꯏꯅꯔꯤꯅꯣ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯅꯗꯤ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯤ ꯈꯣꯠꯁꯤꯅ ꯍꯥꯏꯔꯛꯏꯅ ꯍꯥꯏ ꯑꯗꯨꯒ ꯅꯣꯏꯅꯗꯤ ꯂꯧꯈꯠꯄ ꯑꯗꯒꯤ ꯆꯥꯛꯀꯧꯕꯅ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯄꯥꯎꯁꯦ ꯁꯣꯏꯅꯔꯤꯅꯣꯅꯅꯦ ꯀꯩꯅꯥꯁꯨ ꯌꯥꯝ ꯀꯞꯄꯦꯕ ꯑꯩ ꯆꯠꯆꯈꯤꯒꯦ ꯑꯩ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯩ ꯆꯠꯆꯈꯤꯒꯦꯅ ꯃꯌꯥꯝ ꯆꯪꯗꯅ ꯐꯥꯖꯤꯜꯂꯦ ꯈꯣꯠꯆꯜꯂꯦ ꯃꯥꯅ ꯉꯥꯡꯕ ꯇꯥꯗ꯭ꯔꯦ ꯃꯥꯕꯨꯗ ꯅꯨꯄꯥꯒꯤ ꯃꯤꯆꯪ ꯆꯪꯉꯤ ꯅꯪ ꯄꯥꯝꯗꯗꯅ ꯂꯧꯈꯠꯄꯁꯤꯗꯕꯨ ꯆꯥꯛꯀꯧꯕꯁꯤꯗꯕꯨ ꯂꯥꯛꯄꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯃꯤꯕ ꯅꯨꯄꯥꯗꯣ ꯅꯪꯅ ꯃꯤꯅꯗꯤ ꯄꯥꯝꯕꯤꯗ꯭ꯔꯒ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯗꯨꯗꯨꯅ ꯃꯗꯣꯝꯆꯥ ꯃꯄꯤ ꯃꯅꯝꯃ ꯂꯩꯀꯥꯏꯗꯤ ꯃꯅꯦꯝ ꯑꯗꯣ ꯃꯌꯥꯝꯁꯦ ꯑꯁ ꯉꯥꯡꯁꯤꯜꯂꯤ ꯃꯉꯣꯟꯗꯁꯨ ꯀꯣ ꯃꯥꯁꯨ ꯊꯣꯛꯄ ꯉꯝꯗꯦ ꯏꯃꯨꯡꯗꯒꯤ ꯀꯞꯄꯒ ꯃꯣꯏ ꯐꯥꯖꯤꯜꯂ ꯊꯝꯕꯤꯔꯝꯃꯤꯅ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯉꯁꯥꯏꯒꯤ ꯃꯣꯏꯁꯦ ꯉꯥꯡꯕ ꯆꯩꯕ ꯌꯥꯕ ꯆꯩꯔꯒ ꯑꯗꯨꯃꯥꯏꯅ ꯕꯣꯔ ꯄꯨꯔ ꯂꯥꯛꯑꯣ ꯍꯌꯦꯡ ꯀꯩꯅꯥ ꯂꯧꯕ ꯃꯀꯨꯕꯣꯛꯁꯨ ꯌꯥꯎꯍꯜꯂꯛꯑꯣꯅ ꯊꯥꯈ꯭ꯔꯦꯕꯀꯣ ꯑꯁ ꯍꯦꯛꯇꯅꯦ ꯃꯣꯏ ꯁꯣꯝꯒꯤꯁꯤꯅ ꯑꯔꯣꯏꯕꯤꯗꯗꯤ ꯇꯧꯈ꯭ꯔꯕꯖꯥꯠꯅꯦꯕ ꯈꯔ ꯒꯥꯔꯤ ꯊꯨꯒꯥꯏꯔꯨꯔ ꯃꯩ ꯊꯥꯎꯔꯒꯥꯅ ꯅꯨꯡꯇꯨꯡꯒ ꯄꯥꯏꯔ ꯆꯦꯟꯁꯤꯟꯅꯕꯤ ꯎꯇꯨꯞꯀ ꯄꯥꯏꯔ ꯆꯦꯟꯁꯤꯟꯅꯕꯤ ꯊꯨꯗꯤ ꯊꯨꯒꯥꯏꯕ ꯃꯛꯇꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯤꯡꯖꯦꯜ ꯀꯥꯏꯒꯗꯕꯗꯤ ꯊꯣꯝꯗ꯭ꯔꯒ ꯑꯩꯈꯣꯏ ꯆꯩꯇꯨꯞ ꯎꯇꯨꯞ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯅ ꯒꯥꯔꯤꯗ ꯇꯣꯞ ꯇꯣꯞꯀ ꯊꯣꯝꯗꯅ ꯍꯦꯛꯇ ꯒꯥꯔꯤꯒꯁꯨ ꯅꯣꯝꯗꯅ ꯑꯗꯩ ꯃꯩ ꯊꯥꯗꯣꯛꯀꯅꯤ ꯈꯣꯡꯕꯥꯟꯗ ꯏꯟꯊꯅꯤ ꯑꯝꯇ ꯆꯠꯄ ꯌꯥꯔꯣꯏ ꯀꯅꯥꯅ ꯊꯥꯗꯣꯛꯏꯅꯣꯅ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯆꯠꯍꯟꯀꯣ ꯍꯥꯏꯕꯤ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯍꯦꯛꯇ ꯅꯨꯄꯤ ꯆꯠꯂꯨꯔꯤꯕ ꯈꯔꯁꯦ ꯀꯤꯕꯅ ꯊꯛ ꯅꯤꯛꯅꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯤ ꯀꯞꯄꯒ ꯃꯃꯥꯁꯤꯅ ꯃꯃꯤꯠꯇꯩ ꯃꯄꯤ ꯀꯪꯗꯅ ꯃꯅꯦꯝꯕꯣꯛꯁꯤꯅ ꯁꯥꯡꯈ꯭ꯔꯕ ꯂꯝꯕꯤꯁꯦ ꯍꯜꯂꯛꯈꯤꯕꯖꯥꯠꯅꯦꯕ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯄꯤꯔꯛꯄꯅ ꯑꯗꯩꯗꯤ ꯃꯌꯨꯝ ꯌꯧꯔꯦ ꯋꯥꯔꯤꯁꯨ ꯂꯣꯏ ꯂꯤꯅꯔꯦ ꯒꯥꯔꯤ ꯃꯩ ꯊꯥꯒꯦ ꯇꯧꯏ ꯒꯥꯔꯤ ꯊꯨꯒꯥꯏꯅꯦꯅ ꯇꯧꯏ
ꯑꯗꯩ ꯈꯣꯡꯕꯥꯟꯗ ꯏꯟꯊꯅꯦꯅ ꯇꯧꯏ ꯑꯩꯈꯣꯏ ꯌꯥꯎꯔꯒ ꯃꯩ ꯊꯥꯅꯤ ꯍꯥꯏ ꯑꯗꯩ ꯆꯩꯇꯨꯞꯅ ꯊꯣꯝꯃꯤ ꯒꯥꯔꯤꯗ ꯑꯗꯩ ꯑꯩꯈꯣꯏꯗ ꯉꯥꯡꯕꯒ ꯆꯩꯕꯒ ꯈꯨꯠꯀ ꯊꯥꯗꯣꯏ ꯇꯧꯏ ꯅꯨꯄꯥꯅꯒ ꯐꯨꯗꯣꯏ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯈꯥꯝꯅꯩ ꯑꯗꯩ ꯏꯃꯧ ꯅꯨꯄꯤꯗꯣ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦ ꯃꯌꯥꯝꯁꯤꯅ ꯍꯥꯏꯁꯦꯀꯣ ꯃꯧ ꯃꯥꯅ ꯊꯣꯛꯂꯛꯑꯒ ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯑꯩ ꯆꯠꯈꯤꯒꯦ ꯃꯣꯏꯗ ꯇꯧꯕꯤꯒꯅꯨ ꯋꯥꯍꯩ ꯑꯃ ꯍꯥꯏꯗꯦ ꯆꯪꯈꯤꯕꯗꯩ ꯊꯣꯛꯂꯛꯇꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅꯗꯪ ꯇꯧꯔꯝꯃꯒꯗꯤ ꯁꯤꯅꯦꯕ ꯃꯣꯏꯅ ꯍꯥꯏꯅ ꯁꯣꯝꯗ ꯃꯅꯨꯡꯗ ꯐꯥꯖꯤꯜꯂꯤꯗꯨꯗꯤ ꯃꯣꯏꯅ ꯎꯈꯤꯗ꯭ꯔꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄ ꯑꯗꯨ ꯇꯧꯕꯅ ꯐꯖꯅ ꯆꯥꯛꯀꯧꯒꯦ ꯑꯩꯈꯣꯏ ꯑꯗꯩ ꯂꯧꯈꯠꯀꯦ ꯍꯥꯏꯅ ꯐꯖꯅ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤꯅ ꯍꯥꯏꯕꯅ ꯑꯩꯈꯣꯏꯒꯤꯅꯦ ꯐꯣꯟꯁꯦ ꯇꯧꯅꯔꯒ ꯑꯩꯈꯣꯏꯒꯤ ꯅꯦꯠ ꯌꯥꯗꯕꯒꯤ ꯁꯣꯝꯗ ꯀꯩꯅꯣ ꯃꯄꯥꯁꯤꯅꯗꯤ ꯅꯨꯄꯤ ꯃꯄꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯆꯥꯛꯀꯧꯕꯁꯨ ꯁꯛꯑꯒꯦ ꯂꯧꯈꯠꯄꯁꯨ ꯁꯛꯑꯒꯦ ꯏꯕꯥꯏꯁꯨ ꯑꯗꯒꯤꯗꯤ ꯀꯩꯅꯣꯁꯨ ꯕꯣꯔ ꯃꯁꯥꯁꯨ ꯌꯥꯎꯍꯟꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯒ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯅꯦꯠ ꯌꯥꯗꯕꯩ ꯇꯥꯔꯨꯗ꯭ꯔꯒ ꯑꯃꯨꯛ ꯇꯥꯅꯔꯛꯄ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤ ꯃꯇꯥꯡꯁꯦ ꯁꯣꯝꯗ ꯇꯥꯗꯕ ꯖꯥꯠꯅꯦꯕ ꯑꯗꯨꯒꯤꯅꯦꯕ ꯃꯣꯏꯁꯦ ꯇꯧꯅꯔꯛꯏꯁꯦ ꯑꯗꯩꯗꯤ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯑꯗꯨꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯒꯦ ꯍꯥꯏꯔ ꯊꯥ ꯐꯥꯕꯩ ꯆꯥꯛꯀꯧꯕ ꯊꯥ ꯐꯥꯕꯩ ꯃꯄꯥꯝ ꯆꯥꯛ ꯆꯥꯕ ꯆꯠꯄꯗꯕꯨ ꯀꯅꯥꯅ ꯕꯣꯔ ꯌꯥꯎꯅꯩ ꯀꯅꯥꯅ ꯃꯀꯨꯕꯣꯛ ꯌꯥꯎꯅꯩ ꯑꯗꯨꯒ ꯀꯤꯠ ꯅꯝꯃꯛꯄ ꯍꯦꯛꯇ ꯑꯅ ꯇꯧꯗꯅ ꯁꯥꯎꯔꯦ ꯑꯗꯩꯗꯤ ꯃꯃꯥꯁꯤꯅ ꯍꯥꯏꯔꯦ ꯃꯆꯥꯁꯤ ꯃꯀꯣꯛ ꯄꯥꯏꯔꯒ ꯃꯃꯥꯁꯤꯅ ꯋꯥꯁꯛꯑꯦ ꯑꯩꯅ ꯁꯥꯡꯈ꯭ꯔꯕ ꯂꯝ ꯄꯨꯡ 2 ꯍꯦꯟꯕꯒꯤ ꯒꯥꯔꯤ ꯂꯝꯕꯤꯁꯤꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯗꯅ ꯍꯜꯂꯛꯈꯤꯕ ꯁꯨꯛ ꯊꯤꯅ ꯏꯀꯥꯏꯕ ꯄꯤꯔꯛꯈꯤꯕ ꯑꯗꯨꯒ ꯅꯨꯄꯤ ꯂꯧꯍꯧꯕ ꯅꯪ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯨꯁꯜꯂꯛꯑꯕ ꯏꯃꯥꯁꯦ ꯁꯤꯒꯔꯦꯅ ꯈꯜꯂꯣ ꯅꯪ ꯅꯃꯥ ꯑꯩ ꯍꯥꯠꯄ ꯄꯥꯞꯄꯨꯅ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯗꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯟ ꯇꯥꯍꯜꯂꯛꯄ ꯌꯥꯔꯣꯏ ꯆꯪꯍꯜꯂꯛꯄ ꯌꯥꯔꯣꯏ ꯏꯃꯧ ꯑꯣꯏꯅ ꯊꯝꯃꯣꯏ ꯑꯩꯅ ꯏꯆꯥꯒꯤꯗꯤ ꯆꯥꯎꯅ ꯍꯣꯡꯅꯤ ꯍꯧꯕꯗꯒꯤ ꯍꯧꯅꯁꯨ ꯃꯣꯏꯅ ꯖꯇ꯭ꯔꯥ ꯀꯥꯏꯍꯟꯕ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯨꯍꯣꯡꯉꯣꯅ ꯑꯃꯨꯛ ꯏꯀꯥꯏꯕ ꯄꯤꯗꯅ ꯍꯣꯡꯕ ꯁꯨꯃꯥꯡꯗꯪ ꯊꯥꯡꯗꯣꯛꯄꯤꯌꯨ ꯏꯆꯥ ꯃꯊꯟꯇꯅꯦꯁꯨ ꯌꯥꯗꯕ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯀꯩꯅꯥ ꯂꯧꯍꯧꯕ ꯈꯣꯡꯒꯣꯏꯅꯔ ꯊꯥꯔꯛꯄꯅꯦ ꯍꯦꯛꯇ ꯃꯃꯥꯁꯤꯅꯅꯦ ꯁꯨꯃꯥꯡꯁꯦ ꯃꯈꯣꯡꯁꯦ ꯊꯤꯜꯂꯒꯅꯦ ꯃꯁꯝ ꯃꯅꯥ ꯑꯩꯈꯣꯏꯒꯤ ꯊꯥꯗꯣꯛꯑꯒ ꯁꯝꯕꯨꯟ ꯄꯨꯜꯂꯝꯕꯗꯒꯤ ꯇꯥꯔꯛꯄꯗꯣ ꯃꯀꯣꯛ ꯃꯔꯨ ꯆꯥꯎꯈꯩ ꯀꯞꯈ꯭ꯔꯦꯕ ꯌꯥꯝ ꯊꯤꯅ ꯀꯞꯈ꯭ꯔꯦ ꯃꯃꯥꯁꯦ ꯐꯥꯅ ꯄꯨꯅ ꯉꯝꯗꯒꯩ ꯃꯣꯏ ꯃꯌꯥꯝꯁꯨ ꯊꯦꯝꯅꯔꯦ ꯑꯗꯩ ꯆꯠꯂꯨꯕ ꯃꯌꯥꯝꯁꯤꯁꯨ ꯍꯦꯛꯇ ꯉꯥꯡꯕꯒ ꯈꯣꯠꯄꯒ ꯍꯦꯛꯇ ꯂꯣꯏꯅꯔꯦꯕ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯦꯀꯣ ꯑꯗꯩꯗꯤ ꯅꯨꯄꯥꯁꯦ ꯑꯍꯤꯡ ꯇꯨꯝꯗꯦ ꯃꯥꯁꯦ ꯌꯥꯝ ꯊꯤꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯕ ꯃꯥꯅ ꯊꯣꯛꯑꯒ ꯀꯜꯂꯨꯗꯅ ꯑꯗꯨꯁꯨ ꯅꯠꯇꯕ ꯃꯥꯅꯅꯦ ꯃꯌꯨꯝ ꯌꯧꯈ꯭ꯔꯒ ꯃꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯛꯑꯒ ꯑꯩ ꯆꯠꯀꯅꯤꯅ ꯃꯥ ꯒꯥꯔꯤ ꯄꯥꯏꯔ ꯌꯥꯜꯂꯒꯗꯁꯨ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅ ꯈꯪꯅ ꯆꯠꯂꯣꯏꯅ ꯆꯠꯇꯕꯁꯨ ꯅꯠꯇꯕ ꯃꯥ ꯃꯁꯥꯗꯤ ꯈꯪꯉꯤꯕ ꯃꯄꯥꯝ ꯆꯥꯛ ꯆꯥꯕꯅꯦꯅ ꯑꯗꯨꯝ ꯂꯩꯅꯩ ꯑꯗꯨꯃꯥꯏꯅ ꯆꯠꯈꯤꯕ ꯑꯗꯨꯒꯅ ꯃꯥ ꯑꯆꯨꯝꯕꯗꯨꯁꯨ ꯆꯣꯡꯊꯣꯛꯑꯒ ꯑꯩꯈꯣꯏꯗꯤ ꯃꯄꯥꯝ ꯆꯥꯛ ꯆꯥꯕꯅꯦꯅ ꯂꯩ ꯁꯦꯡꯅ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯈꯪꯗꯦ ꯑꯅ ꯃꯥ ꯍꯥꯏꯌꯨꯗꯅ ꯃꯥꯅ ꯍꯥꯏꯕꯗ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯥꯅ ꯆꯪꯉꯒ ꯊꯣꯛꯂꯛꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯏꯀꯥꯏ ꯄꯤꯔꯛꯄ ꯈꯣꯡꯒꯣꯏꯅꯕꯅ ꯅꯨꯄꯥꯅꯐꯧ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯗꯣꯏ ꯆꯦꯟꯁꯤꯟꯅꯕ ꯊꯥꯕꯒ ꯆꯞ ꯃꯥꯟꯅꯩꯅ ꯃꯥꯁꯨ ꯑꯍꯤꯡꯁꯦ ꯇꯨꯝꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯪꯒ ꯑꯩꯒꯗꯤ ꯂꯣꯏꯅꯔꯦ ꯃꯔꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅꯦ ꯂꯧꯁꯟꯈ꯭ꯔꯔꯣꯏ ꯑꯅ ꯃꯥꯁꯦ ꯋꯥꯁꯛꯈ꯭ꯔꯦꯕ ꯅꯨꯄꯥꯁꯤꯅꯁꯨ ꯌꯥꯝ ꯊꯤꯅ ꯃꯥꯁꯦ ꯃꯊ꯭ꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯉꯥꯏꯍꯥꯛ ꯁꯥꯎꯔꯁꯨ ꯐꯠ ꯐꯕ ꯈꯟꯗꯣꯛꯄ ꯀꯥꯎꯊꯣꯛꯄ ꯉꯝꯕ ꯃꯤꯁꯨ ꯂꯩꯌꯦꯕꯀꯣ ꯃꯕꯨꯛ ꯂꯨꯗꯕ ꯃꯤꯁꯦ ꯃꯕꯨꯛ ꯌꯥꯝ ꯊꯤꯅ ꯂꯨꯕ ꯋꯥꯟꯁ ꯃꯥꯅ ꯑꯃꯨꯛ ꯁꯥꯎꯈꯤꯕ ꯌꯦꯛꯈꯤꯕ ꯈꯟꯈꯤꯕꯁꯦ ꯁꯤꯗ꯭ꯔꯤꯐꯥꯎꯒꯤ ꯑꯣꯏꯕ ꯃꯤ ꯂꯩ ꯑꯗꯨꯝꯕ ꯏꯃꯨꯡ ꯑꯣꯏꯌꯦꯕ ꯃꯣꯏ ꯏꯃꯨꯡꯁꯤꯅ ꯑꯗꯩ ꯑꯁꯣꯝꯒꯤꯁꯨ ꯃꯄꯥꯗꯣ ꯍꯦꯛꯇ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯎꯁꯤꯠꯇꯕ ꯑꯩꯕꯨ ꯂꯩꯇꯦ ꯂꯥꯏꯔꯤ ꯄꯥꯈꯟꯗ ꯂꯩ ꯃꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯁꯦꯡꯅ ꯁꯥꯏ ꯃꯄꯥꯗꯣ ꯊꯕꯛ ꯇꯧꯋꯤ ꯑꯣꯖꯥ ꯑꯣꯏꯅ ꯎꯁꯤꯠꯇꯕ ꯑꯩꯕꯨ ꯊꯕꯛ ꯁꯨꯔ ꯆꯥꯕ ꯍꯖꯤꯔꯥ ꯁꯨꯕꯅꯤ ꯎꯁꯤꯠꯇꯕꯅ ꯍꯦꯛꯇ ꯑꯩꯕꯨ ꯆꯥꯎꯔꯕ ꯈꯨꯜꯁꯤꯒꯤ ꯃꯃꯥꯡꯗ ꯕꯥꯝꯕꯣꯟ ꯇꯧꯔ ꯆꯥꯛ ꯈꯥꯡꯗꯅ ꯑꯗꯨꯛ ꯐꯖꯅ ꯑꯩꯅ ꯐꯣꯟꯗ ꯍꯥꯏꯈ꯭ꯔꯤꯕ ꯆꯥꯛꯀꯧꯕꯁꯨ ꯁꯛꯑꯒꯦ ꯑꯗꯨ ꯇꯧꯋꯦ ꯂꯥꯛꯄꯤꯌꯨ ꯑꯃꯨꯛꯇꯪ ꯑꯗꯨꯒꯅ ꯍꯥꯏꯕꯗ ꯃꯥꯅ ꯍꯛꯆꯥꯡ ꯉꯝꯗꯦꯅ ꯂꯥꯛꯇ꯭ꯔꯒ ꯄꯩꯁꯥꯗꯣ ꯊꯤꯜꯍꯜꯂꯛꯄꯅꯤ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯔꯒꯕꯨ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯅꯕ ꯈꯣꯠꯅꯕꯅ ꯎꯁꯤꯠꯇꯕꯅ ꯃꯥꯁꯨ ꯍꯦꯛꯇ ꯉꯥꯡꯕꯒ ꯂꯣꯏꯈ꯭ꯔꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯃꯥꯡꯗ ꯂꯧꯈꯠꯄꯗ ꯕꯣꯔ ꯂꯥꯛꯇ꯭ꯔꯦꯌꯦ ꯆꯥꯛꯀꯧꯕꯗ ꯕꯣꯔ ꯂꯥꯛꯇ꯭ꯔꯦꯌꯦꯅ ꯋꯥ ꯂꯥꯎꯅꯔꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯩꯗꯤ ꯅꯣꯡꯉꯥꯜꯂꯦ ꯉꯥꯏꯔꯦ ꯁꯣꯝꯗꯅ ꯕꯣꯔ ꯂꯥꯛꯇ꯭ꯔꯦ ꯃꯇꯝ ꯁꯨꯝ ꯍꯧꯈꯤ ꯃꯆꯥꯅꯨꯄꯤꯁꯨ ꯀꯞꯄꯤ ꯃꯥꯏ ꯅꯨꯄꯥꯁꯨ ꯅꯨꯡꯁꯤꯔꯛ ꯇꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯜꯂꯕꯀꯣ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯅꯨꯄꯥ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯆꯥꯟꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯅꯨꯡꯁꯤꯅ ꯇꯨꯃꯤꯟꯅꯈ꯭ꯔꯕꯅꯤꯅ ꯑꯗꯨꯗꯣ ꯀꯥꯏꯅꯔꯛꯄ ꯃꯊꯟꯇ ꯇꯨꯝꯃꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝꯅꯀꯣ ꯑꯗꯨꯒ
ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯥꯁꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ ꯑꯗꯩ ꯃꯥꯅ ꯐꯣꯟ ꯇꯧꯏ ꯅꯨꯄꯥꯁꯤꯒꯤ ꯅꯝꯕꯔꯗꯤ ꯑꯗꯨꯝ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯩꯗꯤ ꯃꯄꯥꯗ ꯇꯧꯏ ꯃꯥꯅ ꯍꯦꯛ ꯐꯣꯟ ꯇꯧꯔꯕ ꯃꯥꯁꯦ ꯃꯅꯦꯝꯕꯣꯛꯇꯁꯨ ꯇꯧꯏ ꯃꯥꯒꯤ ꯅꯝꯕꯔꯁꯦ ꯃꯅꯦꯝꯕꯣꯛꯅꯦ ꯃꯀꯨꯕꯣꯛꯅꯦ ꯅꯨꯄꯥꯁꯤꯒꯤꯅꯦ ꯌꯥꯎꯋꯦꯕ ꯃꯥꯅ ꯍꯦꯛ ꯐꯣꯟ ꯇꯧꯕ ꯑꯣꯞ ꯑꯗꯨꯝ ꯊꯝꯖꯤꯟꯈꯤꯕ ꯃꯥ ꯍꯥꯏꯁꯦ ꯃꯥ ꯂꯧꯕ ꯂꯥꯛꯄꯤꯌꯨ ꯃꯦꯁꯦꯖ ꯊꯥꯏ ꯃꯥꯅ ꯑꯩ ꯂꯧꯕ ꯂꯥꯛꯄꯤꯌꯨ ꯑꯩ ꯂꯧꯕ ꯂꯥꯛꯄꯤꯌꯨꯅ ꯊꯥꯏ ꯁꯨꯛꯍꯟ ꯍꯜꯂꯛꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯆꯥꯗ꯭ꯔꯦ ꯊꯛꯇ꯭ꯔꯦ ꯀꯥꯗꯩ ꯁꯨꯡꯊꯣꯛ ꯊꯣꯛꯇ꯭ꯔꯦ ꯂꯩꯀꯥꯏ ꯈꯨꯟꯁꯤꯗ ꯋꯥ ꯂꯥꯎꯅꯔꯦ ꯂꯧꯕꯁꯨ ꯂꯥꯛꯄꯤꯗ꯭ꯔꯦ ꯄꯥꯝꯗꯕꯖꯥꯠꯅꯤꯅ ꯂꯣꯏ ꯍꯥꯏꯅꯔꯦ ꯃꯥꯗꯤ ꯊꯥ ꯂꯦꯞꯁꯜꯂꯛꯑꯦꯕ ꯃꯊꯪ ꯊꯥ ꯌꯧꯔꯛꯄꯗ ꯃꯥꯁꯦ ꯄꯦꯔꯠ ꯂꯥꯛꯇ꯭ꯔꯦ ꯊꯥ ꯂꯦꯞꯁꯜꯂꯛꯑꯦ ꯆꯥꯛꯃꯧꯔꯦ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯑꯗꯩ ꯃꯥꯅꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤ ꯅꯤꯡꯁꯤꯡꯖꯔꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯃꯤꯔꯣꯟꯖꯕ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯕꯗꯩ ꯌꯨꯝ ꯄꯥꯟꯕꯗꯩ ꯑꯩꯈꯣꯏꯒꯤ ꯃꯕꯨꯛꯇ ꯑꯍꯥꯟꯕ ꯃꯤꯔꯣꯟꯖꯔꯛꯄꯅꯤꯅ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣꯀꯣ ꯃꯉꯣꯟꯗ ꯅꯪꯒꯤ ꯅꯆꯥ ꯃꯤꯔꯣꯜꯂꯕꯅꯤꯀꯣ ꯑꯩꯁꯦ ꯅꯪꯒꯤ ꯏ ꯃꯇꯨꯝꯁꯦ ꯑꯅ ꯑꯁ ꯃꯥꯏ ꯅꯨꯄꯥꯁꯦ ꯌꯥꯝ ꯎꯅꯤꯡꯉꯦ ꯃꯥꯁꯦ ꯉꯥꯎꯕꯗꯨꯕꯨ ꯃꯥꯁꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯎꯅꯤꯡꯉꯦꯕ ꯑꯗꯩ ꯑꯩ ꯊꯤꯟꯕꯤꯌꯣ ꯏꯕꯣꯛ ꯑꯩ ꯊꯤꯟꯕꯤꯌꯣ ꯏꯕꯣꯛ ꯑꯩ ꯊꯤꯟꯕꯤꯌꯣ ꯏꯗꯣꯝꯆꯥ ꯅꯣꯏ ꯑꯩ ꯊꯤꯟꯕꯤꯌꯣꯅ ꯌꯥꯝ ꯀꯞꯄꯦ ꯃꯥꯁꯦ ꯑꯃꯗ ꯑꯃꯨꯛ ꯆꯪꯉ ꯀꯞꯄꯤ ꯑꯃꯗ ꯑꯃꯨꯛ ꯇꯨꯔ ꯀꯞꯄꯤ ꯑꯉꯥꯎꯕꯤꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯩ ꯃꯥ ꯅꯨꯡꯁꯤꯌꯦ ꯑꯩ ꯍꯧꯖꯤꯛ ꯃꯤꯔꯣꯜꯂꯕꯅꯤ ꯅꯍꯥꯟꯈꯩ ꯃꯤꯔꯣꯟꯗ꯭ꯔꯤꯉꯩꯗꯗꯤ ꯃꯥꯁꯨ ꯁꯨꯝ ꯂꯥꯛꯀꯗ꯭ꯔꯥ ꯈꯪꯉꯝꯕ ꯑꯗꯩ ꯃꯤꯔꯣꯟꯁꯜꯂꯛꯑꯕꯅꯤꯅ ꯉꯥꯎꯔꯦꯕ ꯃꯥꯗꯤ ꯅꯨꯡꯁꯤꯕꯅꯀꯣ ꯑꯩꯗꯤ ꯃꯥꯒꯤ ꯁꯥꯒꯩꯒꯤ ꯏ ꯌꯥꯎꯔꯕꯅꯤ ꯑꯩꯒꯤ ꯄꯨꯛꯁꯤꯗ ꯑꯗꯨꯅ ꯑꯩ ꯃꯥꯏ ꯃꯅꯥꯛꯇ ꯂꯩꯖꯧꯔꯒꯦ ꯑꯩ ꯀꯨꯏꯅ ꯂꯩꯅꯤꯡꯗꯦ ꯍꯌꯦꯡ ꯕꯗꯅꯥꯝ ꯄꯤꯕꯤꯔꯛꯀꯅꯤ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯑꯩ ꯊꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝꯁꯤꯅ ꯀꯞꯄꯦ ꯃꯣꯏꯁꯨꯀꯣ ꯉꯥꯏꯍꯥꯛꯀꯤꯗꯤ ꯁꯥꯎꯅꯈ꯭ꯔꯦ ꯈꯣꯠꯅꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯅꯪ ꯅꯨꯄꯥꯗꯣ ꯂꯥꯛꯄꯤꯗꯕꯗꯨꯗ ꯃꯀꯨꯕꯣꯛꯄ ꯍꯦꯛ ꯂꯥꯛꯄꯤꯗꯕꯅ ꯑꯩꯈꯣꯏꯁꯨ ꯁꯥꯎꯅꯔꯨꯔꯦ ꯑꯗꯨꯕꯨ ꯂꯧꯕꯁꯨ ꯂꯥꯛꯄꯤꯗ꯭ꯔꯦ ꯌꯦꯡꯉꯨ ꯑꯗꯨꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯅꯪ ꯐꯤꯕꯝꯁꯤꯗ ꯊꯤꯜꯂꯨꯗꯣꯏꯅꯣ ꯌꯥꯝ ꯎꯁꯤꯠꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯅꯔꯅꯤ ꯑꯗꯨꯅ ꯅꯪꯑꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯩꯗꯤ ꯑꯁꯣꯝꯗꯁꯨ ꯅꯨꯄꯥꯁꯦ ꯃꯥꯗꯤ ꯄꯨꯔꯥ ꯅꯨꯄꯥꯒꯤꯗꯤ ꯑꯃ ꯂꯩꯌꯦꯕ ꯃꯥꯅ ꯌꯦꯡꯉꯔꯣꯏ ꯅꯨꯄꯥꯗꯤꯀꯣ ꯃꯥꯅ ꯌꯦꯡꯉꯔꯣꯏ ꯈꯟꯈꯤꯕ ꯅꯨꯄꯤ ꯍꯟꯅ ꯌꯦꯡꯗ ꯉꯝꯃꯦꯕ ꯑꯩꯈꯣই ꯃꯁꯤꯡꯈꯥ ꯑꯃ ꯐꯨꯗꯣꯛꯑ ꯁꯥꯎꯈ꯭ꯔꯒꯀꯣ ꯃꯥꯁꯦ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯛꯄ ꯉꯥꯎꯔꯛꯄ ꯅꯨꯄꯤꯁꯦ ꯎꯅꯤꯡꯉꯛꯄ ꯃꯃꯥ ꯃꯄꯥꯗ ꯑꯩ ꯂꯧꯁꯟꯖꯒꯦ ꯑꯩꯒꯤꯗꯤ ꯅꯨꯄꯤꯅꯤ ꯂꯧꯔꯨꯔꯃꯤ ꯍꯥꯏꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯃꯥ ꯀꯔꯤꯝ ꯈꯟꯗ꯭ꯔꯦꯕ ꯄꯨꯔꯥ ꯑꯩꯒꯤ ꯅꯨꯄꯥꯅ ꯍꯦꯛ ꯍꯥꯏꯗꯅ ꯅꯨꯄꯤꯗꯤ ꯆꯥꯝꯃꯔꯛ ꯊꯤꯔꯁꯨ ꯌꯥꯏ ꯏꯃꯥ ꯏꯄꯥꯗꯤ ꯀꯥꯏꯅꯕ ꯌꯥꯗꯦꯅ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯅꯨꯄꯤꯒꯤ ꯀꯥꯁꯤꯗ ꯍꯦꯛ ꯑꯃ ꯁꯥꯎꯅꯈ꯭ꯔꯕ ꯀꯝꯄꯜꯁꯔꯤ ꯃꯃꯥ ꯃꯄꯥꯒꯤ ꯀꯥꯗ ꯂꯦꯞꯈꯤꯅꯦꯕ ꯅꯨꯄꯤꯁꯦ ꯍꯟꯅ ꯌꯦꯡꯗ ꯉꯝꯅꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯁꯤꯡꯅꯕ ꯂꯣꯏꯅꯅ ꯀꯩꯁꯨ ꯃꯥꯅ ꯅꯨꯄꯤꯁꯦ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯑꯃ ꯇꯧꯗ꯭ꯔꯦ ꯑꯗꯩꯗꯤ ꯃꯣꯏꯅ ꯀꯦꯁ ꯅꯨꯡ ꯇꯧꯔꯛꯑꯁꯨ ꯊꯦꯡꯅꯔꯅꯤ ꯏꯖꯗꯥꯕꯤ ꯄꯤꯊꯣꯛꯈ꯭ꯔꯅꯤꯅ ꯃꯣꯏꯒꯤꯗꯤ ꯂꯩꯔꯦꯕ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗꯗꯤ ꯅꯨꯄꯥꯁꯤꯡ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯖꯈꯤꯕ ꯃꯕꯥꯅꯤꯅ ꯎꯅꯕꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯃꯅꯦꯝ ꯃꯀꯨꯁꯤꯅꯗꯤ ꯏꯍꯥ ꯍꯔꯥꯎꯗ꯭ꯔꯒ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯀꯥꯗ ꯃꯕꯥꯅꯤ ꯂꯩꯃꯤꯟꯅ ꯆꯥꯃꯤꯟꯅꯕ ꯃꯇꯝꯗꯗꯤ ꯃꯥꯕꯨ ꯂꯨꯅ ꯇꯧꯖꯕ ꯊꯦꯝꯖꯤꯟꯕꯤꯕ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯈꯤꯅꯤ ꯑꯩ ꯏꯊꯟ ꯄꯣꯛꯄꯅꯤꯅ ꯂꯨꯍꯣꯡꯅꯤꯡ ꯇꯧꯔꯤꯅꯤ ꯏꯟꯊꯣꯛꯄꯗꯣ ꯈꯪꯁꯥꯎ ꯁꯥꯎꯏꯅꯤ ꯃꯥꯏ ꯐꯖꯔꯛꯀꯅꯤ ꯀꯥꯏꯅ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯑꯗꯩ ꯑꯆꯥꯄꯣꯠꯀꯁꯦ ꯂꯣꯟꯅ ꯂꯩꯔꯛꯑꯒ ꯅꯪꯗꯤ ꯁꯤꯁꯦ ꯌꯥꯝ ꯆꯥꯒꯟꯕꯅꯦꯒ ꯍꯥꯏꯔꯒ ꯐꯃꯨꯡꯗ ꯏꯟꯕꯤꯕ ꯄꯤꯖꯕ ꯃꯕꯥꯅꯤ ꯆꯥꯃꯤꯟꯅꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯑꯆꯥꯄꯣꯠꯀꯁꯦ ꯂꯩꯔ ꯊꯝꯕꯤꯔꯒ ꯃꯕꯥꯅꯤ ꯅꯨꯡꯊꯤꯟꯗꯒ ꯆꯥꯒ ꯍꯦꯛ ꯊꯛꯃꯤꯟꯅꯕ ꯅꯪ ꯆꯥꯛ ꯂꯥꯝꯃꯝꯒꯅꯤ ꯀꯥꯏꯅ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯑꯌꯨꯛꯇꯒꯁꯦ ꯃꯥꯅ ꯊꯕꯛ ꯏꯟꯈꯥꯡ ꯃꯌꯥꯝ ꯇꯧꯔꯒ ꯋꯥꯕ ꯑꯍꯜ ꯂꯃꯟ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯅꯤꯅ ꯆꯥꯕꯗꯤ ꯌꯥꯗꯕ ꯅꯣꯡꯉꯥꯟꯕꯗꯩ ꯃꯥꯅ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯅꯨꯄꯥꯁꯤꯅꯗꯤ ꯈꯪꯗꯅ ꯇꯟꯒ ꯂꯣꯟꯅ ꯂꯩꯁꯜꯂꯨꯔꯒ ꯅꯪ ꯑꯝꯇ ꯆꯪꯉꯛꯈꯣꯍꯦ ꯁꯤ ꯑꯩ ꯈꯨꯗꯩꯗꯣ ꯊꯤ ꯈꯪꯗ꯭ꯔꯦꯒ ꯍꯥꯏꯖꯤꯜꯂꯒ ꯇꯟꯁꯦ ꯆꯥꯎꯒꯅ ꯀ꯭ꯔꯣꯛ ꯏꯟꯁꯤꯟꯕꯤꯔꯛꯄ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯅ ꯅꯤꯡꯁꯤꯡꯉꯒ ꯃꯥꯗꯤ ꯂꯥꯏꯃꯜ ꯑꯣꯏꯔꯦꯕꯀꯣ ꯑꯗꯩ ꯅꯪꯅ ꯁꯪꯒꯥꯝꯄꯥꯟ ꯁꯨꯠ ꯁꯦꯠꯄꯁꯦ ꯑꯗꯨꯝ ꯐꯖꯈ꯭ꯔꯦꯗꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯃꯤꯟꯅꯔꯒ ꯌꯦꯡꯃꯤꯟꯅꯕ ꯃꯕꯥꯅꯤ ꯃꯉꯣꯟꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯥꯎ ꯂꯩꯔꯦꯕ ꯃꯥꯏ ꯋꯥꯈꯜꯁꯤꯗ ꯀꯩꯗꯧꯉꯩ ꯑꯃꯨꯛ ꯍꯟꯅ ꯃꯥꯏ ꯃꯅꯥꯛꯇ ꯂꯩ ꯐꯪꯒꯗꯒꯦꯅ ꯑꯗꯩ ꯃꯥꯒꯤ ꯃꯅꯥꯛꯇꯒ ꯂꯩꯖꯔꯝꯃꯗꯤ ꯃꯥꯅ ꯃꯤꯔꯣꯟꯕꯗ ꯃꯥꯅ ꯂꯨꯅꯒ ꯇꯧꯕꯤꯒꯗꯕꯗꯣ ꯅꯨꯄꯤꯗꯤ ꯃꯤꯔꯣꯜꯂꯀꯥꯟꯗ ꯃꯥꯏ ꯅꯨꯄꯥꯅ ꯂꯨꯅ ꯇꯧꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯕ ꯑꯗꯨꯝꯕꯁꯦ ꯃꯥꯗꯤ ꯍꯦꯛꯇ ꯃꯥꯁꯦ ꯉꯥꯎꯔꯦ ꯑꯍꯤꯡ ꯍꯧꯒꯠꯂ ꯆꯦꯜꯂꯦ ꯐꯥꯅꯔꯦ ꯃꯌꯥꯝꯅ ꯃꯄꯥꯖꯥꯠ ꯊꯤꯔꯝꯈ꯭ꯔꯕꯗꯣ ꯈꯥꯝꯕ ꯉꯝꯗ꯭ꯔꯦ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯦ ꯃꯌꯥꯝ ꯅꯣꯡꯃ ꯃꯥꯁꯨ ꯆꯦꯟꯕꯒꯤ ꯑꯗꯨꯃꯥꯏꯅ ꯐꯥꯏꯌꯦꯕ ꯑꯍꯤꯡꯗꯀꯣ ꯑꯗ ꯃꯥꯅ ꯍꯥꯏꯔꯦꯕ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯑꯩ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯑꯩ ꯏꯄꯨꯔꯣꯏꯕꯩ ꯃꯅꯥꯛ ꯆꯠꯆꯈ꯭ꯔꯒꯦ ꯑꯩ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯑꯩ
ꯑꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯃꯄꯥꯁꯤꯅ ꯈꯥꯝꯕꯁꯤ ꯉꯝꯗ꯭ꯔꯦ ꯅꯨꯄꯤ ꯄꯣꯛꯄ ꯃꯄꯥꯅ ꯑꯗꯨꯝ ꯍꯟꯊꯔꯛꯀꯅꯦꯕ ꯁꯤꯗꯤ ꯀꯝꯄꯜꯁꯔꯤ ꯅꯨꯄꯤ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯅ ꯅꯨꯄꯥ ꯄꯣꯛꯄꯗꯤ ꯑꯗꯨꯝ ꯃꯨꯈꯠꯈꯤꯅꯦꯕ ꯑꯗꯣ ꯃꯆꯥ ꯃꯤꯔꯣꯟꯁꯜꯂꯛꯑꯕꯅꯤꯅ ꯃꯣꯏꯁꯨ ꯃꯄꯥ ꯀꯅꯥꯏ ꯃꯆꯥꯅꯣꯅ ꯍꯪꯅꯔꯛꯇꯣꯏꯕꯅꯤꯅ ꯃꯌꯨꯝꯗꯨꯗ ꯁꯨꯝ ꯊꯝꯅꯤꯡꯉꯛꯇ꯭ꯔꯦꯕ ꯃꯆꯥꯗꯣ ꯃꯤꯔꯣꯜꯂꯕꯅꯤꯅꯀꯣ ꯃꯣꯏ ꯃꯌꯥꯝꯅ ꯐꯥꯕꯁꯤꯗ ꯃꯄꯥꯗꯨꯅ ꯐꯥꯔꯨꯔꯅꯨ ꯍꯥꯏꯔꯦꯕ ꯆꯠꯍꯟꯈ꯭ꯔꯣ ꯃꯥꯅ ꯑꯁ ꯍꯦꯛꯇ ꯅꯨꯄꯤꯁꯤꯅꯅꯦ ꯍꯔꯥꯎꯔꯒ ꯑꯝꯇꯪ ꯆꯦꯜꯂꯛꯄꯗꯨꯗꯤꯀꯣ ꯃꯄꯥꯗꯨꯅ ꯑꯗꯨꯈꯛ ꯍꯥꯏꯕꯗ ꯃꯗꯣꯝꯆꯥ ꯃꯄꯤ ꯃꯅꯝ ꯑꯣꯏꯅ ꯐꯥꯔꯝꯕꯗꯣ ꯂꯣꯏ ꯊꯥꯗꯣꯔꯦꯕ ꯍꯦꯛꯇ ꯉꯥꯝꯐꯨꯡ ꯇꯧꯔꯛꯄꯁꯤꯗꯅꯦ ꯆꯦꯜꯂꯛꯑꯦ ꯃꯥꯁꯦ ꯆꯦꯜꯂꯛꯑꯦ ꯑꯗꯨꯒ ꯃꯥꯗꯤ ꯚꯔꯥ ꯈꯔ ꯑꯗꯨꯝ ꯌꯦꯞꯄ ꯊꯝꯃꯕꯅꯦꯕ ꯑꯌꯨꯛ ꯑꯉꯟꯕꯩ ꯒꯥꯔꯤ ꯍꯥꯏꯒꯠꯄꯁꯤꯗ ꯃꯥꯁꯦ ꯌꯥꯎꯔꯛꯑꯦ ꯉꯁꯤꯗꯤ ꯑꯩ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯂꯦ ꯑꯩꯅ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛ ꯏꯄꯨ ꯏꯕꯣꯛ ꯀꯩ ꯂꯩꯕ ꯃꯌꯥꯝꯗꯣ ꯏꯈꯨꯔꯥꯏꯇꯣꯟ ꯂꯣꯏꯅ ꯈꯨꯔꯝꯃ ꯍꯥꯏꯖꯔꯨꯅꯤ ꯑꯩ ꯅꯨꯄꯥꯁꯨ ꯈꯨꯔꯝꯃ ꯍꯥꯏꯖꯔꯨꯅꯤ ꯍꯧꯈꯤꯕꯗ ꯁꯥꯎꯅꯕ ꯈꯣꯠꯄ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯈꯜꯂꯒ ꯀꯩꯗꯧꯕꯤꯌꯣꯅ ꯑꯩꯅ ꯍꯥꯏꯖꯔꯨꯅꯤ ꯀꯥꯏꯅ ꯃꯥꯗꯤ ꯑꯩ ꯅꯨꯄꯥꯅ ꯍꯔꯥꯎꯔꯅꯤ ꯑꯗꯩ ꯃꯤꯔꯣꯜꯂꯦ ꯇꯥꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯍꯔꯥꯎꯔꯅꯤ ꯑꯗꯩꯗꯤ ꯀꯩꯅꯣꯅ ꯏꯀꯨꯕꯣꯛꯅ ꯏꯅꯦꯝꯕꯣꯛꯅ ꯍꯔꯥꯎꯔꯅꯤ ꯀꯥꯏꯅ ꯃꯥꯗꯤ ꯂꯥꯛꯆꯔꯦ ꯑꯁꯥꯝꯗꯀꯣ ꯃꯥꯅ ꯃꯃꯤꯠꯇꯩ ꯃꯄꯤꯗꯤ ꯇꯥꯔꯒ ꯃꯥꯏꯊꯣꯡꯗꯗꯤ ꯅꯣꯛꯆꯔꯦꯕ ꯃꯥꯁꯦꯀꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯅꯨꯃꯤꯠ ꯅꯨꯡꯁꯤ ꯑꯃꯨꯛ ꯐꯪꯉꯅꯤ ꯈꯣꯠꯂꯅꯤ ꯀꯥꯏꯅꯒ ꯇꯧꯔꯀꯥꯟꯗ ꯂꯥꯛꯑꯦ ꯕꯖꯥꯔ ꯌꯧꯔꯛꯑꯦ ꯕꯖꯥꯔꯗꯒꯤ ꯑꯃꯨꯛ ꯅꯨꯄꯥ ꯃꯌꯨꯝꯂꯣꯝꯒꯤ ꯕꯁ ꯇꯣꯡꯉꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯁꯦ ꯌꯧꯔꯛꯑꯦꯀꯣ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯃꯥꯁꯦ ꯌꯧꯔꯛꯄꯁꯤꯗ ꯃꯥꯁꯦ ꯆꯪꯉꯛꯑꯦ ꯃꯣꯏꯁꯦ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯁꯥꯒꯩꯁꯦ ꯆꯥꯎꯋꯦ ꯊꯪꯅꯅ ꯄꯔꯦꯡ ꯌꯨꯝꯁꯦ ꯁꯥꯏꯌꯦꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯆꯪꯉꯛ ꯎꯕꯁꯤꯗ ꯃꯣꯏꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯕꯣꯛꯅꯀꯣ ꯍꯦ ꯅꯪ ꯀꯩꯗꯧꯕꯩ ꯁꯤꯗ ꯂꯥꯛꯏꯕ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯅ ꯆꯪꯉꯛꯀꯅꯨ ꯅꯪ ꯆꯪꯉꯛꯀꯅꯨꯅ ꯍꯦꯛꯇ ꯇꯧꯔꯦꯅꯦ ꯑꯗꯩꯗꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯂꯥꯛꯑꯦ ꯃꯌꯥꯝ ꯏꯀꯥꯏ ꯈꯪꯗꯕꯤ ꯂꯥꯛꯑꯦꯅ ꯑꯗꯩꯗꯤ ꯃꯣꯏ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯆꯦꯟꯊꯣꯛꯅꯔꯛꯄꯅꯦꯃꯤ ꯅꯨꯃꯤꯠꯇꯨꯗ ꯆꯥꯛꯀꯧꯕ ꯆꯠꯂꯨꯕ ꯈꯣꯠꯂꯨꯕ ꯃꯌꯥꯝ ꯃꯇꯝꯁꯦ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯨꯡ 12:30 ꯁ꯭ꯋꯥꯏꯃꯨꯛ ꯆꯥꯛ ꯏꯁꯤꯡ ꯊꯣꯛꯅꯕꯒꯤ ꯌꯨꯝꯗ ꯂꯦꯡꯗꯅ ꯍꯦꯞꯊꯥꯅꯔꯒ ꯂꯩꯅꯕ ꯃꯇꯝꯅꯦꯕ ꯃꯥꯅ ꯒꯥꯔꯤꯗꯣ ꯑꯃꯃꯨꯛ ꯉꯥꯏ ꯃꯊꯥꯡ ꯊꯣꯡꯉꯛꯄꯅꯤꯅ ꯑꯌꯨꯛ ꯉꯟꯇꯥꯗꯩ ꯊꯣꯛꯂꯁꯨ ꯑꯗꯨꯃꯥꯏꯅ ꯀꯥꯟꯗ ꯌꯧꯔꯦꯗꯅꯀꯣ ꯑꯗꯩꯗꯤ ꯀꯔꯤ ꯅꯪꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯏꯕ ꯎꯁꯤꯠꯇꯕ ꯑꯗꯨꯛ ꯌꯥꯝ ꯎꯁꯤꯠꯇꯕ ꯀꯔꯤ ꯑꯩꯈꯣꯏꯕꯨ ꯅꯨꯃꯤꯠꯇꯨꯗ ꯐꯥꯗꯅ ꯈꯣꯡꯒꯣꯏꯅꯗꯅ ꯇꯧꯔꯒ ꯅꯪꯅ ꯊꯣꯛꯂꯒ ꯋꯥꯍꯩ ꯑꯃꯐꯧꯁꯨ ꯍꯥꯏꯗ꯭ꯔꯒ ꯅꯪ ꯀꯔꯤꯒꯤꯅ ꯑꯁ ꯑꯃꯅ ꯑꯃꯨꯛ ꯃꯆꯤꯟꯕꯥꯟꯁꯨ ꯑꯣꯜꯂꯣꯟ ꯊꯥꯖꯤꯜꯂꯤ ꯑꯃꯅ ꯑꯃꯨꯛ ꯊꯥꯖꯤꯜꯂꯤ ꯃꯥꯅ ꯋꯥ ꯉꯥꯡꯕꯩ ꯃꯇꯝꯁꯦ ꯐꯪꯗꯦ ꯏꯗꯣꯝꯆꯥ ꯑꯩ ꯍꯥꯏꯖꯒꯦ ꯑꯝꯇ ꯇꯥꯕꯤꯌꯨ ꯑꯝꯇ ꯇꯥꯅꯤꯡꯗꯦ ꯈꯣꯠꯇꯦꯅ ꯇꯧꯗꯅ ꯑꯗꯩꯗꯤ ꯑꯩꯁꯨ ꯊꯣꯛꯂꯛꯀꯦ ꯇꯧꯕꯅꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯨ ꯑꯅ ꯍꯥꯏꯕꯁꯦ ꯂꯣꯏꯕꯁꯨ ꯉꯝꯗꯦꯕ ꯑꯩꯁꯦ ꯃꯣꯏꯅ ꯐꯥꯖꯤꯜꯂ ꯊꯝꯕꯅꯦ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ ꯀꯥꯏꯅ ꯑꯗꯩ ꯑꯩ ꯍꯧꯖꯤꯛꯇꯤ ꯁꯥꯒꯩꯁꯤꯒꯤ ꯑꯉꯥꯡ ꯃꯤꯔꯣꯜꯂꯦ ꯑꯗꯨꯅ ꯑꯩꯒꯤ ꯑꯉꯥꯡ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯑꯩꯁꯦ ꯏꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯑꯩ ꯁꯥꯒꯩꯁꯤꯗ ꯑꯩ ꯏꯆꯥꯒꯤ ꯁꯥꯒꯩꯁꯤꯗ ꯑꯩꯁꯦ ꯂꯥꯛꯆꯔꯤꯅꯤ ꯍꯥꯏꯕꯁꯦ ꯑꯁ ꯀꯔꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯀꯅꯥꯏ ꯃꯆꯥꯅꯁꯨ ꯈꯪꯗꯕ ꯅꯄꯥꯝꯗ ꯂꯩꯔꯒ ꯅꯥꯎꯄꯨꯔꯛꯄ ꯑꯉꯥꯡ ꯑꯩꯈꯣꯏꯅ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯅꯠꯇꯦ ꯑꯗꯨꯅ ꯇꯧꯔꯒ ꯅꯨꯃꯤꯠꯇꯨꯗ ꯒꯥꯔꯤ ꯃꯩ ꯊꯥꯅꯦꯅ ꯇꯧꯕ ꯑꯗꯨ ꯎꯁꯤꯠꯇꯕ ꯌꯨ ꯉꯥꯎꯔꯒ ꯑꯆꯪ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏꯕꯨ ꯈꯣꯡꯒꯣꯏꯅꯔꯛꯄ ꯇꯧꯕꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯅꯨꯃꯤꯠꯇꯨꯗ ꯌꯥꯎꯕ ꯅꯨꯄꯤ ꯃꯌꯥꯝꯗꯣ ꯊꯣꯛꯂꯒ ꯍꯦꯛꯇ ꯃꯥꯁꯦ ꯃꯁꯝ ꯐꯣꯏꯗꯅ ꯐꯨꯗꯅ ꯍꯦꯛꯇ ꯆꯤꯡꯗꯅ ꯑꯗꯩ ꯃꯥꯅ ꯒ꯭ꯔꯣꯡ ꯆꯦꯟꯈꯠꯂꯒ ꯑꯩ ꯏꯄꯨꯔꯣꯏꯕꯗ ꯑꯩ ꯍꯥꯏꯖꯒꯦ ꯑꯩ ꯕꯕꯥꯗ ꯍꯥꯏꯖꯒꯦ ꯏꯀꯨꯕꯣꯛꯇ ꯍꯥꯏꯖꯒꯦꯅ ꯃꯀꯨꯕꯣꯛꯁꯤ ꯃꯥꯡꯒꯣꯟꯗ ꯑꯗꯨꯝ ꯐꯝ ꯂꯩꯀꯣ ꯀꯨꯝꯃꯛꯇꯦꯕ ꯃꯥꯡꯒꯣꯟꯗꯒꯤ ꯃꯣꯏꯁꯦ ꯃꯥꯡꯒꯣꯟꯁꯦ ꯋꯥꯡꯉꯦꯕ ꯏꯁꯇꯤꯌꯥꯔ ꯊꯥꯛ ꯇꯧꯔꯒ ꯃꯥꯡꯒꯣꯟ ꯑꯋꯥꯡꯕꯤꯗꯨꯅꯦꯕ ꯀꯨꯝꯃꯛꯇꯦ ꯃꯥꯏ ꯅꯨꯄꯥꯁꯨ ꯀꯥꯗꯩ ꯊꯣꯛꯂꯛꯇꯦꯕ ꯃꯥꯅ ꯃꯥꯡꯒꯣꯟꯁꯤꯗ ꯆꯦꯟꯈꯠꯂ ꯃꯥꯏ ꯃꯀꯨꯕꯣꯛꯁꯦ ꯃꯈꯣꯡ ꯀꯣꯜꯂ ꯍꯥꯏꯖꯩ ꯕꯕꯥ ꯑꯩ ꯑꯃꯇꯗꯤ ꯂꯧꯁꯟꯕꯤꯌꯣ ꯑꯩꯒꯤ ꯏꯔꯥꯟ ꯅꯠꯇꯦ ꯑꯩ ꯑꯃꯇꯗꯤ ꯂꯧꯁꯟꯕꯤꯌꯣ ꯅꯃꯧꯗꯤ ꯂꯥꯟꯗꯕꯅꯦ ꯕꯕꯥꯅ ꯈꯣꯏꯔꯝꯕꯁꯦ ꯍꯦꯛꯇ ꯃꯣꯏ ꯃꯌꯥꯝꯅ ꯆꯤꯡꯊꯣꯛꯏ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ ꯂꯥꯛꯑꯣ ꯑꯗꯨ ꯇꯧ ꯂꯥꯛꯑꯣ ꯅꯨꯄꯥꯁꯤꯁꯨ ꯁꯣꯐꯥ ꯀꯥꯗ ꯃꯣꯏ ꯃꯌꯨꯝꯒꯤꯗ ꯑꯗꯨꯝ ꯐꯝ ꯂꯩ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯦ ꯁꯣꯐꯥ ꯀꯥꯗ ꯐꯝꯕꯁꯤ ꯎꯔꯦꯕ ꯅꯨꯄꯤꯁꯤꯅ ꯑꯗꯩꯗꯤ ꯃꯌꯥꯝꯁꯦ ꯆꯤꯡꯕꯒ ꯉꯥꯡꯕꯒ ꯃꯁꯝ ꯐꯣꯏꯕꯒ ꯊꯥꯖꯤꯜꯂꯛꯄꯒ ꯁꯤ ꯃꯔꯛꯁꯤꯗ ꯃꯥꯁꯤꯅ ꯃꯥꯏ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯁꯤꯕꯨ ꯌꯧꯔꯗꯤꯅꯀꯣ ꯃꯀꯨꯕꯣꯛ ꯃꯅꯥꯛꯇꯩꯗꯤ ꯆꯤꯡꯊꯣꯛꯄꯤꯔꯛꯑꯦꯗꯅ ꯃꯥꯁꯦ ꯍꯣꯠꯇꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂ ꯃꯥꯅ ꯃꯥꯏ ꯅꯨꯄꯥꯒꯤ ꯃꯈꯣꯡꯁꯤꯗ ꯇꯨꯕꯅꯦꯕ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯤꯅꯁꯨ ꯇꯨꯔ ꯃꯌꯥꯝꯁꯤꯅꯁꯨ ꯀꯔꯤ ꯅꯪꯅ ꯁꯤꯗ ꯆꯪ ꯌꯥꯕ꯭ꯔꯥ ꯎꯃꯥꯡꯒꯣꯟ ꯅꯪ ꯏꯃꯨꯡꯁꯦ ꯆꯪꯒꯅꯨ ꯑꯗꯨ ꯇꯧꯒꯅꯨ ꯅꯪ ꯇꯧꯔꯀꯥꯟꯗ ꯀꯩꯅꯣ ꯇꯧꯔꯦꯕ ꯆꯤꯡꯊꯣꯛꯑꯦ ꯑꯗꯩ ꯅꯨꯄꯥꯁꯨ ꯐꯨꯕ ꯍꯧꯒꯠꯂ ꯆꯠꯈ꯭ꯔꯦ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗ꯭ꯔꯦ ꯅꯨꯄꯥꯁꯤꯅ ꯍꯧꯒꯠꯂ ꯃꯥꯁꯦ ꯃꯊꯛꯇ ꯃꯣꯏꯒꯤ ꯀꯥ ꯑꯣꯏꯌꯦꯕ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ ꯑꯗꯩ ꯃꯥꯅ ꯏꯁꯇꯤꯌꯥꯔꯁꯤꯗ ꯅꯪ ꯉꯥꯏꯈꯣ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ ꯗꯗꯥ ꯅꯪ ꯉꯥꯏꯈꯣ ꯑꯩꯁꯦ ꯅꯪ ꯅꯆꯥ ꯃꯤꯔꯣꯜꯂꯕꯅꯦ ꯇꯧꯔꯕꯅꯦꯅ ꯏꯁꯇꯤꯌꯥꯔꯁꯤꯗ ꯀꯥꯈꯠꯀꯦꯅ ꯆꯦꯟꯈꯠꯄ ꯍꯧꯕꯗ ꯃꯌꯥꯝꯅ ꯃꯁꯝ ꯐꯣꯏꯔ ꯆꯤꯡꯊꯔꯦꯕ ꯃꯥꯁꯦ ꯑꯗꯨꯒ ꯃꯥꯅ
ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯥꯅ ꯁꯦꯠꯂꯛꯏꯕ ꯐꯤꯔꯣꯜꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥ ꯆꯥꯛꯀꯧꯕ ꯑꯩꯈꯣꯏꯒꯤꯅꯦ ꯀꯩꯅꯣꯁꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯁꯦꯠꯄ ꯐꯤꯔꯣꯜꯁꯦ ꯃꯥꯅ ꯄ꯭ꯔꯞ ꯃꯥ ꯆꯠꯂꯣꯅ ꯍꯥꯏꯕꯗ ꯑꯩ ꯉꯁꯥꯏ ꯑꯃ ꯑꯗꯨꯁꯦ ꯊꯔꯝꯃꯦ ꯃꯄꯥꯟ ꯅꯥꯏꯕꯗꯨꯒ ꯃꯥ ꯔꯥꯅꯤ ꯐꯤꯗꯨꯒ ꯄ꯭ꯔꯞ ꯁꯦꯠꯂꯛꯑꯦꯕ ꯃꯥꯁꯦ ꯑꯗꯨꯒꯤ ꯐꯤꯁꯦ ꯅꯨꯄꯥ ꯃꯌꯨꯝꯅ ꯂꯩꯕꯅꯤꯗꯅ ꯃꯣꯏꯁꯤꯅꯅꯦ ꯆꯦꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯀꯔꯠ ꯃꯇꯝꯁꯤꯗ ꯌꯥꯝ ꯆꯠꯅꯕ ꯑꯩꯈꯣꯏꯒꯤ ꯖꯣꯟꯁꯨ ꯌꯥꯝ ꯆꯣꯟꯗꯕ ꯑꯩꯈꯣꯏ ꯈꯨꯗꯩ ꯈꯤꯇꯪ ꯍꯦꯟꯗꯕ ꯏꯁꯀꯔꯠ ꯑꯃ ꯃꯇꯝꯁꯤꯗ ꯐ꯭ꯔꯣꯛ ꯑꯃ ꯌꯥꯝ ꯆꯠꯅꯩꯌꯦꯕ ꯑꯗꯨ ꯑꯉꯧꯕ ꯑꯃꯒ ꯃꯥꯁꯦ ꯇ꯭ꯔꯤꯁꯥꯜ ꯑꯉꯧꯕ ꯑꯃꯒ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯆꯦꯜꯂꯛꯈꯤꯕꯅꯦꯕꯀꯣ ꯑꯗꯩꯗ ꯑꯗꯨꯁꯦ ꯍꯦꯛꯇ ꯄꯨꯊꯣꯛꯑꯒ ꯁꯤꯁꯦꯜꯂꯣ ꯍꯧꯖꯤꯛꯃꯛ ꯁꯤꯁꯦꯜꯂꯣ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯨꯔꯤꯠ ꯕ꯭ꯂꯥꯎꯁꯀ ꯃꯥꯅ ꯂꯤꯠꯂꯛꯄꯗꯣ ꯂꯣꯏ ꯂꯧꯊꯣꯛꯑꯒ ꯃꯣꯏꯅ ꯑꯗꯨ ꯂꯤꯠꯁꯟꯕꯤꯔꯦ ꯏꯁꯀꯔꯠꯇꯨ ꯁꯦꯠꯆꯟꯕꯤꯔꯦ ꯁꯤ ꯑꯩꯈꯣꯏꯅ ꯂꯩꯕꯅꯤ ꯊꯣꯟꯕꯅꯤ ꯑꯗꯨꯒ ꯏꯃꯨꯡꯁꯤꯗ ꯅꯪꯒꯤꯅꯦ ꯍꯥꯏꯕ ꯀꯔꯤꯝꯐꯧ ꯂꯩꯇꯦ ꯑꯗꯩ ꯃꯣꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯇꯣꯡꯉꯛꯈꯤꯕ ꯁꯦꯟꯗꯟꯗꯣ ꯆꯦꯟꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯥꯒꯤ ꯈꯣꯡꯎꯞ ꯆꯝꯄꯜꯒꯨꯝꯕ ꯑꯃ ꯇꯣꯡꯉꯛꯏꯗꯅꯀꯣ ꯃꯔꯤ ꯄꯥꯟꯕꯤ ꯑꯃ ꯑꯗꯨꯒꯤꯁꯤꯒ ꯇꯣꯡꯍꯜꯂꯒꯅꯦ ꯃꯥꯅ ꯇꯣꯡꯉꯛꯏꯕ ꯈꯣꯡꯎꯞꯁꯤꯁꯨ ꯃꯣꯏꯅ ꯂꯩꯕꯅꯦꯕ ꯑꯗꯨꯒꯁꯨ ꯂꯣꯏ ꯂꯧꯍꯧꯕꯅꯦꯃꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯑꯗꯨꯒꯤ ꯏꯆꯝ ꯆꯝꯕ ꯃꯥꯅ ꯀꯩꯅꯣ ꯑꯃ ꯇꯣꯡꯉꯛꯈꯤꯕꯁꯦ ꯁꯤꯁꯦ ꯇꯣꯡꯍꯜꯂꯛꯑꯒ ꯆꯦꯟꯕꯗ ꯁꯦꯠꯈꯤꯕ ꯑꯗꯨꯃꯛ ꯇꯧꯔꯒ ꯏꯃꯨꯡꯁꯤꯗ ꯅꯪꯒꯤꯅꯦꯕ ꯀꯔꯤꯝ ꯂꯩꯇꯦ ꯑꯗꯨ ꯅꯪꯒꯤ ꯐꯤꯔꯣꯜ ꯊꯝꯃꯝꯒꯅꯨ ꯎꯃꯪꯒꯣꯜ ꯂꯣꯏꯅꯤ ꯅꯁꯥꯅ ꯁꯦꯠꯂ ꯆꯠꯈꯣ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯃꯤꯔꯣꯜꯂꯕ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯧ ꯑꯣꯏꯗꯅ ꯊꯥ ꯑꯃꯨꯛ ꯂꯩꯔꯝꯃꯕ ꯅꯨꯄꯤꯁꯦ ꯑꯗꯨꯃꯥꯏꯅ ꯊꯥꯗꯣꯔꯛꯄꯅꯦꯕ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟ ꯒꯥꯔꯤ ꯃ꯭ꯌꯨꯖꯤꯛ ꯚꯦꯟꯁꯤꯅ ꯅꯝꯗꯅ ꯍꯥꯞꯀꯠꯂꯛꯄꯅꯦꯃꯦ ꯃꯥꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯀꯞꯄꯒ ꯂꯥꯛꯈꯤꯀꯣ ꯅꯨꯄꯤꯁꯦ ꯃꯌꯨꯝ ꯌꯧꯕ ꯃꯥꯁꯦ ꯑꯗꯨꯒꯗꯤ ꯃꯥꯁꯦ ꯌꯧꯔꯛꯄꯗ ꯃꯥꯁꯦ ꯆꯪꯕꯁꯦ ꯉꯝꯗꯗꯅ ꯃꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗ ꯆꯪꯉꯒ ꯃꯥꯁꯦ ꯂꯩꯔꯦꯕ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯑꯗꯨꯝ ꯃꯃꯥꯟꯅꯕꯤ ꯍꯣꯏꯒꯤ ꯃꯤ ꯃꯌꯥꯝꯁꯦ ꯃꯊꯪ ꯃꯊꯪ ꯄꯥꯎ ꯄꯤꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯃꯇꯝ ꯈꯔ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗꯨꯗ ꯑꯗꯨꯝ ꯂꯩꯍꯜꯂꯣꯅ ꯃꯗꯣꯝꯆꯥ ꯃꯄꯤ ꯃꯣꯏ ꯃꯌꯥꯝ ꯂꯥꯛꯇꯅ ꯊꯦꯝꯗꯅ ꯃꯥ ꯄꯨꯁꯜꯂꯨꯔꯒꯗꯤ ꯉꯁꯥꯏꯒꯤ ꯅꯄꯥꯅ ꯁꯥꯎꯅꯤ ꯈꯣꯠꯅꯤ ꯑꯗꯨ ꯃꯇꯝ ꯈꯔ ꯅꯪ ꯃꯣꯏꯗ ꯂꯩꯔꯣ ꯅꯄꯥ ꯅꯦꯝꯊꯗ꯭ꯔꯤꯕꯣꯅ ꯑꯩꯈꯣꯏꯅ ꯆꯠꯂꯨꯅꯨ ꯍꯥꯏꯗ꯭ꯔꯥ ꯂꯧꯁꯜꯂꯛꯇꯣꯏ ꯃꯥꯟꯗꯦ ꯍꯥꯏꯗ꯭ꯔꯥꯅ ꯃꯤꯅ ꯅꯪ ꯄꯥꯝꯗꯗꯅ ꯂꯧꯕ ꯂꯥꯛꯇ꯭ꯔꯕꯅꯤ ꯅꯪ ꯅꯨꯡꯁꯤꯔꯗꯤ ꯅꯨꯄꯥꯗꯨꯅ ꯑꯁ ꯑꯩ ꯅꯨꯄꯤ ꯂꯧꯔꯨꯅꯤ ꯑꯩ ꯀꯥꯏꯅꯕ ꯉꯝꯃꯣꯏꯅ ꯆꯦꯜꯂꯛꯑꯗꯕꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯃꯥꯅ ꯃꯄꯥꯅ ꯐꯥ ꯉꯝꯒꯗꯕ ꯅꯠꯇꯦ ꯅꯪ ꯅꯄꯥ ꯀꯤꯈ꯭ꯔꯕ ꯅꯄꯥꯅ ꯃꯥꯡꯒꯣꯜ ꯂꯩꯕꯗ ꯃꯥꯡꯒꯣꯜ ꯊꯣꯛꯇꯕ ꯅꯄꯥꯒꯤ ꯃꯃꯥꯡꯗ ꯁꯝꯃꯒꯐꯧ ꯆꯠꯇꯕ ꯅꯪꯅ ꯑꯀꯤ ꯑꯔꯥꯛ ꯂꯣꯏꯅ ꯇꯨꯡꯑꯣꯏꯅꯔꯝꯃꯒ ꯅꯪ ꯅꯨꯄꯥꯗꯨ ꯅꯨꯡꯁꯤꯅ ꯐꯥꯅ ꯄꯨꯅ ꯌꯥꯗꯒꯩ ꯆꯦꯜꯂꯤꯗꯨꯅꯤ ꯅꯪ ꯅꯨꯡꯁꯤꯕꯩ ꯅꯠꯇ꯭ꯔꯥ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯕꯗꯣ ꯌꯥꯎꯕꯩꯅꯤ ꯑꯗꯣ ꯅꯨꯄꯥꯗꯨꯗꯗꯤ ꯑꯗꯨ ꯌꯥꯎꯗꯦ ꯌꯥꯎꯔꯒꯗꯤ ꯃꯥꯁꯨ ꯆꯦꯜꯂꯛꯑꯅꯤ ꯑꯍꯤꯡꯗꯅꯤ ꯈꯪꯗꯦ ꯑꯃꯗꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯃꯤꯅ ꯐꯨꯅꯤ ꯈꯣꯠꯅꯤꯒ ꯀꯤꯒꯗꯕ ꯅꯠꯇꯦ ꯃꯃꯥ ꯃꯄꯥꯅꯒ ꯊꯤꯡꯉꯝꯒꯗꯕ ꯅꯠꯇꯦ ꯆꯦꯜꯂꯛꯑꯗꯕꯅꯤ ꯅꯪ ꯂꯧꯕ ꯑꯗꯨ ꯅꯨꯡꯁꯤꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯈꯪꯉꯦꯅ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯊꯦꯝꯖꯤꯜꯂꯒ ꯃꯥꯗꯤ ꯑꯗꯨꯝ ꯃꯀꯣꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯥꯕ ꯍꯧꯔꯦ ꯃꯥꯏ ꯅꯨꯄꯥꯒꯤ ꯋꯥꯔꯤꯁꯤꯗ ꯂꯤ ꯂꯩꯔꯦ ꯑꯆꯪ ꯃꯤꯈꯩꯁꯦ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯃꯥꯏ ꯋꯥꯔꯤꯁꯦ ꯇꯥ ꯉꯝꯗꯗꯅꯅꯦ ꯃꯥꯏ ꯃꯅꯥꯛ ꯆꯪꯅꯗ꯭ꯔꯦꯕ ꯋꯥꯔꯤ ꯂꯤꯔꯛꯑꯅꯦꯅ ꯂꯩꯀꯥꯏꯁꯦ ꯃꯥꯗꯤ ꯑꯃꯗ ꯑꯃꯨꯛ ꯆꯠꯐꯝ ꯃꯃꯥꯟꯅꯕꯤ ꯑꯃꯗ ꯑꯃꯨꯛ ꯃꯗꯣꯝꯆꯥ ꯑꯃꯗ ꯑꯃꯨꯛ ꯋꯥꯔꯤ ꯂꯤꯗꯅꯀꯣ ꯄꯨꯔꯥ ꯉꯥꯎꯕꯤꯒ ꯃꯥꯟꯅꯔꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯂꯥꯛꯇꯕ꯭ꯔꯥ ꯂꯧꯕ ꯂꯥꯛꯇꯕ꯭ꯔꯥ ꯒꯥꯔꯤ ꯑꯃ ꯂꯥꯛꯏ ꯌꯦꯡꯉꯤ ꯑꯣ ꯅꯪ ꯑꯗꯨ ꯌꯥꯝ ꯊꯃꯣꯏ ꯀꯟꯕꯀꯣ ꯏꯕꯨꯛꯁꯤꯗ ꯌꯥꯎꯔꯤꯕ ꯁꯦꯡꯈ꯭ꯔꯕ ꯅꯪꯒꯤ ꯏ ꯃꯇꯨꯝꯁꯤꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯡ ꯍꯥꯏꯔꯛꯄ ꯅꯪ ꯑꯩ ꯅꯨꯡꯁꯤꯗꯁꯨ ꯅꯪ ꯅꯃꯤꯠꯇ ꯑꯍꯥꯟꯕ ꯎꯒꯗꯕ ꯅꯪꯒꯤ ꯅꯆꯥꯁꯤꯗꯤ ꯅꯪ ꯅꯨꯡꯁꯤꯐꯝ ꯊꯣꯛꯇ꯭ꯔꯒ ꯃꯊꯟꯇ ꯑꯗꯨꯝ ꯄꯪꯈꯟꯗ ꯈꯜꯂꯦꯕ ꯃꯥꯗꯤ ꯅꯪꯅ ꯑꯩꯅ ꯅꯈꯣꯡꯗ ꯇꯨꯔꯕꯗꯨꯐꯥꯎ ꯅꯪꯅ ꯍꯧꯒꯠꯂ ꯆꯠꯈꯤꯕ ꯅꯪ ꯑꯍꯟꯈꯩ ꯁꯥꯎꯅꯕꯅꯤ ꯅꯪꯒꯩꯒ ꯁꯥꯎꯅꯕꯗꯤ ꯅꯠꯇꯦꯗꯅ ꯅꯪꯅ ꯉꯥꯛꯄꯤꯌꯨ ꯑꯩ ꯅꯨꯄꯤꯁꯦ ꯑꯩ ꯅꯨꯡꯁꯤ ꯂꯧꯁꯟꯖꯒꯦꯅ ꯍꯥꯏꯕꯗ ꯂꯣꯏꯔꯕꯅꯤꯀꯣꯅ ꯉꯁꯥꯏ ꯃꯣꯏꯅ ꯁꯣꯝꯗꯁꯨ ꯃꯥꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯏꯝꯐꯥꯎ ꯍꯥꯏꯗꯕꯅ ꯆꯥꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯁꯤꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯩ ꯃꯥꯅ ꯃꯊꯛꯇ ꯏꯁꯇꯤꯌꯥꯔꯗ ꯀꯥꯈꯠꯈꯤꯕꯗ ꯃꯥꯅ ꯇꯥꯟꯅꯕꯗ ꯃꯣꯏ ꯃꯌꯥꯝꯅ ꯃꯁꯝ ꯐꯣꯏꯔ ꯆꯤꯡꯊꯔꯛꯈꯤꯕ ꯑꯁ ꯃꯥꯁꯨ ꯌꯥꯝ ꯊꯤꯅ ꯊꯃꯣꯏꯁꯦ ꯁꯣꯛꯑꯦꯕꯀꯣ ꯑꯗꯩꯗꯤ ꯃꯣꯏꯁꯦ 9 ꯍꯧꯈ꯭ꯔꯦ ꯃꯣꯏꯅ ꯑꯉꯥꯡꯁꯦ ꯂꯧꯊꯣꯛꯁꯦ ꯍꯥꯏꯕꯗ ꯃꯥꯅ ꯌꯥꯗ꯭ꯔꯦ ꯑꯩ ꯑꯉꯥꯡꯁꯦ ꯄꯣꯛꯀꯅꯤꯅ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ 9 ꯍꯧꯈ꯭ꯔꯦ ꯑꯗꯩꯗꯤ ꯊꯥ ꯁꯨꯖꯜꯂꯛꯑꯦ ꯑꯗꯨꯀꯥꯟꯗ ꯃꯣꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯅ ꯋꯥꯀꯠꯁꯦ ꯊꯥꯡꯒꯠꯂꯛꯄꯅꯦꯕ ꯃꯥꯅ ꯈꯟꯕꯅ ꯊꯥ ꯁꯨꯔꯛꯇꯣꯔꯕꯅꯤꯅ ꯃꯥꯅ ꯑꯃꯨꯛꯇꯪꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒ ꯇꯧꯔꯒ ꯍꯥꯏꯖꯔꯒ ꯂꯧꯁꯟꯕꯤꯕ꯭ꯔꯥꯁꯨ ꯌꯦꯡꯅꯤꯡꯕꯀꯣ ꯂꯧꯁꯟꯕꯤꯗ꯭ꯔꯒꯅ ꯏꯆꯥꯁꯦ ꯑꯩꯅ ꯌꯣꯛꯑꯒ ꯂꯩꯒꯅꯤꯅ ꯈꯪꯍꯟꯅꯤꯡꯕ ꯅꯨꯄꯥꯁꯤꯗ ꯂꯣꯏꯁꯟꯕ ꯑꯃ ꯅꯥꯏꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯊꯥꯡꯒꯠꯂꯛꯑꯦ ꯑꯗ ꯐꯝꯃꯤꯟꯅꯕꯁꯤꯗ ꯑꯁ ꯂꯤꯅꯩ ꯋꯥꯔꯤꯁꯤ ꯐꯖꯅ ꯂꯤꯅꯩ ꯅꯨꯄꯤꯅꯁꯨ ꯂꯤ ꯑꯁ ꯌꯥꯝ ꯁꯥꯡꯅ ꯂꯤ ꯃꯥꯒꯤ ꯄꯦꯟꯗꯕ ꯃꯥꯅ ꯈꯥꯡꯉꯛꯄ ꯃꯌꯥꯝꯗꯨ ꯂꯤ ꯑꯗꯨ ꯅꯨꯄꯥꯗꯨꯁꯨ ꯋꯥ ꯄꯥꯛ ꯉꯥꯡꯗꯦ ꯈꯔ ꯈꯛ ꯉꯥꯡꯉ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯀꯔꯤꯝꯐꯥꯎ ꯃꯉꯣꯟꯗꯗꯤ ꯅꯨꯄꯤꯗꯣ ꯅꯤꯡꯁꯤꯡꯕ ꯅꯨꯡꯁꯤꯕ ꯑꯃꯐꯥꯎ ꯂꯩꯔꯝꯗ꯭ꯔꯦ
ꯎꯁꯤꯠꯈꯤꯗꯕꯅ ꯑꯗꯨꯝ ꯑꯗꯨ ꯑꯣꯏꯅ ꯑꯗꯨꯝ ꯈꯜꯂ ꯂꯩꯈ꯭ꯔꯦꯕ ꯑꯗꯩ ꯃꯣꯏꯒꯤ ꯆꯥꯛꯀꯧꯕꯒꯤ ꯀꯟꯐ꯭ꯌꯨꯁ ꯆꯠꯅꯕ ꯃꯇꯥꯡꯁꯦ ꯁꯤꯃꯒ ꯌꯥꯝ ꯍꯥꯏꯅꯩ ꯅꯨꯄꯤ ꯃꯄꯥꯅ ꯍꯥꯏꯅ ꯁꯤ ꯍꯥꯏꯕꯅꯦꯅ ꯅꯨꯄꯥ ꯃꯄꯥꯅ ꯍꯥꯏꯁꯤꯅ ꯑꯗꯨꯅꯦꯅ ꯑꯗꯨꯒꯤ ꯌꯥꯝ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯃꯣꯏꯁꯨ ꯇꯧꯅꯩꯌꯦꯕ ꯑꯗꯨꯗꯩꯗ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯐꯥꯈꯤꯕꯗ ꯉꯥꯡꯈꯤꯕ ꯁꯛꯂꯛꯈꯤꯕꯗꯨꯁꯨ ꯁꯣꯝꯒꯤ ꯃꯤꯅ ꯌꯥꯝ ꯍꯥꯏ ꯑꯗꯩ ꯅꯨꯄꯤꯅꯁꯨ ꯃꯣꯏꯅ ꯃꯥꯅ ꯆꯠꯂꯨꯕꯗ ꯇꯧꯔꯛꯈꯤꯕ ꯃꯑꯣꯡ ꯌꯥꯝ ꯍꯥꯏ ꯑꯗ ꯅꯨꯄꯤꯁꯤꯅ ꯂꯩꯖꯒꯦ ꯍꯥꯏ ꯑꯗꯩ ꯅꯨꯄꯥ ꯃꯌꯨꯝꯁꯤꯅ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯝ ꯑꯗꯩ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏ ꯅꯣꯏ ꯊꯃꯣꯏ ꯌꯥꯝ ꯀꯟꯃꯜꯂꯤ ꯀꯩꯁꯨ ꯅꯠꯇꯕ ꯀꯩꯅꯣꯁꯤꯗ ꯅꯨꯄꯤ ꯃꯌꯨꯝ ꯅꯣꯏꯁꯨꯅꯤ ꯍꯦꯛꯇ ꯏꯔꯥꯡ ꯁꯥꯒꯠꯇꯅ ꯅꯆꯥꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯍꯪꯉꯒ ꯂꯥꯛꯑꯣꯏꯅ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯨꯟꯅ ꯍꯪꯗꯦ ꯅꯣꯏ ꯃꯆꯥꯅꯨꯄꯤꯗ ꯃꯣꯏꯅ ꯍꯪꯗꯦꯕ ꯑꯗꯨ ꯍꯪꯉꯛꯑꯦ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯊꯥ ꯐꯥꯕꯒꯤ ꯆꯥꯛꯆꯥꯕ ꯆꯠꯄꯅꯦꯅ ꯂꯩ ꯑꯗꯨꯅꯅꯤ ꯑꯩ ꯅꯨꯄꯥꯗꯩ ꯈꯨꯔꯝꯃꯝꯃꯒ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯂꯛꯏꯅꯤ ꯑꯅ ꯐꯖꯅ ꯍꯥꯏꯔꯗꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯋꯥꯁꯦ ꯁꯦꯡ ꯇꯥꯟꯅꯗ꯭ꯔꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯏꯆꯥꯁꯦ ꯀꯥꯏꯅꯅꯕꯅꯤ ꯀꯩꯗꯧꯔꯅꯤ ꯍꯥꯏꯔꯒ ꯑꯁꯥꯎꯕ ꯂꯣꯏ ꯐꯥꯊꯔꯒ ꯆꯥꯛ ꯏꯁꯤꯡ ꯆꯥ ꯑꯗꯨꯝ ꯍꯜꯍꯟꯈ꯭ꯔꯒ ꯌꯥꯕꯗꯣ ꯍꯦꯛꯇ ꯂꯥꯛꯇꯕ ꯎꯁꯤꯠꯇꯕ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯃ ꯂꯩꯌꯦꯕ ꯌꯥꯝ ꯀꯩꯅꯣꯃ ꯑꯗꯩ ꯅꯨꯄꯥ ꯃꯌꯨꯝ ꯐꯪꯉꯦ ꯃꯨꯛꯈ꯭ꯔꯦ ꯌꯦꯡꯉꯨ ꯀꯅꯥꯗ ꯃꯥꯡꯉꯤ ꯅꯨꯄꯤꯗꯨꯗ ꯃꯥꯡꯗ꯭ꯔꯥ ꯅꯨꯄꯤꯗꯨꯗ ꯃꯥꯡꯉꯦꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯌꯥꯝ ꯀꯞꯄꯤ ꯅꯨꯄꯤꯁꯦ ꯅꯨꯃꯤꯠꯁꯤꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯀꯞꯄꯤ ꯑꯩꯅ ꯆꯥꯛꯀꯧꯕꯗ ꯁꯦꯠꯈꯤꯕ ꯐꯤꯔꯣꯜꯗꯣ ꯁꯦꯠꯂꯒ ꯂꯥꯛꯆꯕ ꯑꯩꯅ ꯆꯦꯟꯕꯗ ꯁꯦꯠꯄ ꯏꯁꯀꯔꯠ ꯑꯀꯧꯕꯤꯗꯨꯒ ꯇꯤ-ꯁꯥꯔꯠꯇꯨꯒ ꯊꯥꯗꯣꯔꯛꯄ ꯀꯪꯉꯕ ꯐꯤ ꯑꯝꯇꯁꯨ ꯌꯥꯎꯗꯅ ꯅꯣꯏꯅ ꯊꯥꯗꯣꯔꯛꯈꯤꯕ ꯑꯩꯕꯨꯅ ꯂꯥꯞꯈ꯭ꯔꯕ ꯂꯝꯗꯨꯗ ꯃꯧ ꯑꯣꯏꯔꯕ ꯐꯤ ꯑꯝꯇ ꯏꯟꯗꯅ ꯌꯨꯝꯐꯧ ꯂꯥꯛꯈꯤꯕ ꯑꯩꯒꯤ ꯐꯤꯁꯦ ꯄꯨꯔꯥ ꯊꯣꯛꯇꯣꯛꯑꯒ ꯊꯥꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯌꯦꯕ ꯃꯥꯅ ꯑꯗꯒꯤꯗꯤ ꯅꯣꯏꯒꯤ ꯅꯆꯥ ꯍꯧꯗ꯭ꯔꯥ ꯃꯤꯔꯣꯜꯂꯕ ꯅꯨꯄꯤ ꯑꯃꯕꯨ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯈꯣꯡꯒꯣꯏꯅꯔꯒ ꯊꯥꯔꯛꯄ ꯅꯣꯏꯒꯤ ꯐꯤꯔꯣꯜꯗꯣ ꯑꯩꯅ ꯁꯦꯠꯂꯒ ꯆꯠꯈꯤꯕꯗ ꯅꯣꯏ ꯃꯨꯠꯂꯗ꯭ꯔꯥ ꯃꯥꯡꯉꯗ꯭ꯔꯥꯅꯀꯣ ꯑꯗꯒꯤꯗꯤ ꯌꯥꯝ ꯀꯞꯄꯤ ꯑꯗꯣ ꯅꯨꯄꯥꯗꯤ ꯋꯥ ꯀꯩꯁꯨ ꯉꯥꯡꯗ꯭ꯔꯦ ꯑꯗꯣ ꯑꯗꯨꯝ ꯅꯨꯄꯤ ꯃꯌꯨꯝꯅ ꯍꯥꯏꯔꯦ ꯃꯁꯥꯅ ꯀꯩꯁꯨ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯔꯣই ꯅꯨꯄꯥ ꯃꯌꯨꯝꯅ ꯄꯨꯔꯔꯣꯏ ꯂꯧꯔꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯃꯥ ꯅꯝꯐꯨꯗ ꯂꯩꯔꯁꯨ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ ꯏꯆꯥꯁꯦ ꯍꯨꯏ ꯍꯧꯗꯣꯡ ꯅꯠꯇꯦ ꯑꯗꯨꯛ ꯂꯦꯝꯗꯅ ꯑꯩꯈꯣꯏ ꯊꯝꯒꯗꯕ ꯅꯠꯇꯦ ꯍꯥꯏꯔꯦ ꯅꯨꯄꯤꯁꯤꯅꯁꯨ ꯍꯥꯏꯔꯦ ꯉꯁꯤꯁꯨ ꯑꯩꯅ ꯅꯪꯕꯨ ꯑꯗꯨꯝ ꯉꯥꯏꯔꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯑꯃ ꯑꯩꯅ ꯂꯦꯞꯄꯤꯕ ꯁꯨꯃꯥꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯑꯩꯗꯤ ꯀꯔꯤꯝ ꯃꯥꯡꯗ꯭ꯔꯤ ꯁꯨꯃꯥꯏꯅ ꯅꯪꯅꯁꯨ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯅ ꯌꯨꯝꯗ ꯍꯥꯏꯕ ꯉꯝꯗ꯭ꯔꯒꯁꯨ ꯀꯤꯕ ꯑꯣꯏꯔꯝꯃꯒꯁꯨ ꯁꯤꯗꯗꯤ ꯑꯣꯐꯤꯁꯅꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯍꯥꯏꯔꯛꯑꯒꯗꯤ ꯑꯃꯨꯛꯀ ꯍꯟꯅ ꯏꯕꯥꯅꯤꯁꯦ ꯂꯧꯅꯕ ꯌꯥꯒꯗ꯭ꯔꯥ ꯑꯩ ꯏꯆꯥꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯣꯛꯀꯦꯅ ꯑꯩ ꯋꯥꯈꯜꯁꯦ ꯊꯥꯡꯒꯠꯂꯛꯄꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯅꯪ ꯀꯔꯤꯝꯐꯧ ꯑꯍꯣꯡꯕ ꯂꯩꯇ꯭ꯔꯦ ꯅꯨꯄꯤꯁꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯃꯐꯥꯎ ꯂꯩꯔꯝꯗ꯭ꯔꯦ ꯅꯪꯉꯣꯟꯗꯗꯤ ꯑꯗꯨꯅ ꯑꯩꯅ ꯀꯩꯁꯨ ꯃꯄꯣꯛꯁꯤꯃꯒꯤ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯔꯣꯏ ꯉꯝꯃꯔꯣꯏ ꯅꯪꯅ ꯇꯔꯥꯝ ꯄꯔꯥꯝ ꯇꯧꯗ꯭ꯔꯒꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯪꯒꯤ ꯌꯨꯝꯗꯨꯗ ꯑꯩꯅ ꯀꯃꯥꯏꯅ ꯂꯩꯕ ꯉꯝꯒꯅꯤ ꯑꯗꯣ ꯑꯩꯉꯣꯟꯗꯒꯤꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯃꯐꯥꯎ ꯃꯥꯡꯗ꯭ꯔꯤ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯈꯤꯕ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯅꯪꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯈꯤꯕ ꯑꯝꯇ ꯀꯥꯎꯗꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯉꯒ ꯃꯤꯠꯇ ꯎꯔꯒ ꯑꯩꯗꯤ ꯉꯁꯤꯐꯥꯎ ꯂꯩꯔꯤ ꯑꯗꯣ ꯅꯪꯅ ꯂꯧꯁꯟꯕꯤꯗ꯭ꯔꯕ ꯏꯃꯥ ꯏꯆꯥꯁꯦ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯂꯧꯁꯟꯗ꯭ꯔꯤꯁꯦ ꯑꯩꯈꯛ ꯅꯠꯇꯦ ꯏꯆꯥꯁꯨꯅꯤ ꯑꯗꯣ ꯅꯪꯅ ꯂꯧꯁꯟꯗ꯭ꯔꯕ ꯑꯩꯒꯤ ꯏꯆꯥꯁꯦ ꯏꯆꯥꯁꯤꯒꯤꯗꯃꯛ ꯑꯩꯗꯤ ꯍꯤꯡꯈꯤꯅꯤ ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯒ ꯊꯥ ꯂꯦꯞꯈꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯕꯤꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯕꯥꯅꯤꯅꯀꯣ ꯏꯆꯥꯁꯦ ꯅꯪꯅ ꯂꯦꯞꯄꯤꯗ꯭ꯔꯁꯨ ꯑꯩꯗꯤ ꯃꯕꯥꯅꯤꯅꯗꯤ ꯑꯉꯥꯡꯗꯨꯃꯗꯤ ꯁꯦꯝꯃꯨꯔꯦꯗꯅ ꯑꯗꯣ ꯑꯩꯅꯗꯤ ꯂꯦꯞꯄꯅꯤ ꯃꯥꯒꯤꯗꯃꯛꯇꯅ ꯑꯩꯗꯤ ꯄꯥꯞ ꯄꯨꯕ ꯉꯝꯃꯣꯏ ꯏꯆꯥꯁꯤꯒꯤ ꯃꯐꯝꯗ ꯑꯗꯨ ꯅꯪꯗꯤ ꯅꯪꯒꯤ ꯒꯔꯚꯗ ꯅꯥꯎ ꯄꯨꯗꯕꯅꯤꯅ ꯅꯨꯡꯁꯤꯔꯝꯗꯕ ꯌꯥꯏ ꯑꯩꯗꯤ ꯑꯩꯒꯤ ꯒꯔꯚꯗ ꯅꯪꯅ ꯈꯨꯗꯣꯟ ꯇꯝꯕꯤꯔꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤ ꯒꯔꯚꯗ ꯑꯩꯒ ꯂꯣꯏꯅꯔ ꯂꯩꯔꯕꯅꯤꯅ ꯑꯩꯗꯤ ꯅꯨꯡꯁꯤꯅ ꯍꯥꯏꯔꯦꯕ ꯑꯗꯣ ꯃꯣꯏꯒꯤ ꯃꯄꯥꯝꯅꯁꯨꯅꯦ ꯑꯉꯥꯡꯁꯦ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯌꯥꯝ ꯍꯥꯏꯔꯦ ꯃꯥꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯊꯥ ꯁꯨꯖꯜꯂꯛꯑꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯃꯣꯏꯗꯣ ꯑꯉꯥꯡꯒ ꯄꯣꯛꯑꯀꯥꯟꯗ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯁꯦꯅ ꯑꯗꯣ ꯃꯥꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦ ꯁꯨꯞꯅꯒꯤ ꯃꯥꯅ ꯍꯥꯏꯁꯦ ꯐꯝꯗꯣꯛꯅꯕ ꯈꯛꯇꯪꯅꯤ ꯑꯩ ꯅꯉꯣꯟꯗꯒꯤ ꯏꯃꯥ ꯏꯆꯥ ꯀꯔꯤꯝꯐꯧꯁꯨ ꯇꯥꯜꯂꯣꯏ ꯑꯩ ꯏꯄꯥꯡꯒꯜ ꯂꯩ ꯑꯩꯅ ꯐꯤ ꯁꯥꯖꯔꯒ ꯏꯆꯥꯒꯤ ꯍꯣꯠꯅꯒꯅꯤ ꯂꯧꯁꯤꯡ ꯀꯨꯝꯕ ꯏꯃꯥ ꯏꯆꯥꯒꯤ ꯍꯣꯠꯅꯒꯅꯤ ꯑꯗꯨꯒ ꯅꯪꯒ ꯋꯥꯁꯨ ꯂꯣꯏꯁꯟꯅꯔꯣꯏ ꯃꯔꯝꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯗ꯭ꯔꯤꯐꯥꯎ ꯂꯩꯅꯤ ꯋꯥ ꯂꯣꯏꯁꯟꯅꯔꯒꯗꯤ ꯄꯨꯔꯥ ꯂꯣꯏꯅꯈꯤꯗꯣꯏꯅꯤꯗꯅ ꯑꯗꯨꯅ ꯑꯩꯗꯤ ꯅꯪꯒꯤ ꯁꯥꯒꯩꯒꯤ ꯃꯧꯅꯤ ꯑꯉꯥꯡꯁꯤꯒꯤ ꯌꯨꯝꯅꯥꯛ ꯑꯗꯩ ꯃꯄꯥ ꯃꯃꯤꯡ ꯂꯣꯏꯅ ꯅꯪꯒꯤꯅꯤ
ꯑꯗꯨꯅ ꯁꯤꯈꯛ ꯈꯪꯍꯟꯒꯦꯅ ꯑꯩꯅ ꯋꯥꯈꯜꯁꯦ ꯊꯥꯡꯒꯠꯂꯛꯄꯅꯦ ꯍꯥꯏꯌꯦꯕ ꯂꯣꯏꯁꯟꯅꯗꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗ ꯅꯨꯄꯥ ꯃꯌꯨꯝꯅꯗꯤ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯖꯔꯒꯦ ꯂꯣꯏꯁꯟꯅꯔꯁꯤ ꯌꯥꯝ ꯍꯥꯏꯌꯦꯕ ꯌꯥꯗꯦ ꯅꯨꯄꯤꯗꯨꯅꯀꯣ ꯑꯁꯦꯡꯕꯒꯤꯗꯤ ꯌꯨꯝꯁꯦ ꯑꯃꯨꯛ ꯄꯥꯟꯕꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯕ ꯏꯁꯥꯅ ꯂꯦꯞꯄ ꯀꯣ ꯑꯗꯩ ꯑꯃꯨꯛ ꯑꯗꯨꯏꯗꯤ ꯋꯥꯁꯦ ꯁꯨꯡꯂꯣꯏ ꯂꯣꯏꯁꯟꯅꯔꯣꯏꯗꯕꯅꯦꯕ ꯑꯗꯨꯗꯤ ꯑꯩ ꯃꯥꯏ ꯅꯨꯄꯤꯅꯤ ꯏꯆꯥꯁꯤꯡꯁꯦ ꯃꯥꯏ ꯃꯆꯥꯅꯦ ꯂꯩꯗꯣꯏ ꯅꯠꯇ꯭ꯔꯥ ꯂꯣꯏꯁꯟꯅꯈ꯭ꯔꯕ ꯍꯥꯏꯕꯁꯤ ꯃꯔꯤ ꯇꯠꯅꯩꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤ ꯑꯗ ꯅꯨꯄꯤꯗꯨꯅ ꯀꯞꯄꯒ ꯃꯆꯤꯟꯕꯥꯟ ꯃꯌꯥꯗꯣ ꯇꯕꯥꯔꯒ ꯃꯥꯅ ꯂꯤꯔꯛꯄ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯃꯆꯤꯟꯕꯥꯟ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯌꯦꯡꯅꯤꯡꯕꯗꯣꯀꯣ ꯃꯃꯥꯏ ꯃꯃꯤꯠꯀꯗꯣ ꯇꯕꯥꯔꯒ ꯑꯩꯈꯣꯏꯒꯤ ꯃꯄꯤꯁꯤꯅ ꯑꯗꯨꯝ ꯆꯤꯟꯊꯔꯒ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯀꯞꯅ ꯂꯤꯕ ꯉꯝꯕꯗꯣ ꯍꯥꯏ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯐꯧꯗꯅꯦ ꯊꯃꯣꯏ ꯄꯨ ꯉꯝꯗꯦ ꯑꯩꯈꯣꯏ ꯄꯤ ꯇꯥꯗꯕ ꯑꯝꯇ ꯌꯥꯎꯗꯦ ꯀꯞꯄꯤ ꯅꯨꯄꯥꯁꯤ ꯀꯔꯤꯝ ꯍꯦꯛ ꯍꯥꯏꯗꯕ ꯉꯝꯕ ꯑꯁ ꯅꯨꯄꯥꯅ ꯀꯟꯈ꯭ꯔꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯏꯁꯤꯡ ꯆꯥꯏꯕꯗ ꯄꯣꯞꯄꯔꯣꯏꯗꯣ ꯅꯨꯄꯥꯅ ꯊꯃꯣꯏ ꯀꯟꯈ꯭ꯔꯗꯤ ꯃꯥꯅ ꯅꯨꯡꯁꯤꯔꯔꯣꯏꯅ ꯅꯨꯡꯁꯤꯗ꯭ꯔꯕ ꯅꯨꯄꯤꯁꯤꯗꯤ ꯁꯨꯝ ꯅꯨꯡꯁꯤꯗꯦꯕ ꯀꯞꯄꯒ ꯍꯥꯏꯖꯔꯁꯨ ꯑꯃ ꯇꯧꯔꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯣ ꯑꯩꯈꯣꯏꯗ ꯌꯥꯝ ꯊꯤꯅ ꯆꯨꯔꯒ ꯆꯥꯛꯑꯒ ꯂꯩꯍꯧꯕꯗꯣ ꯑꯣꯏꯌꯦꯕ ꯑꯗꯣ ꯃꯤꯅ ꯃꯁꯥ ꯃꯁꯥꯅ ꯌꯥꯅꯗ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏꯅ ꯅꯝꯐꯨꯗ ꯍꯦꯛꯇ ꯂꯧꯒꯗꯕꯅꯤ ꯅꯣꯏ ꯄꯨꯒꯗꯕꯅꯤꯅ ꯍꯥꯏꯔꯨ ꯌꯥꯕ ꯅꯠꯇꯦ ꯄꯨꯍꯟꯈ꯭ꯔꯦꯅꯁꯨ ꯈꯜꯂꯁꯤ ꯂꯩꯃꯤꯟꯅꯕꯗꯣ ꯑꯣꯏꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯊꯧꯗꯣꯛꯁꯦ ꯌꯥꯝ ꯊꯤꯅ ꯆꯥꯛꯈꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯣ ꯃꯆꯥꯗꯣ ꯄꯣꯛꯑꯝꯃꯅꯤ ꯆꯥꯎꯔꯝꯃꯅꯦꯕ ꯆꯍꯤ 12-13 ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯅꯦꯕ ꯑꯗꯣ ꯀꯃꯥꯏꯅꯕꯨ ꯍꯤꯡꯉꯤꯕꯅꯣ ꯃꯃꯥ ꯃꯆꯥꯗꯨꯕꯨ ꯂꯧꯁꯟꯈ꯭ꯔꯕ꯭ꯔꯥ ꯂꯧꯁꯟꯗꯕ꯭ꯔꯥ ꯃꯃꯥ ꯃꯆꯥꯗꯣ ꯑꯉꯥꯡꯗꯣ ꯄꯣꯛꯈ꯭ꯔꯕ꯭ꯔꯥ ꯑꯗꯨꯝ ꯍꯤꯡꯉꯤꯕ꯭ꯔꯥ ꯃꯃꯥ ꯃꯆꯥꯗꯣ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦ ꯂꯥꯛꯏꯕ ꯅꯣꯡꯃꯒꯤ ꯃꯌꯥꯝꯁꯦ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯇꯝꯒꯤ ꯑꯗꯨꯝ ꯀꯥꯏꯅꯈꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤ ꯌꯥꯝ ꯊꯤꯅꯗꯤ ꯑꯩꯈꯣꯏꯗ ꯆꯨꯔꯒ ꯊꯃꯣꯏꯗ ꯇꯥꯔꯒ ꯂꯩꯍꯧꯋꯤ ꯑꯗꯣ ꯊꯃꯣꯏꯗ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯈꯤꯕꯅꯤꯅꯅꯦ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯗꯤ ꯑꯩꯈꯣꯏꯅ ꯍꯧꯈꯤꯕꯒꯤ ꯃꯣꯏꯒꯤ ꯐꯥꯏꯜ ꯐꯥꯀꯠꯂꯨꯗ꯭ꯔꯁꯨ ꯑꯗꯩ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯄꯥꯔꯒ ꯅꯩꯅꯔꯨꯗ꯭ꯔꯁꯨ ꯑꯗꯨꯝ ꯊꯃꯣꯏꯗ ꯆꯨꯔꯒ ꯂꯩꯍꯧꯕꯅꯤꯅ ꯑꯗꯨꯝ ꯂꯣꯏ ꯂꯤꯕ ꯉꯝꯃꯦ ꯋꯥꯍꯩ ꯑꯃꯐꯥꯎ ꯀꯥꯎꯗꯅꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯁꯤ ꯋꯥꯔꯤꯁꯦ ꯑꯗꯨꯅꯦ ꯑꯝꯇ ꯑꯩꯁꯦ ꯂꯤꯒꯦ ꯈꯜꯂ ꯑꯗꯨꯝ ꯅꯪꯗꯕ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯤꯗꯤ ꯌꯥꯝ ꯊꯃꯣꯏ ꯀꯥꯏꯕ ꯋꯥꯔꯤꯁꯤꯗ ꯉꯥꯛꯇꯪ ꯕ꯭ꯔꯦꯛ ꯂꯧꯖꯒꯦ ꯃꯥꯅ ꯌꯥꯍꯧꯁꯤꯡꯕꯅꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯁꯨ ꯂꯩꯈꯤꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯅꯦꯠꯋꯔꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯕꯗꯨꯃꯁꯨ ꯑꯗꯨꯁꯨ ꯑꯆꯨꯝꯕ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯥꯎ ꯐꯥꯎꯗꯣꯛꯅꯍꯧꯔꯒꯗꯤ ꯃꯣꯏꯒꯤ ꯀꯥꯏꯈꯤꯕ ꯍꯥꯏꯕꯗꯤ ꯌꯨꯝꯕꯥꯂꯣꯟ ꯀꯥꯏꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏꯁꯦ ꯂꯣꯏꯅꯃꯛ ꯆꯥꯛꯅꯈꯤꯕ ꯇꯥꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯂꯥꯛꯄꯗꯒꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯥꯛꯄꯅꯤ ꯍꯥꯏꯅꯗꯤ ꯂꯧꯖꯅꯤꯡꯉꯤ ꯑꯩꯒꯤ ꯃꯣꯠꯇ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯔꯕ ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥꯒꯤ ꯀꯃꯦꯟꯁ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯛꯂꯒ ꯑꯩꯈꯣꯏꯁꯤ ꯈꯟꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕꯁꯤꯡꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯇꯅꯕ ꯑꯃꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯟꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟꯁ ꯑꯃꯃꯝ ꯊꯝꯕꯤꯔꯛꯎ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ 31 ꯁꯨꯕ ꯑꯦꯄꯤꯁꯣꯗꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥ ꯂꯩꯔꯦ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯃꯄꯨꯗ ꯍꯥꯏꯖꯕꯗꯣ ꯃꯄꯨꯅ ꯇꯥꯕꯤꯔꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯂꯩꯔꯦ ꯇꯥꯃꯣ ꯑꯩ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯅꯤꯡꯉꯦ ꯀꯔꯤꯒꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯕ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯂꯩꯔꯤꯗꯨꯗꯤ ꯃꯣꯏꯅꯤ ꯂꯩꯔꯁꯨ ꯑꯩꯗꯤ ꯅꯪ ꯌꯥꯎꯗꯅ ꯀꯩꯁꯨ ꯂꯩꯕ ꯉꯝꯃꯣꯏ ꯏꯊꯟꯗ ꯀꯃꯥꯏꯅ ꯂꯩꯌꯣ ꯍꯥꯏꯅꯣ ꯑꯩꯕꯨ ꯇꯥꯃꯣ ꯑꯩꯅ ꯌꯨꯝꯗ ꯂꯩꯒꯦ ꯍꯥꯏꯁꯦ ꯇꯥꯃꯣꯒ ꯀꯥꯏꯅꯁꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯑꯗꯨꯗꯤ ꯀꯩꯒꯤ ꯇꯥꯃꯣ ꯅꯪꯁꯦ ꯋꯥꯈꯜ ꯌꯥꯝ ꯇꯥꯗꯦꯕꯣ ꯑꯩꯗꯣ ꯌꯨꯝꯗ ꯅꯦꯅꯥ ꯇꯥꯅ ꯃꯩꯅꯨꯡ ꯀꯨꯝꯂꯨꯒꯦ ꯍꯥꯏꯕ ꯑꯩꯒ ꯂꯩꯔꯗꯤ ꯀꯩꯁꯨ ꯅꯦꯅꯥ ꯇꯥꯔꯣꯏꯗꯣꯏꯔꯣ ꯍꯥꯏꯁꯦ ꯅꯨꯄꯤꯅ ꯃꯩꯅꯤꯡ ꯀꯨꯝꯕꯗ ꯃꯣꯏ ꯅꯨꯄꯥꯗꯨꯁꯨ ꯌꯥꯎꯅ ꯃꯄꯥꯝꯗ ꯂꯥꯛꯑꯒ ꯃꯩꯅꯤꯡ ꯀꯨꯝꯃꯦ ꯍꯥꯏꯗꯤ ꯐꯖꯕ꯭ꯔꯥ ꯇꯥꯃꯣ ꯃꯤꯅ ꯍꯥꯏꯅꯕꯕꯨ ꯑꯩꯗꯤ ꯀꯩꯁꯨ ꯏꯀꯥꯏꯕꯤꯗꯦꯅ ꯑꯗꯨꯗꯤ ꯁꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯃꯤꯒꯤ ꯑꯣꯏꯈ꯭ꯔ ꯇꯥꯕꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯏꯅꯦ ꯍꯩ ꯃꯍꯤ ꯈꯔꯒ ꯂꯦꯁꯅꯦ ꯀꯔꯤꯅꯣ ꯈꯔ ꯃꯤꯛꯁ ꯇꯧꯕꯤꯔ ꯄꯤꯕꯤꯔꯛꯑꯣꯅꯦ ꯁꯦ ꯅꯪ ꯆꯠꯂꯝꯃꯣꯀꯣ ꯍꯣꯏ ꯑꯩ ꯁꯤꯗ ꯏꯃꯥꯟꯅꯕ ꯑꯝꯇ ꯎꯅꯔꯨꯈꯤꯒꯦ ꯕꯥꯏ ꯕꯥꯏ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯂꯥꯛꯀꯦ ꯍꯣꯏ
ꯃꯥꯂꯪꯕ, ꯅꯪꯅ ꯃꯇꯝ ꯑꯃꯗ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕ ꯏꯪꯒꯤꯠꯇꯣ ꯑꯩ ꯈꯪꯈꯤꯗꯕꯗꯤ ꯅꯠꯇꯦꯀꯣ. Kaka, sel yawbro kita pibiyo. Sel? Silada, kanadi selno? Kaka ay pakholakpaneba. Sel do tahawre. Kaka di yawri kita pibiyo ba? Ay soidana phubiraniye. Hey! ꯑꯩꯈꯣꯏꯅ ꯁꯦꯝꯕꯅꯤ. MCS ꯑꯣꯐꯤꯁꯔ ꯑꯃꯅ ꯃꯧ ꯂꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ? ꯑꯐꯕꯔꯣꯝꯗ ꯈꯜꯂꯕꯗꯤ ꯄꯨꯝꯅꯃꯛꯅ ꯊꯥꯒꯠꯆꯔꯤ. ꯁꯪꯒꯣꯝ ꯂꯩꯖꯔꯦ. ꯏꯟꯊꯣꯏ, ꯀꯅꯥꯅꯣ ꯃꯥꯗꯤ? ꯑꯩꯈꯣꯏ ꯅꯦꯅꯦꯅꯦ ꯁꯔ. ꯑꯣ. ꯀꯨꯏꯔꯣꯏꯗ, ꯑꯥꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯗꯣꯏꯅꯤ. ꯁꯤꯒꯤ ꯌꯨꯝꯁꯦ ꯔꯦꯟ ꯄꯤꯔꯒ ꯂꯩꯇ꯭ꯔꯁꯨ ꯂꯩꯅꯕ ꯍꯣꯠꯅꯕ ꯌꯥꯗ꯭ꯔꯥ? ꯃꯄꯨꯅ ꯌꯣꯟꯗ꯭ꯔꯒꯕꯨ ꯅꯝꯗꯨꯅ ꯂꯧꯒꯗ꯭ꯔꯣ? ꯅꯪꯅ ꯃꯇꯝ ꯈꯔ ꯑꯩꯒ ꯈꯥꯏꯗꯣꯛꯅꯕꯗ ꯋꯥꯒꯅꯤ ꯈꯜꯂꯤꯕꯗꯣ, ꯑꯗꯨꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯦ. ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯤꯗ ꯏꯪꯒꯣꯜ ꯑꯃ ꯂꯩꯅꯕ ꯍꯣꯠꯅꯔꯤꯕꯅꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯏ. ꯀꯣꯟꯊꯣꯡ ꯌꯧꯔꯦ. ꯑꯗꯨꯗꯤ ꯑꯗꯨꯝ ꯆꯪꯖꯜꯂꯛꯑꯣ. ꯇꯥꯃꯣ, ꯃꯣꯏ ꯁꯥꯔ ꯂꯥꯛꯑꯦ ꯍꯥꯏꯔꯣ? ꯀꯣꯟꯊꯣꯡ ꯌꯧꯔꯛꯑꯦꯕꯨ ꯍꯥꯏꯗ. ꯑꯣ. ꯃꯌꯥꯝꯕꯨ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯈꯧꯔꯥꯡꯅꯁꯨ ꯉꯥꯏꯕꯤꯕ, ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯁꯦꯕꯥꯁꯨ ꯇꯧꯖꯅꯤꯡꯉꯤꯕ ꯑꯗꯨꯒꯨꯝꯂꯕ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯄꯨꯊꯣꯛꯆꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ 34 ꯁꯨꯕ ꯑꯦꯄꯤꯁꯣꯗ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ. ꯂꯣꯏꯅꯅ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯕ꯭ꯔꯦꯛꯀꯤ ꯃꯃꯥꯡꯗ ꯑꯣꯖꯥꯅ ꯊꯝꯕꯤꯈꯤꯕ ꯋꯥꯔꯤꯗꯨ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯕ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯟꯊꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯏꯊꯈꯤꯕ ꯌꯨꯝꯕꯥꯜꯂꯣꯟꯅꯤ. ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯕ꯭ꯔꯦꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯅꯤꯖꯈꯤꯕ ꯀꯃꯦꯟꯁꯤꯡꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯔꯛꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯦꯟꯅ ꯋꯥꯈꯜ ꯇꯥꯕ ꯌꯥꯕ, ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯔꯛꯄꯁꯤꯡꯗ ꯀꯟꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯀꯌꯥꯗꯨꯃꯁꯨ ꯄꯨꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯅ ꯊꯝꯖꯔꯒ ꯕ꯭ꯔꯦꯛꯀꯤ ꯃꯈꯥ ꯇꯥꯕꯁꯤ ꯑꯣꯖꯥꯗ ꯑꯃꯨꯛꯀ ꯁꯤꯟꯅꯖꯒꯦ. ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯀꯤ ꯃꯈꯥ ꯇꯥꯕꯒꯤ ꯋꯥꯔꯤꯁꯤꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯊꯃꯣꯏ ꯑꯃ ꯆꯥꯛꯄꯒꯤ ꯋꯥꯔꯤ ꯑꯃꯈꯛꯅꯤꯀꯣ. ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯏꯃꯨꯡ ꯑꯃꯗꯅꯦ ꯃꯧ ꯑꯣꯏꯃꯤꯟꯅꯕꯗ ꯑꯃꯅ ꯊꯕꯛ ꯇꯧꯔꯕ, ꯑꯃꯅ ꯇꯧꯗꯕ ꯃꯧꯁꯤꯒꯤ ꯊꯃꯣꯏꯗ ꯆꯥꯛꯄ, ꯑꯃꯅ ꯏꯅꯥꯛ ꯈꯨꯟꯕ ꯑꯎꯟꯄꯣꯠ ꯌꯥꯝ ꯌꯥꯝꯕ ꯃꯧ ꯑꯣꯏꯔꯕ, ꯃꯅꯦꯝ ꯃꯀꯨꯠ ꯌꯥꯝ ꯄꯥꯝꯕ, ꯑꯃꯅ ꯂꯥꯏꯔꯕ ꯑꯎꯟꯄꯣꯠ ꯌꯥꯝꯗꯕ, ꯃꯅꯦꯝ ꯃꯀꯨꯠꯅ ꯄꯥꯝꯗꯕ ꯃꯧ ꯑꯣꯏꯔꯕ. ꯁꯤꯗ ꯆꯥꯛꯄ ꯊꯃꯣꯏ, ꯑꯗꯨꯒꯤ ꯊꯃꯣꯏꯗꯨꯒꯤ ꯋꯥꯔꯤꯅꯤ. ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯕ ꯃꯧ ꯑꯃꯅ ꯂꯩꯈꯤꯕ ꯏꯃꯨꯡꯁꯦ, ꯊꯕꯛ ꯇꯧꯗ꯭ꯔꯕ ꯅꯪꯅꯗꯤ ꯂꯩꯔꯨꯔꯅꯨ ꯆꯪꯉꯨꯔꯅꯨ ꯁꯤ ꯉꯥꯏꯔꯦ. ꯃꯗꯨꯗ ꯊꯦꯡꯅꯔꯛꯀꯗꯕ ꯆꯥꯛꯄ ꯊꯃꯣꯏꯗꯣꯀꯣ. ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯣꯏꯁꯦ. ꯃꯣꯏ ꯑꯅꯤꯁꯤ ꯍꯥꯟꯅ ꯑꯗꯨꯝ ꯇꯤꯟꯅꯕꯖꯥꯠꯅꯦ. ꯇꯤꯟꯅꯕꯗꯒꯤ ꯃꯣꯏꯁꯦ ꯀꯣꯟꯗꯪ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯀꯣꯏꯒꯦꯅ ꯍꯥꯏꯔꯛꯄꯗꯒꯤ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯒ ꯃꯣꯏꯁꯦ ꯇꯨꯏꯁꯟꯁꯨ ꯇꯝꯃꯤꯟꯅꯕ, ꯁ꯭ꯀꯨꯜꯁꯨ ꯆꯠꯃꯤꯟꯅꯕ, ꯇꯨꯏꯁꯟ ꯆꯠꯃꯤꯟꯅꯕ ꯁꯨꯝ ꯇꯧꯅꯕꯗꯣ. ꯃꯣꯏ ꯈꯨꯟ ꯑꯗꯨꯝ ꯊꯪꯅꯕ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯂꯣꯏꯅꯔꯛꯑꯒ ꯀꯣꯟꯗꯪꯗ ꯍꯥꯏꯔꯛꯄ ꯀꯣꯏꯒꯦꯅ. ꯑꯗꯨꯃꯥꯏꯅ ꯀꯣꯏꯅꯔꯒ ꯑꯗꯨꯝ ꯈꯔ ꯂꯩꯔꯒ ꯃꯣꯏꯁꯦ ꯆꯦꯜꯂꯦꯗꯅ. ꯑꯗꯨꯒ ꯆꯦꯟꯕ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯀꯔꯕꯥꯔ ꯑꯃ ꯇꯧꯋꯦꯕꯀꯣ. ꯑꯗ ꯑꯍꯥꯟꯕ ꯃꯥꯅ ꯂꯥꯛꯄꯗ ꯅꯨꯄꯤꯁꯦ ꯃꯥꯁꯨ ꯊꯣꯏꯗꯣꯛꯅ ꯋꯥꯕ ꯏꯃꯨꯡ ꯅꯠꯇꯦꯕꯀோ. ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯌꯦꯡꯅꯔꯨꯕꯗꯗꯤ ꯃꯥꯁꯦ ꯂꯧ ꯍꯥꯞꯄꯤꯅꯤ, ꯁꯅꯥ ꯂꯤꯀꯣꯟ ꯃꯁꯥꯒꯤ ꯑꯎꯟꯄꯣꯠ ꯐꯖꯅ ꯃꯇꯤꯛ ꯆꯥꯅ ꯍꯥꯞꯄꯤꯅꯤ. ꯃꯇꯝꯗꯨꯗ ꯃꯅꯦꯝꯕꯣꯛꯁꯤꯅ ꯌꯥꯝ ꯍꯔꯥꯎꯈꯤꯀꯣ. ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯃꯣꯏꯁꯦ 3ꯅꯦ. ꯏꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯃꯧꯗꯤ 3 ꯑꯣꯏꯔꯒ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯦ, ꯄꯥꯈꯪ ꯑꯣꯏꯅ. ꯑꯗꯨꯒ ꯏꯆꯥ ꯅꯤꯉꯣꯟꯈꯩꯁꯨ ꯂꯣꯏ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ. ꯑꯗꯣ
ꯏꯆꯥ ꯅꯨꯄꯥ ꯑꯍꯟꯒꯤ ꯃꯧ ꯂꯧ ꯍꯥꯞꯄꯦ ꯈꯣꯠꯂꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯣ ꯃꯅꯦꯝꯕꯣꯛꯁꯤꯗ ꯃꯧꯁꯤꯗꯒ ꯑꯗꯨꯝ ꯂꯨꯅ ꯇꯧꯋꯦꯕ ꯑꯗꯩ ꯃꯀꯨꯕꯣꯛꯅꯦ ꯃꯣꯏꯈꯩꯅꯦ ꯃꯣꯏ ꯂꯩꯔꯤꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯇꯝꯁꯤꯗ ꯀꯩꯅꯣ ꯃꯅꯥꯎꯄꯥ ꯄꯥꯈꯪꯁꯤ ꯂꯩꯔꯝꯃꯤ ꯁꯤꯗ꯭ꯔꯤꯕ ꯀꯣꯟꯅ ꯁꯤꯗꯣꯏꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯃꯆꯟꯅꯨꯄꯤ ꯅꯤꯉꯣꯜ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯅꯤꯉꯣꯜ ꯑꯃꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯑꯗꯨ ꯃꯌꯥꯝ ꯏꯃꯨꯡꯁꯦ ꯆꯥꯎꯔꯦꯗꯅ ꯑꯗꯨꯗꯤ ꯃꯤꯁꯨ ꯌꯥꯝꯃꯦꯕ ꯑꯗꯨꯒ ꯃꯣꯏ ꯃꯕꯣꯛꯁꯨ ꯂꯩꯔꯝꯕꯖꯥꯠꯅꯦ ꯑꯗꯨꯒ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅꯅꯦ ꯃꯥ ꯑꯍꯥꯟꯕ ꯏꯍꯥꯟꯕꯗ ꯃꯅꯦꯝꯕꯣꯛꯁꯤꯅ ꯃꯧ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯂꯨꯍꯣꯡꯕꯩ ꯄꯩꯁꯥ ꯈꯔ ꯄꯨꯊꯩ ꯑꯗꯨꯗꯤ ꯃꯤꯅ ꯊꯧꯕ ꯂꯥꯛꯀꯅꯤ ꯅꯪ ꯁꯅꯥꯗꯨ ꯑꯝꯇ ꯄꯤꯔꯛꯎ ꯍꯥꯏꯔꯒ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯒ ꯑꯗꯨꯝ ꯃꯥꯁꯨ ꯄꯤꯈꯤ ꯍꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯑꯇꯩ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯉꯥꯍꯨꯝꯒꯤꯗꯣ ꯄꯩꯁꯥ ꯀꯣꯟꯅꯗꯦ ꯃꯧ ꯅꯪ ꯂꯤꯛꯇꯨꯝꯇꯒ ꯄꯤꯔꯛꯎ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯧꯈ꯭ꯔꯒꯅꯦ ꯈꯨꯗꯣꯞ ꯑꯃꯨꯛ ꯂꯧꯈꯤꯗ꯭ꯔꯒ ꯃꯥꯁꯨ ꯀꯩꯝ ꯍꯥꯏꯗꯦꯌꯦꯀꯣ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯃꯤꯟꯅꯔꯨꯔꯗꯕꯅꯦ ꯂꯥꯛꯑꯕꯁꯤꯕꯣꯅ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯅꯁꯨ ꯑꯗꯨꯝ ꯃꯤꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯣꯟꯕꯁꯦ ꯃꯊꯥ ꯁꯥꯏ ꯇꯨꯝꯕ ꯌꯥꯗꯦꯒ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯌꯨꯝ ꯄꯥꯟꯕ ꯀꯨꯏꯗꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯣꯛꯈꯦꯗꯅ ꯑꯣꯏꯅꯗꯅ ꯇꯨꯃꯤꯟꯅꯒꯗꯕꯁꯦ ꯅꯨꯄꯥꯁꯦ ꯃꯊꯥ ꯁꯥꯏ ꯑꯁ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯑꯅꯨ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯍꯥꯏꯔꯒ ꯂꯩꯊꯣꯛꯈꯤꯕ ꯅꯨꯄꯤꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒꯦꯅ ꯑꯋꯥꯕ ꯁꯔꯨꯛ ꯌꯥꯔꯒꯦꯅ ꯂꯥꯛꯑꯕꯅꯤ ꯍꯥꯏꯔꯒ ꯃꯉꯣꯟꯗꯁꯨ ꯁꯅꯥꯁꯤꯅ ꯀꯩꯗꯧꯔꯗꯣꯏꯅꯣꯅ ꯄꯤꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯝ ꯏꯃꯨꯡ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯃꯊꯥ ꯁꯥꯗ꯭ꯔꯗꯤꯅ ꯑꯗꯨ ꯑꯣꯏꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃꯒꯤ ꯈꯔ ꯆꯦꯜꯂꯦꯕꯀꯣ ꯑꯗꯨ ꯆꯦꯟꯕꯩ ꯃꯄꯥꯟꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯁꯨ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯄ ꯈꯣꯠꯄꯁꯦ ꯃꯥꯏ ꯈꯨꯗꯣꯞ ꯑꯃ ꯀꯥꯏꯔꯦ ꯇꯤꯀꯦꯠ ꯀꯛꯄ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯑꯗꯨꯝ ꯁꯅꯥꯁꯤꯡꯁꯦ ꯂꯣꯏꯈ꯭ꯔꯦꯕ ꯆꯍꯤꯃꯨꯛꯇ ꯑꯗꯩ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯝꯗꯥꯏꯗ ꯃꯥꯏ ꯂꯧꯁꯤ ꯌꯣꯜꯂꯁꯦꯅ ꯑꯃꯨꯛ ꯌꯣꯜꯂꯦꯕꯀꯣ ꯌꯣꯜꯂꯒ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯕꯤꯖꯤꯅꯦꯁꯁꯤꯅ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯂꯣꯏꯅ ꯍꯣꯠꯅꯔꯦ ꯄꯨꯔꯦ ꯑꯍꯜ ꯑꯣꯏꯔꯨꯔꯕꯅꯤꯅꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯁꯤꯅ ꯃꯧꯁꯤ ꯃꯥꯁꯨ ꯀꯣꯂꯦꯖꯇꯒ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯇꯒ ꯇꯝꯃꯛꯇꯅ ꯑꯗꯨꯝ ꯂꯤꯡꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯛꯏꯅꯦꯕ ꯑꯗꯨꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯏꯃꯨꯡꯁꯦ ꯑꯌꯨꯛꯁꯦ ꯇꯟꯁꯦ ꯍꯧꯔ ꯆꯥꯏꯌꯦꯕ ꯍꯣꯇꯦꯜꯗꯩꯗꯤ ꯂꯩꯔ ꯆꯥꯗꯕ ꯃꯤ ꯑꯃꯅꯅꯦ ꯇꯟꯁꯦ 9-10ꯒ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯇꯟꯁꯦ ꯑꯌꯨꯛꯁꯦ ꯇꯟ ꯍꯧꯕꯗꯨꯗ ꯃꯥꯁꯦ ꯑꯌꯨꯛ ꯆꯨꯞꯄꯝ ꯂꯣꯏꯈꯤꯗꯣꯏꯅꯦ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯄ ꯈꯣꯠꯄ ꯁꯤꯠꯄ ꯁꯦꯡꯕ ꯂꯣꯏ ꯂꯣꯏꯔꯒ ꯇꯟ ꯍꯧꯔꯒ ꯃꯣꯏꯁꯦ ꯌꯥꯍꯧꯁꯦ ꯆꯥꯎꯔꯥꯛꯅ ꯄꯨꯡ 8-8:30 ꯂꯣꯏ ꯍꯧꯒꯠꯅꯔꯛꯀꯗꯣꯏꯅꯦ ꯃꯥꯅ ꯊꯕꯛꯁꯦ ꯂꯣꯏꯔꯀꯥꯟꯗ ꯇꯠ ꯍꯧꯔꯀꯥꯟꯗ ꯇꯟꯁꯦ ꯇꯥꯞ ꯃꯥꯏ ꯃꯥꯒꯤ ꯂꯧꯔ ꯆꯥꯅꯈꯤꯗꯣꯏꯕ ꯀꯨꯕꯣꯛꯀꯤ ꯃꯅꯦꯝꯕꯣꯛꯀꯤ ꯃꯣꯏ ꯃꯕꯣꯛ ꯍꯅꯨꯕꯤꯗꯨꯒꯤ ꯃꯧꯄꯥ ꯃꯅꯥꯎꯄꯥ ꯄꯥꯈꯪ ꯑꯅꯤꯗꯨꯒꯤ ꯑꯗꯩ ꯃꯆꯟꯅꯨꯄꯤ ꯑꯅꯤꯒꯤ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯑꯗꯩ ꯃꯥꯅꯅꯦ ꯃꯌꯥꯝꯗꯨꯒꯤ ꯆꯥ ꯅꯨꯡ ꯊꯛꯀꯠꯂꯛꯄꯩ ꯃꯌꯥꯝꯗꯨ ꯐꯦꯡꯉꯒ ꯆꯥ ꯑꯃꯨꯛ ꯊꯣꯡꯒꯠꯂ ꯂꯣꯏꯈꯠꯂꯛꯄꯗꯗꯤ ꯄꯨꯡ 9-10 ꯇꯥꯕ ꯃꯥꯏ ꯃꯊꯪ ꯊꯤꯔꯣ ꯃꯥꯏ ꯆꯥ ꯀꯣꯂꯦꯖ ꯆꯠꯀꯗꯕ ꯆꯠꯈꯤꯕ ꯇꯧꯅꯔꯒ ꯃꯥꯗꯤ ꯑꯗꯨꯝ ꯄꯨꯡ 12 ꯇꯥꯍꯧꯗꯣꯏꯕ ꯉꯥꯏꯍꯥꯛꯇꯪ ꯑꯃꯨꯛ ꯇꯨꯝ ꯍꯤꯞꯄ ꯇꯧꯔꯒ ꯅꯨꯡꯊꯤꯟ ꯄꯨꯡ 2-3 ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯒꯠꯇꯗꯤ ꯅꯪꯗꯦ ꯑꯃꯨꯛ ꯊꯕꯛꯁꯤꯀꯣ ꯑꯗꯩ ꯃꯅꯥꯎꯄꯥ ꯄꯥꯈꯪ ꯑꯅꯤꯗꯨꯒꯤ ꯀꯥ ꯅꯨꯡ ꯃꯆꯟꯅꯨꯄꯤꯈꯩꯒꯤ ꯂꯣꯏ ꯀꯣꯂꯦꯖ ꯆꯠꯅꯕ ꯑꯗꯨ ꯃꯌꯥꯝꯁꯦ ꯇꯩꯕ ꯁꯤꯠꯄ ꯅꯥꯟꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝꯕꯩ ꯐꯤꯁꯦ ꯃꯥꯏ ꯁꯨꯒꯗꯕ ꯐꯤꯁꯦ ꯂꯣꯏꯅ ꯃꯥꯡꯒꯣꯟꯁꯤꯗ ꯄꯨꯊꯣꯛ ꯊꯝꯃꯝꯗꯣꯏꯅꯦ ꯃꯥꯅ ꯂꯣꯏ ꯁꯨꯗꯣꯏꯕ ꯁꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯏꯃꯨꯡꯒꯤ ꯃꯧ ꯑꯍꯜ ꯑꯣꯏꯔꯛꯄ ꯌꯥꯝ ꯋꯥꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯌꯥꯝ ꯋꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯈꯜꯂꯒꯗꯤ ꯃꯣꯏꯁꯦ ꯃꯕꯣꯛ ꯍꯅꯨꯕꯤꯁꯨ ꯑꯃꯨꯛ ꯁꯤꯈ꯭ꯔꯦ ꯃꯆꯟꯅꯨꯄꯤ ꯑꯅꯤꯗꯣ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯁꯤꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯃꯥꯏ ꯅꯨꯄꯥꯅ ꯂꯣꯏ ꯇꯧꯔꯦ ꯑꯗꯩ ꯃꯅꯥꯎꯄꯥ ꯑꯅꯤꯁꯤ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯃꯦ ꯑꯗꯣ ꯑꯃꯁꯦ ꯃꯄꯥꯟꯗ ꯋꯥꯟꯗꯔꯁꯤ ꯍꯥꯏ ꯕꯤꯄꯤ ꯏꯁꯇ꯭ꯔꯣꯛꯅꯦ ꯍꯥꯏ ꯑꯌꯨꯛꯇ ꯂꯩꯔꯝꯗꯕ ꯑꯗꯨꯃꯥꯏꯅ ꯂꯩꯇꯕꯅꯦꯕ ꯑꯗꯨꯒꯤ ꯑꯁꯤꯕ ꯄꯨꯊꯣꯔꯛꯄ ꯈꯣꯠꯇꯣꯔꯛꯄ ꯍꯥꯏꯕꯁꯦ ꯐ꯭ꯂꯥꯏꯠꯇ ꯄꯩꯁꯥꯅꯤꯗꯅꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝ ꯃꯥꯏ ꯅꯨꯄꯥꯅ ꯂꯣꯏ ꯍꯣꯠꯅꯩ ꯑꯗꯩꯗꯤ ꯃꯅꯥꯎꯄꯥ ꯑꯃꯁꯨ ꯑꯥꯗ ꯇꯝꯃꯤꯗꯅꯀꯣ ꯑꯗꯨꯒꯤ ꯄꯩꯁꯥ ꯊꯥꯕ ꯈꯣꯠꯄ ꯂꯣꯏ ꯇꯧꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯂꯣꯏ ꯄꯨꯔ ꯃꯇꯝꯗꯨꯗꯤ ꯌꯪ ꯃꯥꯏ ꯀꯔꯕꯥꯔꯁꯦ ꯑꯗꯨꯝ ꯐꯔꯝꯃꯦꯕ ꯆꯍꯤ 10ꯃꯨꯛꯁꯦ ꯑꯗꯨꯃꯥꯏꯅ ꯍꯧꯈ꯭ꯔꯦꯕꯀꯣ ꯃꯣꯏꯒꯤ ꯑꯣꯏꯕ ꯀꯔꯤꯝ ꯇꯨꯡꯁꯤꯜꯍꯧꯗ꯭ꯔꯦ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯄꯥꯁꯦ ꯌꯥꯝ ꯀꯟꯅ ꯅꯥꯔꯦꯕ ꯁꯤꯁꯨ ꯃꯧꯁꯤꯅꯅꯦ ꯁꯦꯕꯥ ꯁꯦꯕꯤ ꯑꯗꯩ ꯃꯥꯏꯗꯤ ꯃꯆꯥ 2 ꯁꯨꯔꯦ ꯑꯗꯩ ꯃꯆꯥ ꯄꯤꯛꯄ ꯆꯦꯜꯂꯤꯉꯩꯗ ꯅꯥꯗꯅ ꯗꯥꯛꯇꯔꯗ ꯂꯩꯗꯅ ꯑꯗꯨꯒꯤ ꯗꯥꯛꯇꯔꯗ ꯂꯩꯕ ꯈꯣꯠꯄ ꯂꯣꯏ ꯇꯧꯔꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯣꯏꯒꯤ ꯃꯅꯥꯎꯄꯥꯁꯤ ꯌꯥꯝ ꯆꯥꯎꯕ ꯊꯕꯛ ꯑꯃ ꯑꯣꯐꯤꯁꯥꯔꯅꯤꯀꯣ ꯔꯦꯡꯁꯦ ꯊꯕꯛꯇꯨꯗꯤ ꯑꯩ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦꯕ ꯐꯥꯎꯔꯛꯑꯦ ꯈꯜꯂꯛꯑꯦꯀꯣ ꯑꯗꯨꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯂꯣꯏꯅ ꯃꯌꯥꯝꯕꯁꯤꯅ ꯅꯝꯈ꯭ꯔꯤꯅꯦꯕ ꯑꯗꯨꯒ ꯃꯌꯥꯝꯕꯁꯤꯒꯤꯗꯤ ꯃꯇꯝꯁꯤꯗꯅꯦ ꯀꯔꯕꯥꯔꯁꯦ ꯃꯔꯥꯏ ꯆꯥꯏꯊꯔꯛꯑꯦꯕꯀꯣ ꯑꯗꯩ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕꯁꯦ ꯁꯤꯐꯧꯗ ꯃꯌꯥꯝꯕꯅ ꯍꯣꯡꯉꯝꯃꯦꯀꯣ ꯃꯅꯥꯎ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯊꯕꯛ ꯇꯧꯕ ꯀꯨꯏꯗꯅ ꯃꯣꯏꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕꯅꯦꯅ ꯑꯃꯨꯛ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤ ꯃꯥꯒ ꯄꯨꯂꯞ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯃꯨꯛ ꯆꯦꯜꯂꯛꯑꯦꯕ ꯌꯥꯝ ꯊꯤꯅ ꯆꯥꯎꯅ ꯍꯣꯡꯈ꯭ರೆ ꯂꯨꯍꯣꯡꯕꯁꯤ ꯑꯉꯛꯄ ꯐꯪꯅ ꯍꯣꯡꯈ꯭ꯔꯦ ꯅꯨꯄꯤ ꯃꯌꯨꯝꯁꯤꯅ ꯃꯣꯏꯗꯒꯤ ꯁꯔꯨꯛ 10 ꯍꯦꯟꯅ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯩꯗꯤ ꯌꯥꯝ ꯐꯖꯅ ꯍꯥꯞꯄꯛꯏ ꯑꯎꯟꯄꯣꯠꯀꯤ
ꯇꯣꯉꯥꯟꯕ ꯀꯥ ꯁꯨꯛ ꯆꯥꯎꯅ ꯊꯝꯕꯤꯔꯝꯃꯨ ꯆꯜꯂꯣꯏꯅ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯋꯦꯕ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯨꯝꯁꯦ ꯑꯃꯨꯛ ꯀꯩꯅꯣ ꯃꯊꯛ ꯃꯈꯥ ꯁꯥꯔꯒ ꯍꯥꯟꯅ ꯂꯩꯔꯝꯕꯁꯦ ꯃꯊꯛꯇ ꯑꯃ ꯃꯊꯣꯜ ꯑꯃ ꯍꯥꯞꯄꯁꯤ ꯇꯣꯉꯥꯟꯅ ꯄꯨꯔꯥ ꯃꯣꯏ ꯈꯛꯇꯒꯤ ꯁꯤꯖꯤꯟꯅꯍꯟꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯨꯝ ꯃꯀꯩꯒꯁꯨ ꯍꯧꯖꯤꯛ ꯃꯌꯥꯝꯕꯁꯤꯅ ꯂꯣꯏ ꯁꯥꯒꯠꯂꯛꯏꯅꯤꯀꯣ ꯑꯗꯨꯒꯗꯤ ꯃꯌꯥꯝꯕꯁꯤ ꯊꯥꯖꯗꯅꯅꯦ ꯃꯥꯒꯤ ꯀꯔꯕꯥꯔꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯊꯔꯛꯑꯦꯕ ꯀꯣꯔꯣꯅꯥꯗꯒꯤ ꯄꯨꯔꯥ ꯁꯤꯊꯈ꯭ꯔꯦ ꯗꯥꯎꯟ ꯄꯨꯔꯥ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯀꯔꯕꯥꯔꯁꯦ ꯑꯗꯨꯒ ꯃꯥꯅꯁꯨ ꯀꯩꯅꯣꯁꯨ ꯑꯅꯧꯕ ꯊꯥꯗꯕ ꯈꯣꯠꯄꯁꯨ ꯉꯝꯗꯕ ꯑꯗꯩ ꯃꯥꯁꯦ ꯄꯨꯔꯥ ꯁꯨꯝ ꯅꯤꯡꯕ ꯀꯥꯏꯈꯤꯕꯗꯣ ꯑꯗ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤꯅꯦ ꯀꯔꯤ ꯑꯃꯈꯛ ꯃꯥꯗꯤ ꯋꯥꯈꯜꯁꯦ ꯈꯔ ꯅꯤꯡꯕ ꯀꯥꯏꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯅꯤꯡꯗꯕ ꯑꯗꯨꯒꯤ ꯃꯣꯏꯈꯩ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯀꯔꯕꯥꯔ ꯇꯧꯕꯗ ꯑꯗꯨꯝ ꯃꯥꯁꯤꯅ ꯌꯥꯎꯁꯜꯂꯒ ꯃꯐꯝꯗꯨꯗ ꯂꯩꯔꯒ ꯃꯃꯥꯟꯅꯕꯁꯤꯅ ꯈꯥꯏꯔꯛꯄ ꯃꯥꯅ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯃꯥꯟꯅꯕꯁꯤꯅ ꯈꯥꯏꯔꯛꯄꯁꯦ ꯂꯧꯔꯒ ꯃꯥꯁꯦ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯂꯩꯈ꯭ꯔꯦ ꯃꯥꯗꯤ ꯃꯐꯝꯁꯤꯗ ꯃꯔꯛ ꯃꯔꯛꯇꯗꯤ ꯌꯨꯝꯗ ꯍꯜꯂꯛꯏ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯤꯁꯤꯗꯤ ꯉꯁꯥꯏꯒꯤ ꯂꯣꯏꯅꯃꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯃꯅꯦꯝꯒꯤ ꯃꯀꯨꯒꯤ ꯊꯕꯛ ꯑꯗꯩ ꯃꯆꯥ ꯑꯅꯤꯁꯤ ꯁ꯭ꯀꯨꯜ ꯃꯥꯟꯅꯗꯦꯕ ꯁ꯭ꯀꯨꯜꯗꯤ ꯄꯨꯟꯕ ꯁꯨꯇꯤ ꯊꯥꯕ ꯃꯇꯝ ꯃꯥꯟꯅꯗꯕ ꯍꯥꯏꯕꯗꯤ ꯊꯤꯟꯕꯗꯤ ꯆꯞ ꯃꯥꯟꯅꯅ ꯊꯤꯜꯂꯦꯀꯣ ꯃꯥꯅ ꯃꯈꯣꯡꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯁꯨ ꯂꯥꯞꯇꯕ ꯑꯩꯈꯣꯏ ꯃꯤꯅꯤꯠ 10 ꯃꯨꯛꯀꯗꯤ ꯑꯗꯨꯝ ꯆꯠꯄ ꯑꯗꯨꯏꯁꯨ ꯀꯩꯊꯦꯜ ꯃꯆꯥ ꯑꯃ ꯊꯣꯛꯑꯒ ꯑꯉꯥꯡ ꯑꯃ ꯊꯤꯟꯕ ꯍꯥꯏꯁꯦ ꯌꯨꯝꯗ ꯂꯩꯔꯝꯕ ꯐꯤꯔꯣꯜꯗꯣ ꯌꯥꯕ ꯅꯠꯇꯦ ꯐꯤꯔꯣꯜ ꯑꯃ ꯍꯣꯡꯗꯣꯏꯅꯤ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯅꯪꯅꯕ ꯍꯣꯠꯅꯔꯛꯀꯗ꯭ꯔꯥ ꯃꯅꯦꯝ ꯃꯀꯨꯒꯤ ꯆꯥ ꯅꯨꯡ ꯑꯌꯨꯛꯀꯤ ꯇꯟ ꯅꯨꯡ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯑꯉꯥꯡꯈꯩꯗꯨ ꯁ꯭ꯀꯨल ꯊꯤꯜꯂ ꯍꯜꯂꯛꯑꯒ ꯃꯀꯨ ꯃꯅꯦꯝ ꯃꯅꯥꯎꯄꯥ ꯍꯣꯏꯁꯤꯡꯗꯨꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯍꯣꯠꯅꯕ ꯑꯗꯩ ꯃꯆꯥꯁꯦ ꯑꯃꯅ ꯄꯨꯡ 12ꯗ ꯂꯧꯕ ꯑꯃꯅ ꯄꯨꯡ 2ꯗ ꯂꯧꯕ ꯁꯨꯃꯥꯏꯅ ꯑꯃꯨꯛꯁꯨ ꯃꯥꯟꯅꯗꯕ ꯃꯇꯝ ꯃꯆꯥꯈꯩ ꯍꯜꯂꯛꯄꯒꯤ ꯑꯃꯨꯛ ꯆꯥꯅꯕ ꯊꯛꯅꯕꯒꯤ ꯑꯗꯩ ꯇꯨꯏꯁꯟ ꯆꯠꯈꯤꯅꯕꯒꯤ ꯑꯃꯨꯛ ꯃꯅꯦꯝ ꯃꯀꯨꯒꯤ ꯅꯨꯡꯊꯤꯟꯒꯤ ꯀꯩꯅꯣꯝ ꯄꯤꯖꯅꯕ ꯑꯃꯨꯛ ꯃꯀꯨꯕꯣꯛꯁꯤꯗꯤ ꯅꯥꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯁꯦꯕꯥ ꯇꯧꯔꯒ ꯑꯗꯨ ꯃꯅꯦꯝꯕꯣꯛꯁꯤꯕꯨꯗꯤ ꯅꯥꯗꯦ ꯑꯃꯨꯛ ꯀꯛꯍꯧꯕ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯃꯧꯁꯤ ꯑꯩꯈꯣꯏꯒꯤ ꯀꯥꯔ ꯑꯇꯥꯡꯕ ꯍꯥꯞꯄꯛꯏ ꯁꯅꯥꯗꯩ ꯂꯤꯀꯣꯟꯗꯩ ꯑꯎꯟꯄꯣꯠꯁꯦ ꯍꯦꯛꯇ ꯂꯪꯉꯦ ꯃꯅꯦꯝꯕꯣꯛꯁꯤꯅ ꯍꯦꯛꯇ ꯃꯤ ꯈꯨꯗꯤꯡꯒꯤꯅꯦ ꯃꯃꯧꯁꯤꯒꯤ ꯊꯥꯒꯠꯄ ꯑꯗꯩꯗꯤ ꯀꯩꯅꯣ ꯂꯨꯍꯣꯡꯉꯛꯇ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯀꯥꯔ ꯍꯥꯞꯄꯛꯀꯅꯤ ꯍꯥꯏ ꯑꯗꯩ ꯁꯅꯥꯗꯨ ꯍꯥꯞꯄꯛꯀꯅꯤ ꯍꯥꯏ ꯑꯗꯨꯅ ꯇꯣꯂꯣꯞꯅ ꯑꯗꯨꯅꯦ ꯍꯦꯛ ꯋꯥꯔꯤ ꯁꯥꯕꯗ ꯂꯩꯀꯥꯏꯁꯤꯗꯀꯣ ꯃꯧꯋꯟꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦꯀꯣ ꯑꯗꯩꯗꯤ ꯃꯥꯒꯤ ꯉꯋꯥꯏ ꯀꯥꯏꯕꯤꯈꯤꯕ ꯌꯣꯟꯈꯤꯕ ꯂꯧꯁꯤꯡ ꯑꯗꯨꯅ ꯌꯣꯜꯂꯒ ꯃꯥꯏ ꯃꯆꯥꯅ ꯀꯔꯕꯥꯔ ꯇꯧꯔꯒ ꯏꯃꯨꯡ ꯄꯨꯔꯛꯏꯕ ꯃꯅꯥꯎ ꯃꯌꯥꯝ ꯁꯦꯝꯃꯛꯏꯕ ꯂꯨꯍꯣꯡꯉꯛꯏꯕ ꯑꯗꯨ ꯂꯣꯏ ꯀꯥꯎꯈ꯭ꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯧꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯣꯐꯤꯁ ꯆꯠꯂꯝꯗꯥꯏꯁꯦ ꯁꯤꯈꯛ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯑꯣꯐꯤꯁ ꯍꯜꯂꯛ ꯀꯥꯈꯤꯕꯁꯦ ꯁꯤꯗꯩ ꯁꯨꯛꯀꯨꯝ ꯀꯨꯝꯃꯛꯇꯦ ꯎꯒꯦ ꯐꯪꯗꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯣꯏ ꯃꯊꯛꯇ ꯃꯣꯏ ꯈꯛ ꯇꯣꯉꯥꯟ ꯂꯩꯔꯤ ꯅꯠꯇ꯭ꯔꯥ ꯃꯣꯏꯅ ꯆꯥ ꯄꯤꯕ ꯈꯣꯠꯄ ꯆꯪꯕꯁꯦ ꯊꯣꯡ ꯂꯣꯜꯂꯝꯃꯦꯕ ꯊꯣꯡ ꯑꯗꯨꯝ ꯂꯣꯜꯂꯒꯁꯨ ꯂꯩꯕ ꯑꯃꯨꯛꯁꯨ ꯍꯥꯡꯉꯣ ꯍꯥꯏ ꯀꯥꯟꯗ ꯍꯥꯡꯕ ꯑꯗꯨꯅ ꯋꯥꯒꯁꯦ ꯑꯅꯤꯁꯨꯅ ꯉꯥꯡꯗꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯅꯦꯝꯕꯣꯛꯁꯤꯅꯅꯦ ꯇꯟꯁꯦ ꯊꯤꯡꯒꯠꯄꯤꯗꯣꯏꯅꯦꯌꯦ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛꯀꯤ ꯃꯧ ꯃꯆꯦꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯤ ꯆꯥꯎꯔꯦꯕ ꯀ꯭ꯂꯥꯁ 9, 10 ꯀꯥꯁꯜꯂꯛꯑꯦ ꯁꯤꯗ ꯊꯤꯡꯒꯠꯍꯟꯗꯣꯏꯕ ꯃꯣꯏꯅ ꯆꯥꯕꯩ ꯀꯣꯟꯁꯦ ꯁꯤꯕꯨ ꯍꯦꯛ ꯄꯨꯊꯔꯝꯗꯕ ꯑꯃꯨꯛ ꯂꯧꯊꯍꯜꯂꯨꯗꯣꯏꯕ ꯑꯗꯨꯅꯅꯦ ꯑꯉꯥꯡꯁꯦ ꯁꯥꯎꯔꯦꯕ ꯌꯥꯗ꯭ꯔꯦꯕ ꯑꯩ ꯇꯜꯂꯤ ꯑꯅ ꯁꯥꯎꯔꯦꯕ ꯃꯣꯏ ꯃꯈꯨꯠꯅ ꯆꯥꯕ ꯍꯩꯇ꯭ꯔꯥꯅ ꯑꯗꯩ ꯑꯃꯨꯛ ꯃꯤꯇꯥꯒꯤꯅꯤꯅꯦ ꯂꯥꯡꯅꯨꯅꯦꯅ ꯍꯥꯏꯕ ꯃꯕꯣꯛꯁꯤꯅ ꯑꯗꯩ ꯃꯅꯦꯝꯕꯣꯛꯁꯤꯅ ꯑꯣꯏꯅ ꯊꯤꯡꯒꯠꯂꯦꯕ ꯀꯩꯒꯨꯝꯕ ꯊꯤꯡꯒꯠꯄ ꯅꯪꯍꯧꯗ꯭ꯔꯤꯉꯩꯗꯅꯦ ꯃꯣꯏꯅ ꯀꯨꯝꯃꯛꯄꯅ ꯍꯥꯜꯂꯒꯅꯅꯦ ꯑꯁ ꯑꯩꯈꯣꯏꯒꯤ ꯌꯦꯔꯨꯝꯒꯁꯦ ꯀꯣꯛ ꯃꯀꯨ ꯈꯣꯛꯑꯒꯅꯦ ꯁꯦ ꯆꯥꯎꯁꯦ ꯑꯗꯩ ꯁꯪꯒꯣꯝꯒ ꯀꯛꯑꯒ ꯍꯦ ꯅꯣꯏꯕꯨ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯧꯗꯣꯛꯇꯣꯏ ꯈꯣꯠꯇꯣꯏ ꯉꯥꯛꯇꯪꯒ ꯇꯧꯕꯗꯣ ꯑꯗꯨꯗ ꯇꯟꯁꯦ ꯅꯪꯗ꯭ꯔꯦꯕꯅ ꯇꯧꯗꯅ ꯃꯤ ꯑꯌꯨꯛꯁꯦ ꯃꯣꯏ ꯆꯥꯛ ꯆꯥꯗꯅ ꯆꯠꯂꯦꯕ ꯃꯣꯏꯒꯤ ꯑꯣꯐꯤꯁꯁꯦ ꯍꯜꯂꯒ ꯆꯥꯏꯌꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯅ ꯍꯦꯛ ꯆꯥꯔꯒ ꯆꯠꯄꯁꯨ ꯌꯥꯎꯏꯀꯣ ꯑꯗꯩꯗ ꯁꯪꯒꯣꯝꯒꯁꯦ ꯀꯣꯛ ꯊꯤꯠꯂꯒ ꯑꯩꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯅ ꯒꯥꯔꯤ ꯊꯧꯗꯣꯛꯏꯉꯩꯗꯣ ꯑꯗꯨꯗ ꯃꯧꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯟꯅꯔꯒ ꯁꯪꯒꯣꯝ ꯊꯧꯒ ꯄꯤꯁꯟꯕ ꯌꯦꯔꯨꯝꯒꯁꯦ ꯑꯐꯨꯠꯄꯁꯦ ꯁꯦꯅ ꯑꯗꯨꯝ ꯄꯤꯔ ꯌꯥꯕꯗꯣ ꯈꯣꯛꯑꯒ ꯄꯤꯕꯤ ꯍꯦꯟꯖꯟꯕꯤꯗꯣ ꯑꯗꯨꯒꯤ ꯃꯧꯁꯤ ꯌꯥꯝ ꯊꯤꯅ ꯃꯉꯣꯟꯗ ꯊꯃꯣꯏꯁꯦ ꯁꯣꯛꯑꯦꯀꯣ ꯑꯗꯩꯗꯤ ꯋꯥꯁꯨ ꯉꯥꯡꯕꯤꯗꯦ ꯑꯃꯁꯨ ꯇꯧꯗꯦꯗ ꯃꯅꯦꯝꯕꯣꯛꯁꯤꯅ ꯃꯥꯒꯤ ꯃꯇꯝꯗꯗꯤ ꯄꯨꯡ ꯑꯁꯨꯛꯇ ꯆꯥꯛ ꯂꯣꯏꯒꯗꯕꯅꯤ ꯑꯗꯩ ꯑꯗꯨ ꯍꯥꯏꯔꯒ ꯄꯨꯔꯥ मादी ꯌꯥꯅꯕ ꯆꯠꯂꯛꯏꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯃꯧꯗꯨꯗꯗꯤ ꯀꯔꯥꯏꯗꯩꯅꯣ ꯍꯧꯒꯠꯄꯤꯔꯛꯄ ꯍꯥꯏꯌꯦ ꯆꯥꯛ ꯆꯥꯈꯣꯝ ꯊꯣꯡꯕꯤꯕ ꯍꯥꯏꯌꯦ ꯑꯗꯨꯅꯤ ꯀꯨꯝꯈꯤꯕ ꯑꯣꯐꯤꯁ ꯆꯠꯄꯩ ꯀꯨꯝꯃꯛꯄ ꯑꯗꯩ ꯍꯜꯂꯛꯄꯩ ꯀꯥꯈꯤꯕꯗꯩ ꯀꯨꯝꯃꯛꯇꯦ ꯍꯥꯏꯁꯤꯅꯦꯕ ꯑꯗꯩ ꯑꯣꯐꯤꯁ ꯍꯜꯂꯛꯄꯁꯦ ꯑꯁ ꯅꯣꯏ ꯋꯥꯔꯝꯃꯅꯤ ꯅꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯆꯔꯣ ꯆꯣ ꯑꯩ ꯆꯥꯛ ꯄꯨꯕꯤꯔꯛꯑꯒꯦ ꯍꯥꯏꯔꯒ ꯊꯤꯁꯨ ꯃꯥꯅ ꯊꯤꯗꯣꯏꯕ ꯑꯗꯨꯒ ꯄꯨꯈꯠꯂꯒ ꯀꯥꯈꯠꯇꯣꯏꯕ ꯃꯅꯦꯝꯕꯣꯛꯁꯤꯅ ꯑꯗꯨꯒ ꯂꯨꯈꯥꯛꯁꯤꯁꯨ ꯃꯥꯅ ꯂꯧꯊꯔꯨꯗꯣꯏꯕ ꯑꯁ ꯍꯦꯛꯇ ꯃꯧꯁꯤꯒ ꯃꯥꯅ ꯏꯃꯥ ꯅꯪꯅ ꯂꯨꯅ ꯇꯧꯕꯗꯣ ꯑꯩ ꯀꯩꯁꯨ ꯀꯜꯂꯛꯇꯦ ꯇꯧꯕ ꯌꯥꯕ ꯖꯒꯥꯐꯧꯗꯪ ꯇꯧ ꯃꯣꯏ ꯀꯨꯝꯃꯛꯑꯒ ꯆꯥꯛ ꯆꯥꯕꯗꯤ ꯉꯝꯅꯤꯗꯅ ꯅꯣꯡꯇ ꯃꯥ ꯃꯧꯅꯦꯅ ꯆꯥ ꯑꯃ ꯊꯣꯡꯕ ꯅꯠꯇꯦ
ꯃꯥ ꯙꯨꯛ ꯑꯃ ꯀꯠꯄ ꯅꯠꯇꯦ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯂꯨꯈꯥꯛ ꯃꯥꯅ ꯆꯥꯕꯁꯨ ꯑꯃꯨꯛ ꯄꯨꯊꯔꯛꯄꯗꯨꯗꯤ ꯇꯧꯒꯅꯨ ꯏꯃꯥ ꯍꯥꯏꯕꯁꯦ ꯑꯗꯩ ꯅꯣꯡꯃꯅꯅꯦ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯁꯤꯗ ꯑꯗꯨꯝ ꯆꯥꯊꯣꯛꯑ ꯀꯥꯈ꯭ꯔꯒꯦ ꯏꯃꯥꯅ ꯃꯆꯥꯅꯨꯄꯥꯁꯤꯅꯀꯣ ꯃꯣꯏꯅ ꯆꯥꯈꯤꯕꯁꯦ ꯕꯦꯁꯤꯟꯗꯨꯗ ꯊꯝꯃꯣ ꯑꯩ ꯐꯦꯡꯉꯒꯦ ꯍꯥꯏꯔꯒ ꯀꯥꯍꯟꯒꯗꯣꯏꯕ ꯃꯥꯅꯁꯨ ꯐꯦꯡꯉꯝꯃꯣꯏꯗꯣꯏꯕ ꯃꯧ ꯑꯍꯟꯁꯤꯅ ꯐꯦꯡꯗꯣꯏꯕ ꯑꯗꯨꯗꯤ ꯃꯧ ꯑꯍꯟꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯕ ꯁꯤꯒꯤ ꯈꯟꯅꯕꯁꯦ ꯍꯧꯔꯛꯑꯦꯕꯀꯣ ꯑꯩ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯋꯥ ꯑꯝꯇ ꯉꯥꯡꯉꯛꯇꯕꯅꯤ ꯏꯃꯥ ꯍꯣꯏ ꯌꯥꯅꯕ ꯆꯠꯂꯛꯄꯅꯦ ꯑꯗ ꯁꯨꯝꯕ ꯅꯤꯇꯤ ꯅꯤꯌꯝ ꯀꯥꯏꯕꯁꯤꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯊꯛ ꯈꯥꯈ꯭ꯔꯒ ꯈꯪꯅꯁꯤ ꯏꯃꯥ ꯑꯩꯕꯨꯁꯨ ꯀꯔꯤꯝ ꯎꯁꯤꯠꯂꯣꯏ ꯍꯥꯏꯅ ꯇꯧꯔꯦꯕ ꯅꯪꯒ ꯃꯤꯒ ꯃꯥꯟꯅ ꯌꯥꯗꯦ ꯍꯥꯏꯅ ꯀꯔꯤ ꯃꯇꯥꯡꯗ ꯃꯥꯟꯅ ꯌꯥꯗ꯭ꯔꯤꯁꯦ ꯍꯥꯏꯅ ꯊꯕꯛ ꯇꯧꯕ ꯈꯛꯇꯅ ꯃꯤꯔꯥꯅ ꯈꯟꯅꯔꯦꯕ ꯃꯕꯥꯅꯤꯁꯤꯅ ꯃꯈꯥꯗ ꯈꯟꯅꯔꯅꯤ ꯇꯦꯟꯁꯟ ꯂꯩꯅꯔꯅꯤ ꯃꯧ ꯑꯃꯗꯨꯗꯤ ꯃꯊꯛꯇ ꯀꯔꯤꯝ ꯇꯥꯕꯤꯕ ꯅꯠꯇꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯥꯏꯖꯤꯡꯒ ꯑꯩꯈꯣꯏ ꯌꯨꯝꯁꯀꯩꯁꯥ ꯁꯤꯗꯩꯁꯤꯗ ꯃꯥꯏ ꯍꯦꯜꯄꯔ ꯀꯧꯋꯦ ꯅꯨꯃꯤꯠꯇꯨꯒꯤ ꯄꯩꯁꯥ ꯄꯤꯔꯒ ꯑꯗꯨꯅ ꯃꯥꯏ ꯁꯨꯒꯗꯕ ꯐꯤꯔꯣꯜ ꯂꯣꯏ ꯁꯨꯍꯜꯂꯝꯗꯣꯏꯕ ꯍꯞꯇꯥ ꯑꯃꯒꯤ ꯑꯅꯤꯔꯛ ꯂꯥꯛꯄꯁꯤꯅ ꯋꯥꯏ ꯅꯨꯡ ꯃꯥꯏ ꯃꯊꯛꯁꯦ ꯂꯣꯏ ꯇꯩꯍꯜꯂꯝꯗꯣꯏꯕ ꯃꯣꯏ ꯑꯇꯩꯒꯤ ꯑꯝꯇ ꯇꯩꯗꯦꯀꯣ ꯀꯩꯒꯨꯝꯕꯗ ꯍꯦꯜꯄꯔꯗꯣ ꯅꯥꯔꯦ ꯈꯣꯠꯂꯦ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯔꯒꯅ ꯐꯤꯔꯣꯟꯁꯦ ꯃꯥꯏ ꯅꯨꯄꯥꯅ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯂꯣꯏ ꯁꯨꯗꯣꯏꯕ ꯃꯥꯏ ꯅꯨꯄꯥꯅ ꯇꯩꯗꯣꯏꯕ ꯃꯧꯁꯦ ꯀꯔꯤꯝ ꯌꯥꯎꯕꯤꯕ ꯅꯠꯇꯦ ꯑꯗꯩ ꯃꯣꯏꯁꯦ ꯀꯩꯒꯨꯝꯕꯗ ꯉꯁꯤꯗꯤ ꯏꯃꯥ ꯆꯥꯛ ꯆꯠꯈ꯭ꯔꯒꯦ ꯆꯥꯛ ꯂꯣꯏꯔꯕ ꯍꯥꯏꯕꯁꯦ ꯂꯣꯏꯔꯦ ꯆꯥꯔꯣ ꯍꯥꯏꯔꯒ ꯃꯃꯥꯁꯦ ꯊꯣꯡꯕꯅ ꯃꯧ ꯑꯍꯟꯁꯤꯅ ꯊꯣꯡꯉꯤꯕ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯆꯥꯛꯁꯦ ꯑꯍꯟꯒꯤ ꯃꯀꯨꯕꯣꯛꯀꯤ ꯍꯥꯟꯅ ꯏꯍꯥꯟ ꯈꯥꯏꯗꯣꯛꯇ꯭ꯔꯥ ꯑꯗꯨ ꯑꯗꯩ ꯃꯅꯦꯝꯕꯣꯛꯀꯤ ꯑꯃꯨꯛ ꯈꯥꯏꯗꯣꯛꯑꯒ ꯃꯊꯛ ꯃꯈꯥ ꯅꯥꯏꯅ ꯊꯤꯟꯅꯗ꯭ꯔꯥ ꯑꯗꯨꯝ ꯇꯧꯗꯅꯅꯦ ꯃꯣꯏ ꯑꯅꯤꯒꯤ ꯑꯗꯨꯝ ꯀꯣꯠꯂ ꯑꯗꯨꯝ ꯄꯤꯖꯈꯤꯗꯣꯏꯕ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯃꯧ ꯑꯍꯟꯁꯤꯒꯤ ꯅꯨꯄꯥ ꯃꯌꯥꯝꯕꯁꯨ ꯌꯨꯝꯗ ꯂꯩꯕ ꯃꯇꯥꯡꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯌꯥꯝꯕꯒꯤꯁꯤꯅ ꯅꯄꯥꯒꯤꯁꯤꯅ ꯑꯗꯨꯒꯤ ꯈꯥꯏꯗꯣꯛꯇꯕꯤꯗ ꯃꯣꯏ ꯑꯅꯤ ꯑꯗꯨꯝ ꯍꯥꯟꯅ ꯀꯣꯠꯂ ꯄꯤꯖꯈꯤꯗꯣꯏꯕ ꯃꯧꯁꯤꯅ ꯍꯥꯏꯌꯦꯕ ꯏꯃꯥ ꯁꯨꯝꯕꯁꯦ ꯇꯧꯕꯤꯒꯅꯨ ꯑꯍꯜ ꯂꯃꯟꯒꯤ ꯍꯥꯟꯅ ꯈꯥꯏꯗꯣꯛꯑꯒꯅ ꯌꯥꯔꯦ ꯅꯪꯁꯤꯅ ꯑꯗꯨꯝꯕꯗ ꯊꯤ ꯂꯩꯍꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯅ ꯍꯦꯛꯇ ꯍꯥꯏꯔꯛꯄ ꯑꯗꯩꯗꯤ ꯃꯄꯥꯝ ꯆꯠꯈ꯭ꯔꯦꯗꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯇꯣꯛꯑꯒ ꯑꯍꯤꯡꯗ ꯍꯜꯂꯛꯇꯣꯏꯅꯦ ꯑꯗꯨꯝ ꯃꯅꯦꯝꯕꯣꯛꯁꯤꯅ ꯉꯥꯏꯔ ꯂꯩꯗꯣꯏꯅꯤ ꯁꯥꯎꯕ ꯏꯁꯧ ꯂꯥꯡꯕꯤꯕꯗꯤ ꯍꯥꯏꯔꯨꯅꯨ ꯉꯥꯏꯔ ꯂꯩ ꯒꯦꯠ ꯍꯥꯡꯗꯣꯏꯕ ꯑꯗꯨꯒꯅꯦ ꯒꯦꯠꯁꯦ ꯃꯥ ꯂꯣꯟꯁꯤꯟꯗꯣꯏꯕ ꯄꯨꯔꯥ ꯑꯗꯩꯗꯤ ꯃꯥꯒꯤ ꯃꯇꯝꯗꯗꯤꯅꯦ ꯃꯄꯥꯝꯗꯒ ꯆꯥꯛꯀꯧꯕꯒ ꯆꯠꯄꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯆꯠꯅꯩꯁꯦ ꯃꯣꯏꯒꯤ ꯆꯥꯛ ꯂꯣꯏ ꯂꯣꯏꯔꯝꯃ ꯆꯠꯇꯣꯏꯅꯦꯕ ꯃꯥꯁꯦ ꯃꯧꯁꯦ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯊꯦꯡꯉꯛꯄ ꯈꯣꯠꯂꯛꯄ ꯆꯥꯛꯆꯥ ꯊꯣꯛꯂꯛꯄꯒꯁꯦ ꯌꯥꯕꯤꯕ ꯅꯠꯇꯦꯕ ꯃꯥꯏ ꯃꯇꯝꯗꯗꯤ ꯑꯗꯩ ꯀꯩꯅꯣ ꯇꯧꯔꯦ ꯃꯧꯁꯦ ꯑꯩꯈꯣই ꯃꯤꯔꯣꯟꯖꯟꯈ꯭ꯔꯦ ꯃꯤꯔꯣꯟꯈꯤꯕꯗꯩꯗꯤ ꯍꯦꯛꯇ ꯃꯅꯦꯝꯕꯣꯛꯁꯤꯅ ꯁꯦꯕꯥ ꯍꯦꯟꯖꯟꯈ꯭ꯔꯦ ꯇꯝ ꯀꯨꯝꯃꯧꯀꯣ ꯅꯪ ꯇꯞ ꯀꯨꯝꯃꯧꯀꯣ ꯀꯥꯏꯅ ꯃꯤ ꯀꯨꯝꯃꯛꯏꯗꯨꯃꯛꯇꯗ ꯑꯗꯩ ꯃꯥꯁꯦ ꯁꯨꯝꯕꯒꯤ ꯃꯉꯣꯟꯁꯤꯗ ꯍꯦꯛꯇ ꯃꯥꯁꯦ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦꯕ ꯃꯁꯥꯁꯦꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗꯗꯤ ꯃꯣꯏꯁꯦ ꯄꯩꯁꯥ ꯊꯣꯛꯑꯝꯕꯗꯩ ꯊꯣꯛꯇ꯭ꯔꯒ ꯃꯅꯦꯝ ꯃꯀꯨꯁꯤꯅ ꯊꯥꯛꯑꯦꯕ ꯑꯗꯩꯗꯤ ꯃꯅꯦꯝꯕꯣꯛꯁꯦ ꯃꯥꯏ ꯄꯦꯟꯁꯤꯟ ꯐꯪꯉꯤ ꯃꯀꯨꯕꯣꯛꯀꯤꯁꯨ ꯐꯪꯉꯦꯕꯀꯣ ꯍꯥꯟꯅ ꯊꯕꯛ ꯇꯧꯔꯝꯕꯩ ꯑꯗꯨꯒꯗꯤ ꯀꯩꯗꯧꯔꯦ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯅ ꯃꯣꯏꯁꯦ ꯂꯣꯏ ꯊꯥꯛꯑꯦ ꯑꯗꯨꯒ ꯑꯗꯨꯀꯥꯟꯗꯗꯤ ꯃꯥꯏ ꯅꯨꯄꯥꯁꯨ ꯄꯩꯁꯥ ꯊꯣꯛꯇ꯭ꯔꯃꯤꯅ ꯑꯗꯨꯝ ꯀꯨꯏꯅ ꯊꯥꯀꯠꯂꯛꯑꯦꯗꯅ ꯃꯣꯏꯁꯦ ꯑꯗꯨꯒꯗꯤ ꯃꯅꯦꯝꯕꯣꯛꯁꯤꯅ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯑꯦꯕ ꯅꯊꯤꯕꯣꯡ ꯊꯥꯛ ꯉꯝꯗ꯭ꯔꯦ ꯅꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯥꯛꯄ ꯇꯣꯉꯥꯟ ꯆꯥꯖꯈ꯭ꯔꯣ ꯑꯗꯨ ꯇꯧꯈ꯭ꯔꯣꯅ ꯇꯧꯈꯠꯂꯛꯑꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯒꯤ ꯄꯦꯟꯁꯟ ꯐꯪꯕ ꯈꯣꯠꯄꯒꯁꯦ ꯀꯔꯤꯝ ꯈꯪꯍꯟꯗꯦ ꯃꯣꯏꯗ ꯀꯗꯥꯏꯗ ꯀꯩ ꯁꯤꯖꯤꯟꯅꯩꯅꯣꯒꯁꯦ ꯈꯪꯍꯟꯗꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛꯁꯨ ꯑꯗꯨꯝ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯣꯁꯦ ꯇꯠꯇꯅ ꯑꯗꯨꯝ ꯍꯥꯏꯔꯦꯕꯀꯣ ꯃꯥꯁꯦ ꯃꯅꯦꯝꯕꯣꯛꯁꯤꯅ ꯑꯗꯩ ꯃꯧꯁꯤꯅ ꯆꯥꯛ ꯊꯣꯡꯕꯁꯦ ꯃꯨꯜꯂꯦ ꯃꯥꯅ ꯊꯣꯡꯕꯤꯔꯅꯨ ꯌꯥꯔꯦ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯣ ꯑꯩ ꯉꯝꯃꯔꯣꯏꯅꯀꯣ ꯑꯗꯨꯝꯕꯁꯦ ꯈꯔ ꯇꯧꯅꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯇꯟꯖꯥꯁꯦ ꯃꯧꯁꯦ ꯃꯆා ꯄꯣꯛꯑꯦ ꯃꯆꯥ ꯄꯣꯛꯄꯩ ꯄꯨꯈꯠꯈꯤꯕꯗꯣ ꯑꯗꯒꯤ ꯃꯌꯨꯝꯗ ꯄꯨꯊꯔꯛꯇ꯭ꯔꯦ ꯃꯄꯥꯝꯗ ꯄꯨꯊꯈ꯭ꯔꯦꯕ ꯁꯦꯕꯥ ꯁꯦꯕꯤꯒꯤ ꯃꯄꯥꯝꯗ ꯑꯣꯏꯅ ꯂꯩꯔꯒꯦꯅ ꯑꯗꯩꯗꯤ ꯃꯅꯦꯝꯕꯣꯛꯁꯤꯅꯁꯨ ꯍꯣꯏ ꯑꯗꯨꯅ ꯐꯩ ꯁꯤꯗꯩꯁꯤꯗꯅꯦ ꯀꯂꯛꯅꯕ ꯌꯥꯎꯅꯔꯦ ꯑꯅꯒ ꯍꯥꯏꯕ ꯑꯗꯩꯗꯤ ꯂꯩꯈꯤꯕꯗꯩꯗꯤ ꯑꯗꯨꯝ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯃꯄꯥꯝꯗ ꯄꯨꯔꯥꯅ ꯂꯩꯈ꯭ꯔꯦ ꯃꯧꯗꯨꯒꯤ ꯃꯄꯥꯝꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯑꯃ ꯌꯥꯎꯏ ꯃꯃꯥ ꯃꯄꯥ ꯂꯣꯏ ꯂꯩꯔꯤ ꯑꯗꯨꯒ ꯃꯧꯄꯥ ꯅꯨꯄꯥꯁꯦ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯑꯗꯣ ꯄꯨꯔꯥ ꯂꯩꯈ꯭ꯔꯦ ꯃꯣꯏꯗ ꯆꯍꯤ ꯍꯧꯖꯤꯛ 4 ꯐꯥꯖꯤꯜꯂꯛꯑꯦ ꯑꯗꯨ ꯍꯜꯂꯛꯇ꯭ꯔꯦ ꯑꯗꯨꯝ ꯀꯩꯅꯣ ꯃꯔꯛ ꯃꯔꯛꯇꯒ ꯂꯥꯛꯑꯦ ꯑꯗꯨ ꯀꯔꯤꯝꯐꯥꯎ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗꯒꯤ ꯅꯣꯏ ꯈꯔ ꯆꯠꯀꯦ ꯍꯥꯏꯁꯨ ꯆꯠꯂꯨ ꯈꯣꯠꯂꯨ ꯑꯝꯇ ꯍꯥꯏ ꯉꯝꯗ꯭ꯔꯦ ꯑꯗꯩ ꯍꯦꯜꯄꯔ ꯊꯝꯗꯅ ꯈꯣꯠꯇꯅ ꯁꯣꯝꯗꯗꯤ ꯆꯥꯛ ꯏꯁꯤꯡ ꯃꯅꯨꯡ ꯂꯣꯏꯅꯕ ꯍꯦꯜꯄꯔꯅ ꯇꯧꯍꯟꯈ꯭ꯔꯦ ꯑꯗꯩ ꯃꯃꯥꯁꯤ ꯃꯊꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯁꯨ ꯏꯀꯥꯏꯔꯒ ꯑꯩꯈꯣꯏ ꯉꯥꯡꯊꯣꯛꯇꯕꯤꯗꯣ ꯑꯗꯨ ꯇꯧꯔꯦꯕ ꯑꯗꯩꯗꯤ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯣꯅ ꯆꯥꯅꯔꯦ ꯍꯧꯖꯤꯛꯁꯦ ꯇꯣꯉꯥꯟ ꯆꯥꯅꯩꯕ ꯃꯣꯏꯁꯦ ꯑꯗꯨꯅ ꯃꯧꯁꯤ ꯄꯩꯁꯥꯁꯦ ꯊꯣꯛꯆꯜꯂꯛꯇ꯭ꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯨꯄꯥꯁꯨ ꯄꯩꯁా ꯅꯨꯡꯁꯥ ꯄꯤꯔꯛꯑꯣ ꯍꯥꯏꯕꯁꯦ ꯃꯥꯏ ꯈꯣꯔꯁꯥ ꯄꯨꯁꯥ ꯊꯛꯄ ꯆꯥꯕ ꯃꯥꯏ ꯅꯨꯄꯥꯁꯦ ꯅꯤꯡꯕ ꯀꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯊꯛꯄꯔꯣꯝꯗ ꯆꯠꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ರೆ ꯑꯗꯨꯅ ꯃꯣꯏꯗ ꯄꯩꯁꯥꯁꯦ ꯄꯤꯔꯛꯇ꯭ꯔꯦꯕ ꯑꯗꯨꯏ ꯃꯥꯗꯤ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯁ꯭ꯀꯨल ꯚꯦꯟ ꯄꯤꯗ ꯌꯥꯗꯦ ꯁ꯭ꯀꯨꯜ ꯐꯤꯁ ꯊꯤꯗ ꯌꯥꯗꯦ ꯇꯨꯏꯁꯟꯒꯤ ꯄꯤꯗ ꯌꯥꯗꯦ ꯆꯥꯗ ꯌꯥꯗꯦ ꯇꯤꯐꯤꯟ ꯍꯥꯞꯇ ꯌꯥꯗꯦ ꯄꯣꯌꯦꯡ ꯆꯥꯌꯦꯡ ꯁꯤ ꯃꯌꯥꯝꯁꯦ ꯃꯥꯗꯤ ꯉꯝꯃꯛꯇ꯭ꯔꯦꯕ ꯃꯥꯅ ꯁꯨꯝ
ꯑꯗꯩ ꯃꯥꯁꯦ ꯇꯧꯐꯝ ꯈꯪꯗ ꯑꯁ ꯃꯥꯁꯦ ꯍꯦꯛꯇ ꯃꯊꯥꯅꯁꯨ ꯉꯥꯎꯕꯤ ꯇꯣꯂꯣꯞ ꯆꯥꯕ ꯃꯧꯅ ꯇꯧꯔꯤꯈꯩ ꯌꯥꯕ ꯅꯣꯛꯇ ꯆꯥꯛ ꯑꯃ ꯊꯣꯡꯉꯝꯕ ꯅꯠꯇ꯭ꯔꯦ ꯙꯨꯛ ꯑꯃ ꯀꯠꯂꯝꯕ ꯅꯠꯇ꯭ꯔꯦ ꯑꯗꯨ ꯂꯣꯏ ꯌꯥꯕ ꯑꯗꯨꯒ ꯊꯕꯛ ꯇꯧꯍꯧꯗꯕ ꯑꯩꯈꯣꯏꯁꯤꯗꯤ ꯃꯤ ꯑꯣꯏꯅ ꯊꯥꯗꯕꯅ ꯃꯉꯣꯟꯗ ꯌꯥꯝ ꯆꯥꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯃꯥꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯂꯣꯏꯅ ꯆꯥꯎꯔꯛꯑꯃꯤꯅ ꯃꯥꯗꯤ ꯅꯪ ꯀꯥꯎꯒꯦꯁꯨ ꯀꯥꯎ ꯑꯩꯗꯤ ꯁꯨꯡꯀꯥꯎ ꯀꯥꯎꯔꯣꯏ ꯏꯕꯣꯡꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯁꯨꯡꯀꯥꯎ ꯀꯥꯎꯔꯣꯏꯅ ꯃꯥꯁꯦ ꯃꯆꯥꯅꯨꯄꯤꯁꯤꯗꯤ ꯑꯗꯨꯝ ꯃꯕꯣꯛꯇ ꯀꯧꯗꯦ ꯉꯥꯡꯗꯦ ꯑꯗꯩ ꯃꯕꯣꯛꯅ ꯀꯩꯅꯣꯁꯦ ꯃꯣꯏꯁꯤꯅ ꯈ꯭ꯋꯥꯏ ꯃꯈꯥ ꯂꯩꯌꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣꯁꯤꯗꯅ ꯑꯅꯤꯁꯨꯕ ꯃꯊꯣꯟꯁꯤꯗ ꯃꯕꯣꯏ ꯂꯩꯕꯀꯣ ꯑꯍꯨꯝꯁꯨꯕꯗꯅ ꯍꯧꯖꯤꯛ ꯃꯧꯗꯨ ꯂꯩꯔꯝꯃꯤꯕꯅꯤꯗꯅ ꯑꯗꯨꯒꯗꯤ ꯃꯕꯣꯏ ꯃꯄꯨꯒꯤ ꯆꯥꯛ ꯄꯨꯈꯠꯂꯛꯑꯣ ꯑꯗꯩꯗꯤ ꯆꯥ ꯄꯨꯈꯠꯂꯛꯑꯣ ꯍꯥꯏꯁꯦ ꯃꯁꯨ ꯁꯨꯡꯌꯥ ꯌꯥꯗꯦ ꯄꯨꯈꯠꯇꯦꯕ ꯑꯗꯣ ꯃꯥꯅ ꯄꯨꯈꯠꯂꯦ ꯑꯗꯩ ꯂꯣꯛꯈꯥꯛꯇꯨꯁꯨ ꯑꯃꯨꯛ ꯂꯧꯔ ꯑꯃꯨꯛ ꯐꯦꯡꯗꯣꯏꯕ ꯅꯥꯔꯒꯅꯅꯦ ꯆꯥꯛꯁꯦ ꯅꯣꯏꯗ ꯍꯥꯞꯆꯤꯜꯂꯛꯑꯣ ꯍꯥꯏꯗꯣꯏꯕ ꯅꯥꯗ꯭ꯔꯒꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥ ꯄꯨꯔꯛꯑꯣ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯩꯁꯥꯅꯒ ꯊꯣꯛꯆꯜꯂꯛꯇꯕꯅꯦ ꯑꯗꯩ ꯃꯥꯁꯦ ꯃꯊꯥꯁꯦ ꯌꯥꯝ ꯁꯥꯕ ꯇꯧꯐꯝ ꯆꯥꯐꯝꯁꯦ ꯈꯪꯗꯕ ꯑꯗꯨꯅ ꯃꯥꯁꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯝꯇ ꯁꯤꯟꯕꯤꯌꯨ ꯃꯥꯅ ꯇꯧꯕ ꯌꯥꯕ ꯑꯅ ꯃꯥꯁꯦ ꯂꯥꯛꯑꯝꯕꯅꯦꯕꯀꯣ ꯃꯣꯏꯒꯤ ꯌꯨꯝꯗꯨꯒꯤ ꯑꯦꯔꯤꯌꯥꯗ ꯌꯨꯝ ꯊꯥꯗꯣꯛꯄ꯭ꯔꯥ ꯆꯠꯄꯁꯨ ꯌꯥꯔꯣꯏꯗꯕ ꯑꯉꯥꯡꯈꯩ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯒ ꯑꯉꯥꯡꯈꯩ ꯆꯥꯎꯔꯕꯅꯤꯅ ꯈꯤꯇꯪꯗꯤ ꯍꯧꯖꯤꯛ ꯀꯣꯝꯃꯦꯗꯅ ꯑꯗꯣ ꯍꯜꯂꯛꯇ꯭ꯔꯤꯐꯥꯎꯒꯤ ꯃꯔꯛꯇꯨꯗ ꯍꯣꯇꯦꯜꯒꯨꯝꯕ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯗꯨꯗ ꯇꯧ ꯌꯥꯕ ꯊꯕꯛ ꯑꯅ ꯃꯥꯁꯦ ꯂꯥꯛꯑꯝꯃꯤꯅꯦ ꯄꯩꯁꯥꯗꯨꯅ ꯋꯥꯠꯂꯛꯄꯅꯤꯅꯀꯣ ꯃꯅꯥꯎꯄꯤꯅ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯁꯨ ꯃꯣꯏꯅ ꯂꯧꯒꯦ ꯍꯥꯏꯔꯨ ꯌꯥꯄꯣꯟꯇꯦ ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯑꯋꯥꯅ ꯏꯃꯨꯡꯒꯤ ꯃꯆꯤꯟꯅꯥꯎ ꯑꯍꯜ ꯑꯣꯏꯔꯨꯗꯅ ꯂꯣꯏ ꯄꯨꯕ ꯌꯥꯕ ꯄꯨꯈ꯭ꯔꯦꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯗꯨꯒꯗꯤ ꯑꯗꯨꯅꯤ ꯃꯥꯁꯦ ꯄꯨꯔꯥ ꯃꯥꯁꯨ ꯃꯊ꯭ꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯇꯕ ꯆꯥꯛꯄ ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯝꯃꯦ ꯀꯩꯅꯣ ꯏꯆꯦꯗꯨꯅꯀꯣ ꯊꯕꯛ ꯇꯧꯕ ꯃꯧ ꯑꯃ ꯂꯩꯔꯨꯔꯅꯨ ꯏꯃꯨꯡꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕ ꯃꯧ ꯑꯃ ꯌꯨꯝꯗꯨꯗ ꯃꯧ ꯑꯣꯏꯅ ꯂꯩꯔꯨꯔꯅꯨ ꯂꯥꯏꯃꯟ ꯀꯥꯒꯦꯗꯅꯦ ꯑꯩꯅ ꯉꯁꯤ ꯀꯥꯔꯤꯕ ꯆꯥꯛꯏꯕꯅ ꯑꯗꯩꯗꯤ ꯃꯧꯁꯤꯒꯤ ꯃꯊꯛꯇꯩ ꯐꯤ ꯑꯃ ꯐꯧꯕꯗ ꯇꯥꯔꯛꯄꯁꯤꯗꯤꯅꯦ ꯑꯅꯦꯝꯃꯨꯛꯁꯨ ꯂꯣꯏ ꯂꯧꯁꯜꯂ ꯊꯤꯡꯒꯠꯇꯣꯏꯅꯦ ꯃꯥꯒꯤ ꯍꯦꯛ ꯐꯧꯕꯗꯪꯒ ꯇꯥꯔꯕꯀꯣ ꯐꯤꯔꯣꯟꯁꯦ ꯂꯧꯁꯟꯅꯤ ꯈꯪꯗꯦ ꯇꯥꯍꯜꯂꯤ ꯑꯗꯨ ꯇꯧꯏ ꯉꯥꯡꯗꯣꯏꯅꯦ ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯈꯦꯠꯅꯗꯕ ꯑꯅꯤꯁꯦ ꯃꯉꯣꯟꯗ ꯃꯊ꯭ꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀோ ꯃꯅꯦꯝ ꯑꯣꯏꯔꯒꯗꯤ ꯃꯥ ꯍꯥꯏꯁꯦ ꯃꯆꯥ ꯃꯧ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯕꯤꯌꯨ ꯉꯥꯡꯕ ꯉꯝꯕꯗꯣ ꯑꯗꯨꯝ ꯉꯝꯃꯣ ꯆꯞ ꯃꯥꯟꯅꯅ ꯉꯝꯗ꯭ꯔꯒꯅ ꯑꯗꯨꯝ ꯑꯅꯤꯃꯛ ꯉꯥꯡꯗꯕ ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯦꯅ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯃꯊꯃꯣꯏꯗ ꯆꯥꯛꯄ ꯃꯥꯏꯁꯨ ꯃꯔꯧ ꯃꯁꯤꯡ ꯍꯥꯞꯄꯛꯏꯃꯤ ꯁꯅꯥ ꯂꯨꯄꯥ ꯂꯣꯏ ꯂꯣꯏꯈꯤꯔꯤꯃꯤ ꯃꯥꯏ ꯅꯨꯄꯥ ꯐꯪꯉꯤ ꯑꯩ ꯅꯤꯡꯕ ꯀꯥꯏꯔꯦ ꯋꯥꯉꯛꯀꯅꯣꯅ ꯏꯃꯨꯡꯒꯤ ꯑꯗꯨꯝꯕ ꯑꯝꯇ ꯇꯝꯃꯨ ꯌꯥꯗꯕ ꯌꯨ ꯊꯛꯆꯟꯕ ꯍꯦꯟꯖꯟꯕ ꯑꯗꯨ ꯋꯥꯉꯛꯀꯅꯣꯅ ꯌꯨꯝꯗ ꯍꯜꯂꯛꯑꯁꯨ ꯌꯥꯗꯕ ꯄꯩꯁꯥ ꯄꯤꯔꯛꯑꯁꯨ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯕ ꯃꯃꯥꯟꯅꯕꯒꯤ ꯀꯔꯕꯥꯔꯗꯨ ꯌꯥꯎꯔ ꯃꯁꯥꯒꯤ ꯈꯣꯔꯁꯥꯠ ꯑꯣꯏꯔ ꯂꯩꯈꯔꯦ ꯉꯥꯎꯆꯠꯅꯔꯒ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯍꯌꯦꯡ ꯂꯨꯍꯣꯡꯉꯛꯀꯅꯤ ꯃꯥꯗꯤ ꯉꯥꯎꯔꯦꯕ ꯍꯧꯖꯤꯛꯅ ꯀꯔꯤ ꯑꯗ ꯃꯥꯁꯦ ꯉꯥꯎꯋꯦꯕ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯔꯝꯕ ꯀꯌా ꯑꯎꯟꯄꯣꯠ ꯁꯅꯥ ꯂꯨꯄꯥ ꯄꯨꯔꯛꯈꯤꯕ ꯀꯌా ꯁꯨꯃꯥꯏꯅ ꯅꯨꯄꯥꯅ ꯐꯖꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯗꯥꯏꯇꯁꯤ ꯂꯧꯗꯕ ꯅꯨꯄꯤ ꯃꯥꯅ ꯂꯣꯏ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯨꯄꯥꯁꯤꯗꯤ ꯏꯆꯥꯒꯤ ꯆꯥꯛ ꯏꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯆꯥꯛꯈꯨꯝ ꯏꯃꯥ ꯏꯄꯥ ꯂꯣꯏ ꯍꯨꯟꯗꯣꯛꯑ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ ꯌꯥꯏꯑꯕ ꯍꯜꯂꯛꯇꯕꯁꯨ ꯌꯥꯏꯑꯕ ꯃꯧꯗꯤ ꯑꯗꯨ ꯍꯨꯟꯗꯣꯛꯑ ꯆꯠꯎꯕ ꯌꯥꯗꯦ ꯑꯗꯨ ꯁꯤꯒꯤ ꯆꯥꯛꯈꯨꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯆꯥꯒꯤ ꯁꯤꯒꯤ ꯃꯌꯥꯝꯁꯤꯗ ꯐꯥꯔꯤꯉꯩꯗ ꯁꯦꯟꯁꯨ ꯊꯣꯛꯇꯕ ꯃꯤꯉꯣꯟꯗꯩ ꯅꯤꯕꯁꯨ ꯇꯥꯕ ꯌꯥꯝ ꯊꯤꯅ ꯋꯥꯕꯀꯣ ꯑꯗ ꯃꯥꯒꯤꯁꯨ ꯁꯨꯃꯥꯏꯅ ꯑꯋꯥꯕ ꯁꯨꯃꯥꯏꯅ ꯃꯅꯦꯝ ꯃꯀꯨꯅ ꯃꯧꯗ ꯃꯤꯠꯌꯦꯡ ꯃꯥꯟꯅꯗꯕ ꯁꯨꯝꯕ ꯋꯥꯔꯤꯁꯤꯡꯁꯦ ꯃꯥꯁꯨ ꯂꯤꯕ ꯂꯥꯛꯑꯝꯕꯅꯦꯕꯀோ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤꯁꯨ ꯑꯗꯨꯅꯦ ꯊꯃꯣꯏ ꯑꯃꯒꯤ ꯃꯩꯆꯥꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯀꯣ ꯑꯗꯣ ꯃꯥꯟꯅꯗꯕ ꯃꯤꯠꯌꯦꯡ ꯁꯨꯃꯥꯏꯅ ꯌꯦꯡꯕꯁꯦ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯂꯩꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯇꯅꯅꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏ ꯁꯤꯁꯨ ꯑꯉꯛꯄꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯑꯃꯈꯛ ꯇꯧꯔꯛꯏ ꯑꯗ ꯃꯥꯅ ꯄꯥꯏꯈꯠꯂꯨꯔꯦ ꯍꯥꯏꯌꯦꯕ ꯅꯨꯄꯥꯁꯤꯅꯀꯣ ꯄꯥꯏꯈꯠꯂꯨꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡ ꯅꯨꯄꯤ ꯑꯃꯈꯛ ꯃꯐꯤ ꯃꯔꯣꯟ ꯄꯨꯔꯥ ꯅꯤꯀꯦꯠꯇ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯁꯦ ꯇꯧꯔꯛꯄ ꯑꯣꯏꯔꯝꯃꯕꯀꯣ ꯃꯤꯅꯤꯠ ꯐꯥꯎ ꯐꯥꯗꯦ ꯍꯥꯏ ꯄꯥꯏꯈꯠꯂꯨꯔꯒ ꯑꯗꯨꯝ ꯁꯦꯀꯦꯟ ꯀꯩꯅꯣꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯀꯅꯥꯅꯣ ꯀꯩꯅꯣꯁꯨ ꯈꯪꯗ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯆꯪꯉꯛꯅꯔꯒ ꯐꯠꯂꯥꯎꯁꯦ ꯑꯃꯨꯛ ꯊꯠꯍꯧꯗꯕꯗꯣ ꯁꯦꯀꯦꯟ 30 ꯑꯗꯨꯃꯥꯏꯅ ꯑꯗ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯅ ꯃꯥꯏꯁꯨ ꯃꯁꯛꯁꯦ ꯊꯣꯛꯑꯦꯗꯅ ꯑꯗꯨꯃꯥꯏꯅ ꯐꯣꯟꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯀꯛꯆꯈ꯭ꯔꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ ꯍꯥꯏꯌꯦꯀꯣ ꯃꯥꯅ ꯇꯧꯔꯛꯏꯁꯦ ꯀꯩꯅꯣꯗ ꯇꯧꯔꯛꯏꯅꯦꯕ ꯑꯩꯈꯣꯏꯒꯤ FBꯗ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯁꯦꯟꯖꯔꯗ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯁꯦ ꯑꯗꯨꯒ FBꯁꯤꯗ ꯃꯦꯁꯦꯖ ꯊꯥꯔꯛꯑꯕ ꯃꯦꯁꯦꯟꯖꯔꯗ ꯅꯪ ꯚꯥꯏꯔꯦꯜ ꯆꯠꯂꯛꯑꯅꯤ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯅ ꯅꯪ ꯄꯩꯁꯥ ꯀꯥꯞꯄꯛꯑꯣ 10,000 ꯊꯥꯔꯛꯑꯕꯖꯥꯠꯅꯤ ꯑꯗꯩ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯒꯤ ꯃꯇꯦꯛ ꯃꯥꯏ ꯃꯁꯛ ꯎꯔꯤꯅꯤꯗꯅ ꯑꯗꯨꯁꯨ ꯑꯃꯨꯛ ꯊꯥꯖꯜꯂꯕ ꯁꯤꯁꯦ ꯚꯥꯏꯔꯦꯜ ꯆꯠꯍꯜꯂꯛꯑꯅꯤ
nupa amak oiragasу ꯃꯥꯁꯦ ꯏꯀꯥꯏꯖꯩꯌꯦꯕꯀꯣ ꯑꯗꯨꯗ ꯃꯥ ꯌꯥꯎꯕꯅꯤꯅ ꯅꯨꯄꯤ ꯈꯛ ꯅꯠꯇꯦꯕ ꯁꯨꯝꯕ ꯚꯥꯏꯔꯦꯜ ꯆꯠꯄꯗ ꯏꯀꯥꯏꯔꯤꯁꯦ ꯑꯗꯨꯗꯩꯗꯤ ꯀꯤꯃꯟꯗꯅ ꯃꯥꯁꯦ ꯀꯅꯥꯝ ꯍꯥꯏꯗꯕꯤꯗ 6,000ꯇꯤ ꯍꯥꯞꯈ꯭ꯔꯦꯕ ꯑꯗꯨꯅ ꯂꯣꯏꯁꯟꯅꯔꯁꯦꯅ ꯑꯗꯒꯤ ꯀꯩꯅꯣꯗ ꯐꯦꯁꯕꯨꯛꯇ ꯃꯥꯅ ꯑꯃꯨꯛ ꯀꯣꯜꯁꯨ ꯇꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯍꯤꯟꯗꯤꯗꯅꯤꯀꯣ ꯄꯩꯁꯥꯗꯣ ꯍꯥꯞꯄꯛꯑꯣ ꯈꯣꯠꯂꯣ ꯑꯋꯥꯠꯄꯗꯣ ꯑꯗꯨ ꯇꯧꯔꯣ ꯊꯧꯕꯩ ꯇꯥꯏꯞ ꯇꯧꯈꯠꯂꯛꯑꯦꯕ ꯑꯗ ꯃꯥꯁꯦ ꯚꯥꯏꯔꯦꯜ ꯆꯠꯂꯒꯅ ꯀꯔꯤ ꯃꯪꯉꯦ ꯃꯥꯁꯦ ꯆꯥꯗ꯭ꯔꯦ ꯊꯛꯇ꯭ꯔꯦꯀꯣ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨ ꯀꯣꯜ ꯑꯃꯈꯛ ꯂꯥꯛꯄꯗ ꯄꯥꯏꯈꯠꯂꯨꯕꯗꯅꯤꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯥꯏ ꯅꯨꯄꯤꯅ ꯀꯩꯗꯧꯔꯒꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯪꯕꯗ ꯃꯥ ꯋꯥꯔꯤꯗꯣ ꯍꯥꯏꯔꯕꯖꯥꯠꯅꯦꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯇꯥꯟꯅꯔꯛꯄꯅꯦꯕ ꯀꯩꯗꯧ ꯌꯥꯒꯦꯅꯀꯣ ꯇꯧꯕ ꯌꯥꯕ ꯃꯌꯥꯡꯒ ꯑꯣꯏꯁꯜꯂꯦ ꯑꯗ ꯑꯩꯈꯣꯏꯅ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯆꯠꯂꯒ ꯃꯥꯅ ꯔꯤꯄꯣꯔꯠ ꯑꯃ ꯇꯧꯕꯗꯤ ꯌꯥꯏꯗꯅ ꯅꯝꯕꯔꯗꯣ ꯀꯅꯥꯅꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯔꯕꯨ ꯊꯤꯗꯣꯛꯑꯁꯨ ꯑꯗꯨꯃꯥꯏꯅ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯆꯠꯂꯣꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯑꯣꯏꯗꯦꯕ ꯑꯗꯨꯅ ꯌꯥꯝ ꯆꯦꯛꯁꯟꯗꯣꯏꯁꯦ ꯌꯦꯡꯉꯨꯅꯦ ꯅꯨꯄꯤ ꯊꯝꯈ꯭ꯔꯣ ꯅꯨꯄꯥꯁꯨ ꯚꯥꯏꯔꯦꯜ ꯆꯠꯂꯛꯄꯗ ꯀꯤꯗꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯀꯣꯜ ꯂꯥꯛꯄꯗ ꯄꯩꯁꯥ ꯀꯛꯈꯤꯒ ꯍꯥꯏꯕ ꯃꯌꯥꯝ ꯌꯥꯎꯅꯩꯗꯨꯅꯦꯕ ꯑꯗꯨꯅ ꯐꯠ ꯁꯛ ꯈꯪꯗꯕꯅ ꯇꯧꯔꯛꯑꯗꯤ ꯄꯥꯏꯈꯠꯇꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯃ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯅꯤꯈꯛ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ ꯇꯣꯝꯕꯣꯏꯅꯤ ꯃꯕꯥꯏꯅꯤꯁꯦ ꯆꯦꯜꯂꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯆꯦꯜꯂꯦ ꯑꯗꯨꯒ ꯃꯄꯥꯁꯨ ꯌꯥꯝ ꯊꯤꯕꯖꯥꯠꯅꯦꯕ ꯅꯨꯄꯤꯁꯤꯒꯤꯀꯣ ꯑꯗꯨꯒ ꯍꯥꯏꯗꯣꯛꯄ ꯂꯥꯛꯑꯣ ꯇꯧꯔꯒ ꯍꯧꯖꯤꯛ ꯅꯨꯄꯥ ꯁꯥꯏꯗꯨꯒꯤ ꯃꯄꯥꯁꯨ ꯌꯥꯝ ꯊꯤꯕ ꯑꯗꯨꯒꯗꯤ ꯃꯣꯏꯁꯦ ꯍꯥꯟꯅ ꯁꯨꯝ ꯇꯤꯟꯅꯔꯝꯕꯅꯤ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯣꯏꯁꯦ ꯁꯨꯝ ꯇꯤꯟꯅꯔꯤꯕꯣꯏ ꯅꯤꯡꯕ ꯑꯗꯩ ꯆꯦꯜꯂꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯤꯗꯨꯅꯦꯌꯦꯀꯣ ꯑꯗꯨꯒꯗꯤ ꯃꯣꯏꯁꯦ ꯍꯥꯏꯗꯣꯛꯄ ꯂꯥꯛꯇꯦꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯃꯤ ꯑꯃꯈꯛ ꯊꯥꯔꯛꯄ ꯃꯄꯥꯗꯤ ꯂꯥꯛꯇꯕ ꯅꯨꯄꯥ ꯁꯥꯕꯤꯁꯤꯒꯤ ꯐꯥꯖꯤꯜꯂꯦꯕ ꯃꯣꯏꯅ ꯃꯤ ꯄꯣꯔꯣꯛ ꯗꯥꯏꯇ ꯂꯧ ꯉꯝꯕ ꯄꯣꯔꯣꯛ ꯃꯄꯥ ꯂꯥꯜꯂꯨ ꯀꯥꯏꯅ ꯑꯗꯩ ꯑꯃꯨꯛ ꯃꯣꯏ ꯑꯅꯤꯁꯤꯁꯨ ꯃꯣꯏ ꯊꯩꯐꯝꯗꯒꯤ ꯃꯌꯨꯝꯗꯗꯤ ꯄꯨꯁꯟꯕ ꯉꯝꯗ꯭ꯔꯦꯕ ꯃꯥꯅ ꯊꯩꯐꯝꯗꯒꯤ ꯐꯥꯔꯨꯔꯦꯕ ꯑꯗꯨꯒ ꯃꯣꯏꯗ ꯊꯝꯃꯦꯕꯀꯣ ꯃꯣꯏꯁꯨ ꯐꯥꯖꯤꯜꯂꯦ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯄꯥꯎ ꯍꯟꯕ ꯂꯥꯛꯄꯒꯤ ꯑꯍꯜ ꯑꯃ ꯊꯥꯔꯛꯏꯗꯨꯁꯨ ꯐꯥꯖꯤꯜꯂꯦꯗꯅ ꯑꯗꯣ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯈꯩꯅꯗꯤ ꯄꯥꯝꯗꯕ ꯅꯨꯄꯥꯈꯩꯗꯤ ꯁꯥꯎꯅꯔꯕꯅꯤꯅ ꯎꯁꯤꯠꯇꯕ ꯅꯨꯄꯤ ꯃꯥꯅ ꯅꯨꯄꯤ ꯆꯦꯟ ꯌꯥꯕ꯭ꯔꯥꯅ ꯇꯧꯅꯔꯖꯥꯠꯅꯦꯕ ꯑꯗ ꯀꯩꯗꯧꯒꯗꯒꯦꯅ ꯇꯥꯟꯅꯔꯛꯏꯅꯦꯕ ꯑꯩꯅ ꯑꯗꯨ ꯅꯨꯄꯤꯒꯅꯤꯅ ꯅꯪꯒꯤ ꯅꯆꯥꯗꯣ ꯐꯥꯗꯣꯛꯅꯔ ꯋꯥꯔꯛꯄ ꯅꯠꯇꯅ ꯃꯗꯨꯗꯩꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯇꯧꯅꯤꯡꯉꯥই ꯂꯩꯇꯦ ꯅꯣꯏ ꯊꯦꯝꯗꯅꯔꯒ ꯑꯗꯨꯝ ꯊꯥꯗꯣꯛꯈꯣ ꯑꯗꯨꯒ ꯅꯣꯏ ꯅꯈꯨꯠꯇ ꯅꯆꯥ ꯅꯨꯄꯤꯗꯨ ꯂꯩꯔꯕꯅꯤ나 ꯃꯣꯏꯒꯤ ꯂꯥꯛꯏꯕ ꯑꯍꯜꯗꯨꯒ ꯅꯨꯄꯥ ꯁꯥꯕꯤꯗꯨꯒ ꯆꯠꯍꯟꯈ꯭ꯔꯣ ꯑꯗꯨꯒ ꯅꯣꯏ ꯅꯆꯥ ꯋꯥꯔꯛꯎ ꯑꯗꯨ ꯅꯠꯇꯅ ꯀꯩꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯁꯤꯁꯤꯗꯅꯦ ꯌꯥꯝ ꯊꯣꯛꯏꯀꯣ ꯑꯗꯩ ꯑꯃꯈꯛꯅ ꯌꯥꯝ ꯏꯅꯥꯛ ꯈꯨꯟꯕꯅꯦ ꯑꯃꯈꯛꯅꯦꯀꯣ ꯏꯃꯨꯡꯁꯦ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯤꯗ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯔꯤꯁꯤꯁꯨ ꯃꯥꯁꯇꯔꯒ ꯂꯣꯏꯔꯦ ꯃꯥꯁꯦ PhDꯒ ꯂꯣꯏꯔꯦꯀꯣ ꯑꯗꯨꯒ ꯃꯥꯁꯨ ꯌꯥꯝ ꯂꯤꯡꯅ ꯑꯗꯨꯝ ꯂꯩꯖꯕꯅꯦꯕ ꯑꯗꯨꯒꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯥꯁꯦ ꯁꯨꯛꯄꯥꯝ ꯄꯥꯝꯗꯕ ꯃꯣꯏ ꯏꯃꯨꯡꯅ ꯑꯗꯨꯒꯤ ꯅꯤꯉꯣꯜꯁꯤꯒ ꯂꯥꯛꯑ ꯑꯗꯨꯝ ꯃꯅꯦꯝꯕꯣꯛꯁꯤꯒ ꯄꯥꯔ ꯈꯠꯅꯍꯧꯕ ꯑꯗꯨꯝ ꯃꯉꯣꯟꯗ ꯑꯗꯨꯒ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯊꯤꯅ ꯐꯨꯏꯅ ꯃꯃꯥꯡꯗꯁꯨ ꯐꯨꯔꯦ ꯍꯥꯏꯌꯦꯕ ꯑꯗꯨ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯊꯤꯅ ꯐꯨꯏꯅ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯤꯗ ꯆꯞ ꯆꯥꯅ ꯀꯦꯁꯀ ꯄꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯖꯦꯜꯗꯒ ꯊꯝꯅꯤꯡꯕꯗꯣ ꯑꯩꯅ ꯄꯨꯂꯤꯁꯇ ꯆꯠꯂꯣꯅ ꯑꯩꯁꯦ ꯇꯥꯛꯈꯤꯕ ꯃꯥꯁꯦ ꯌꯥꯝ ꯀꯞꯄꯒꯅꯦ ꯂꯥꯛꯑꯦꯕꯀꯣ ꯇꯥꯟꯅꯔꯛꯑꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯊꯧꯗꯣꯛꯁꯦ ꯃꯁꯤꯁꯤꯗ ꯌꯥꯝ ꯊꯣꯛꯅꯏꯕ ꯑꯁꯨꯝꯕꯁꯦ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯊꯪꯗꯅꯅꯦ ꯑꯃꯅ ꯃꯣꯏꯁꯦ ꯚꯔꯥꯗ ꯍꯧꯖꯤꯛ ꯂꯩꯌꯦꯕ ꯃꯆꯥ 3ꯅꯦꯕꯀꯣ ꯑꯗ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯦ ꯑꯇꯣꯝꯕꯤ ꯂꯣꯜꯂꯒꯅꯦ ꯄꯨꯈ꯭ꯔꯦ ꯂꯣꯠꯈ꯭ꯔꯦ ꯀꯗꯥꯏ ꯂꯩꯕꯅꯣ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯆꯥ 3ꯁꯤꯒ ꯃꯥꯗꯤ ꯌꯥꯝ ꯊꯤꯅ ꯋꯥꯅ ꯍꯧꯖꯤꯛꯁꯦ ꯚꯔꯥꯁꯤꯗ ꯂꯩꯔꯦꯕ ꯑꯗ ꯃꯥꯅ ꯍꯥꯏꯁꯦ ꯍꯦꯜꯄꯔ ꯑꯣꯏꯐꯝ ꯁꯤꯟꯕꯤꯌꯣꯅ ꯃꯥꯁꯨ ꯂꯥꯛꯑꯝꯃꯤꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤꯅꯦ ꯑꯃꯈꯛꯅꯅꯦ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯄꯥꯈꯪꯅꯦ ꯍꯥꯏꯔ ꯀꯣꯏꯅꯔꯕ ꯃꯣꯏꯅꯤꯁꯦ ꯀꯣꯏꯅꯔꯒ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁꯟ ꯀꯩꯀꯩꯁꯨ ꯂꯣꯏ ꯂꯩꯅꯈ꯭ꯔꯦꯕ ꯀꯣꯟꯅ ꯈꯪꯉꯛꯑꯦ ꯅꯨꯄꯥꯁꯤ ꯅꯨꯄꯤ ꯊꯤ ꯍꯥꯏꯕꯁꯦ ꯈꯪꯉꯛꯄꯗꯩ ꯂꯩꯁꯥꯕꯤꯁꯤꯅ ꯑꯩ ꯅꯉꯣꯟꯗ ꯀꯦꯁꯁꯨ ꯇꯧꯖꯔꯣꯏ ꯂꯩꯒꯦꯁꯨ ꯍꯥꯏꯖꯔꯣꯏ ꯖꯨꯇꯥꯕꯤꯁꯨ ꯇꯥꯟꯖꯔꯣꯏ ꯑꯩ ꯑꯗꯨꯝ ꯃꯥꯡꯖꯔꯁꯅꯨ ꯑꯩ ꯇꯨꯃꯤꯟ ꯂꯩꯖꯔꯒꯦ ꯅꯪ ꯂꯥꯞꯊꯣꯛꯄꯤꯈ꯭ꯔꯣ ꯅꯨꯄꯤ ꯊꯤꯕꯗꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯩꯅꯗꯦ ꯃꯤꯒꯤ ꯅꯨꯄꯤꯗꯗꯤ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯌꯦꯠꯂꯣꯏꯅ ꯃꯥꯅ ꯂꯥꯞꯊꯣꯛꯆꯕ ꯚꯥꯏꯔꯦꯜ ꯆꯠꯍꯜꯂꯛꯀꯅꯤ ꯚꯤꯗꯤꯑꯣꯗꯣ ꯐꯣꯇꯣꯗꯣ ꯃꯉꯣꯟꯗ ꯊꯥꯖꯤꯜꯂꯛꯇꯅ ꯑꯗꯨ ꯚꯥꯏꯔꯦꯜ ꯆꯠꯍꯜꯂꯛꯀꯅꯤ ꯑꯗꯨ ꯐꯖꯔꯕ ꯌꯦꯡꯉꯨ ꯀꯥꯏꯅ ꯑꯗꯨꯝ ꯂꯛꯅꯗꯅ ꯀꯔꯦꯝꯅꯗꯅ ꯅꯨꯄꯥꯁꯤꯅ ꯂꯩꯔꯦꯕ ꯎꯅꯁꯤ ꯊꯣꯛꯂꯛꯎꯅ ꯀꯧꯊꯣꯛꯇꯅꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯋꯥꯔ ꯋꯥꯇꯦꯝ ꯇꯧꯕꯤꯌꯨ ꯅꯨꯄꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯌꯣꯅ ꯍꯥꯏꯔꯛꯄꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣই ꯑꯉꯥꯡ ꯑꯃꯈꯛ ꯍꯣꯝꯗ ꯁꯤꯒꯤ ꯒꯥꯏꯁꯨ ꯊꯤꯜꯂꯛꯄ꯭ꯔꯥ ꯍꯪꯉꯛꯑꯦꯕ ꯑꯩꯅ ꯑꯩꯈꯣꯏꯗꯤ ꯄꯦꯔꯦꯟꯁꯅ ꯂꯣꯏꯅ ꯐꯖꯅ ꯊꯤꯜꯂꯛꯀꯅꯤ ꯁꯤꯒꯤꯗꯤ
ꯑꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯇꯣꯝꯕꯤ ꯈꯥꯏꯅꯕꯅꯤ ꯑꯗꯣ ꯑꯇꯣꯝꯕꯤ ꯂꯣꯟꯈ꯭ꯔꯦ ꯑꯗꯣ ꯑꯇꯣꯝꯕꯤꯗꯨꯅ ꯑꯉꯥꯡꯗꯣ ꯍꯣꯝ ꯑꯃꯗ ꯊꯝꯗꯣꯛꯈ꯭ꯔꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯐꯝ ꯍꯥꯏꯗꯣꯛꯎ ꯌꯥꯗ꯭ꯔꯦꯌꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯁꯨ ꯊꯤꯔꯛꯄꯅꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯃꯁꯤꯗ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯊꯣꯛꯑꯦ ꯑꯗꯩ ꯑꯃꯈꯛꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯈꯜ ꯀꯣꯛꯁꯦ ꯃꯥꯁꯦ ꯁꯦꯟꯅꯕꯗ ꯋꯥꯕ ꯑꯃꯗ ꯈꯔ ꯆꯦꯟꯁꯤꯟꯈꯤ ꯑꯗꯩ ꯑꯃꯗ ꯈꯔ ꯀꯨꯝꯊꯔꯨꯏ ꯑꯗꯨꯃꯥꯏꯅꯅꯦ ꯁꯦꯟꯅꯕꯗ ꯃꯥꯁꯦꯀꯣ ꯃꯤ ꯑꯆꯥꯄꯣꯠ ꯃꯨꯜꯂꯨꯏꯅ ꯈꯔ ꯍꯥꯏ ꯁꯣꯔꯣꯛꯇ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯈꯔ ꯆꯦꯟꯊꯣꯛꯈꯤ ꯈꯔ ꯍꯜꯂꯛꯇ ꯊꯤꯅꯕꯗ ꯌꯥꯝ ꯋꯥꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯃꯤꯃꯥꯟꯅꯗꯕꯁꯦ ꯊꯝꯐꯝ ꯂꯩꯒꯗ꯭ꯔꯅ ꯇꯥꯟꯅꯔꯛꯑꯦꯕ ꯃꯥꯁꯨ ꯃꯊꯥ ꯌꯥꯝ ꯁꯥꯅꯀꯣ ꯁꯤꯁꯨ ꯃꯊꯥ ꯑꯃꯅꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯃꯥꯏ ꯃꯆꯥꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯃꯤꯃꯥꯟꯅꯗꯕ ꯖꯥꯠꯅꯤ ꯍꯦꯟꯗꯤꯀꯦꯞ ꯑꯣꯏꯕ ꯖꯥꯠꯅꯤ ꯑꯗꯣ ꯆꯍꯤꯗꯤ ꯃꯥꯁꯦ 9 ꯁꯨꯔꯦꯕ ꯑꯗꯨꯒꯅꯦ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤꯅꯦ ꯀꯩꯅꯣ ꯇꯧꯔꯝꯃꯕ ꯃꯣꯂꯦꯁꯀ ꯀꯩ ꯇꯧꯔꯝꯃꯒ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯉꯝꯕ ꯃꯥꯒꯤ ꯐꯤꯃꯦꯜ ꯄꯥꯔꯠꯇ ꯀꯩꯗꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯉꯣꯟꯗ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯀꯥꯍꯜꯂꯁꯨꯅꯦ ꯃꯤꯒꯤ ꯀ꯭ꯂꯥꯁꯇ ꯈꯔ ꯆꯪꯁꯜꯂꯨ ꯀ꯭ꯂꯥꯁ ꯂꯧꯔꯤꯉꯩꯗ ꯑꯗꯩ ꯄꯨꯔꯥ ꯑꯗꯨꯝ ꯀꯥꯔꯟ ꯇꯨꯔꯟ ꯑꯃꯗ ꯑꯃ ꯇꯧꯔꯨꯕꯒꯤ ꯑꯗꯨꯝ ꯁ꯭ꯀꯨꯜꯗꯩꯁꯨ ꯀꯥꯍꯜꯂꯛꯑꯅꯣꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯒꯤ ꯃꯃꯥꯁꯦ ꯌꯥꯝ ꯃꯊꯥ ꯁꯥꯕ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯃꯤꯃꯥꯟꯅꯗꯕ ꯑꯣꯏꯔꯤꯉꯩ ꯍꯦꯟꯗꯤꯀꯦꯞꯁꯨ ꯑꯣꯏꯕ ꯃꯤꯃꯥꯟꯅꯗꯕꯁꯨ ꯑꯣꯏꯔꯤꯕ ꯋꯥꯈꯜ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯑꯃꯨꯛꯁꯨ ꯃꯣꯂꯦꯁꯇ꯭ꯔꯦꯁꯟꯗ ꯑꯃꯨꯛ ꯊꯣꯛꯑꯦꯗꯅ ꯑꯗꯣ ꯃꯃꯥꯁꯦ ꯌꯥꯝ ꯇꯧꯐꯝ ꯈꯪꯗꯅ ꯃꯥꯁꯨ ꯁꯤ ꯇꯥꯟꯅꯔꯛꯈꯤꯕꯅꯦꯕ ꯑꯗ ꯁꯨꯝꯕ ꯀꯦꯁꯇꯤ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯇ ꯆꯠꯄꯤꯌꯨ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯇꯧꯒꯗꯕꯅꯦꯅ ꯑꯗꯨꯝ ꯊꯥꯈꯤꯕꯀꯣ ꯑꯗꯨꯅ ꯃꯁꯤꯗ ꯍꯧꯖꯤꯛꯁꯦ ꯁꯨꯝꯕ ꯊꯧꯗꯣꯛꯁꯦ ꯌꯥꯝꯅ ꯊꯣꯛꯅꯔꯤ ꯑꯗꯣ ꯑꯗꯨ ꯃꯌꯥꯝꯅ ꯏꯁꯥ ꯏꯁꯥꯒꯤ ꯏꯃꯨꯡꯗ ꯑꯩꯈꯣꯏ ꯊꯣꯛꯇꯅꯕ ꯑꯗꯨꯝ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯑꯗꯨꯒ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏ ꯍꯦꯜꯄꯔꯒꯤꯁꯤꯅꯅꯦ ꯁꯒꯣꯜꯕꯟ ꯃꯩꯅꯣ ꯂꯩꯔꯛꯇ ꯑꯩꯈꯣꯏꯒꯤ ꯍꯦꯜꯄꯔ ꯄꯥꯝꯃꯤꯅ ꯍꯥꯏꯕꯤꯔꯛꯏ ꯑꯉꯥꯡ ꯂꯧꯕꯒꯤꯅꯤꯀꯣ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯀꯩꯅꯣꯁꯦ ꯏꯇꯝ ꯅꯨꯡꯒꯣꯏꯗ ꯐꯥꯝ ꯑꯃ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯣꯏꯅꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯑꯩꯈꯣꯏ ꯂꯧ ꯄꯔꯤ ꯑꯃꯒꯤ ꯑꯗ ꯉꯥ ꯊꯥꯗꯃꯤꯟꯅꯔꯒ ꯃꯣꯏꯅ ꯏꯟꯚꯦꯁ ꯇꯧꯕ ꯄꯩꯁా ꯊꯥꯗꯕ ꯉꯝꯗ꯭ꯔꯦꯕ ꯃꯤ ꯀꯅꯥꯒꯨꯝꯕꯅ ꯃꯥꯅ ꯄꯨꯈ꯭ꯔꯤꯗꯣ ꯊꯥꯡꯗꯣꯛꯆꯕ ꯀꯅꯥꯒꯨꯝꯕꯅ ꯄꯩꯁా ꯊꯥꯡꯗꯣꯛ ꯉꯥꯗꯣ ꯊꯥꯗꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯄꯦꯡꯕꯥꯒꯨꯝꯕ ꯁꯔꯦꯡꯒꯨꯝꯕ ꯄꯣꯔꯣꯡꯒꯨꯝꯕ ꯑꯇꯥꯡꯕꯁꯤ ꯌꯣꯛꯑꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯃꯤꯟꯅꯕ ꯌꯥꯕ꯭ꯔꯥꯅ ꯂꯥꯎꯊꯣꯛꯄꯤꯌꯣꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯁꯨ ꯂꯝ ꯃꯥꯡꯈꯩ ꯂꯧ ꯄꯔꯤꯃꯨꯛꯇꯣ ꯐꯥꯝ ꯑꯣꯏꯅ ꯂꯩꯔꯦ ꯌꯣꯟꯊꯣꯛꯄꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯩ ꯄꯩꯁꯥ ꯄ꯭ꯔꯣꯐꯤꯠꯇꯨꯗꯤ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯁꯤꯌꯥꯔ ꯇꯧꯔꯛꯏꯅꯦꯕꯀꯣ ꯀꯅꯥꯒꯨꯝꯕꯅ ꯐꯥꯝꯗꯤ ꯍꯦꯛ ꯂꯩꯕ ꯉꯝꯗꯕ ꯑꯗꯨꯃꯥꯏꯅꯗꯤ ꯐꯥꯝꯗꯤ ꯇꯧꯅꯤꯡꯕ ꯂꯩꯔꯒꯗꯤ ꯁꯤꯁꯦ ꯃꯥꯅ ꯌꯦꯟꯅꯁꯤ ꯍꯥꯏꯕꯅꯦꯕ ꯃꯥꯅ ꯍꯥꯏꯁꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯁꯤꯒꯤ ꯅꯝꯕꯔ ꯂꯩ ꯑꯩꯉꯣꯟꯗ ꯐꯥꯎꯕꯤꯔꯛꯑꯣ ꯑꯗꯩ ꯕꯦꯡꯒ꯭ꯂꯣꯔꯗꯁꯨ ꯃꯐꯝ 2 ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯃꯐꯝ 2ꯗ ꯑꯉꯥꯡ ꯂꯧꯅꯕ ꯍꯦꯜꯄꯔ 2 ꯄꯥꯝꯃꯦꯀꯣ ꯑꯗꯩ ꯑꯃꯨꯛ ꯆꯦꯛꯀꯣꯟꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯆꯦꯛ ꯁꯥꯐꯝꯗꯣ ꯆꯦꯛꯀꯤ ꯐꯥꯔꯝꯗ ꯐꯦꯃꯤꯂꯤ ꯄꯥꯝꯃꯦ ꯍꯥꯏꯌꯦ ꯃꯣꯏ ꯆꯦꯛ ꯁꯥꯕ ꯌꯥꯎꯕꯒꯤꯀꯣ ꯑꯗꯣ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯄꯨꯂꯞ ꯂꯩꯒꯦꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯒꯤ ꯑꯃꯨꯛ ꯅꯔꯥꯟ ꯀꯣꯟꯖꯤꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯦꯜꯄꯔ ꯑꯃ ꯄꯥꯝꯃꯤ ꯃꯣꯏꯒ ꯂꯩꯃꯤꯟꯅꯔꯒ ꯇꯧꯃꯤꯟꯅꯕꯒꯤ ꯃꯥꯁꯦ ꯑꯉꯥꯡ ꯄꯣꯛꯄꯗ ꯉꯥꯏꯔꯤ ꯍꯥꯏꯌꯦꯕ ꯑꯗꯩ ꯑꯃꯅ ꯑꯃꯨꯛ ꯐꯥꯏꯕꯣꯛ ꯂꯧꯕꯒꯤ ꯚꯥꯂꯦꯔꯤꯌꯥꯗ ꯍꯦꯜꯄꯔ ꯑꯃ ꯄꯥꯝꯃꯦ ꯍꯥꯏ ꯑꯉꯥꯡ ꯐꯥꯏꯕꯣꯛ ꯄꯣꯛꯄꯀꯣ ꯁꯤꯁꯦ ꯌꯥꯝ ꯋꯥꯅꯩꯀꯣ ꯑꯉꯥꯡ ꯐꯥꯏꯕꯣꯛ ꯄꯣꯛꯄꯁꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥ ꯄꯥꯛ ꯑꯩꯈꯣꯏꯒꯤ MLA ꯀ꯭ꯋꯥꯇꯔ ꯂꯩꯕꯗꯣ ꯑꯗꯁꯨ ꯍꯦꯜꯄꯔ ꯄꯥꯝꯃꯦ ꯑꯉꯥꯡ ꯂꯧꯕꯒꯤꯅ ꯁꯤꯁꯨ ꯍꯥꯏꯕꯤꯔꯛꯑꯦꯕ ꯑꯗꯨꯅ ꯍꯦꯜꯄꯔꯁꯤ ꯐꯅꯌꯥꯝꯁꯨ ꯑꯩ ꯁꯤꯟꯈ꯭ꯔꯦ ꯑꯗꯣ ꯑꯇꯩꯁꯨ ꯂꯥꯛꯁꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯁꯤꯟꯕꯗ 9,000 ꯍꯧꯖꯤꯛꯇꯤ ꯍꯦꯜꯄꯔ ꯐꯪꯗꯦ ꯑꯗꯨꯅ 10,000 ꯊꯥꯏ ꯇꯣꯂꯣꯞꯁꯤꯗꯤ ꯃꯄꯥꯟ ꯂꯝꯅ 23 ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯍꯦꯜꯄꯔ ꯑꯣꯏꯒꯦ ꯍꯥꯏꯕꯁꯤꯡꯁꯨ ꯐꯥꯎꯕꯤꯔꯛꯎꯀꯣ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯣꯝꯗ ꯃꯇꯦꯡ ꯄꯥꯡꯕ ꯂꯦꯞꯇꯦ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯔꯤꯄꯣꯔꯠꯇꯣ ꯂꯧꯈꯠꯂꯛꯇ꯭ꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯎꯊꯣꯛꯆꯒꯦ ꯄꯨꯟꯅ ꯑꯗꯩ ꯉꯁꯤꯒꯤꯗꯤ ꯀꯩꯅꯣꯗꯨꯁꯨ ꯑꯩꯁꯦ ꯈꯤꯇꯪ ꯆꯤꯟꯗꯅꯅꯦ ꯑꯇꯩ ꯀꯩꯅꯣꯁꯨ ꯑꯩ ꯌꯦꯡꯉꯛꯇ꯭ꯔꯦꯕꯀꯣ ꯀꯃꯦꯟ ꯀꯩꯀꯥ ꯃꯊꯪꯗ ꯑꯃꯨꯛ ꯄꯨꯂꯞ ꯄꯥꯊꯣꯛꯆꯔꯒꯦ ꯑꯗꯣ ꯀꯃꯦꯟ ꯄꯤꯕ ꯂꯦꯞꯄꯤꯒꯅꯨ ꯃꯌꯥꯝꯅ ꯑꯗꯣ ꯀꯩꯅꯣꯁꯦ ꯄꯨꯟꯅ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯌꯪ ꯂꯥꯎꯅ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯁꯦ ꯅꯣꯡꯃꯗꯒ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯍꯥꯞꯀꯠꯂꯛꯄꯩ ꯑꯗꯨꯀꯥꯟꯗ ꯑꯗꯨꯝ 1 ꯂꯥꯛꯀ ꯅꯣꯡꯃꯗꯒ ꯌꯦꯡꯕ ꯑꯗꯨ ꯃꯌꯥꯝꯅꯕꯨ ꯍꯥꯏꯔꯤꯅꯤ ꯅꯣꯡꯃꯗ 1 ꯂꯥꯛ ꯚ꯭ꯌꯨꯁ ꯌꯦꯡꯕꯁꯦ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤ ꯃꯉꯥꯏꯔꯦ ꯀꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯗꯩ ꯀꯃꯦꯟꯁꯤ ꯌꯥꯝ ꯄꯤꯔꯛꯄ ꯂꯥꯏꯛꯀꯁꯦ ꯌꯥꯝ ꯇꯧꯕꯤꯔꯛꯄ ꯌꯥꯝ ꯊꯤꯅ ꯁꯞꯄꯣꯔꯠ ꯑꯩꯈꯣꯏꯗ ꯐꯪꯈꯤꯕꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯐꯪꯍꯟꯕꯤꯌꯨ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯐꯖꯅ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅꯕ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯖꯒꯦ ꯑꯗꯨꯃꯥꯏꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ
माने याम चुम्बनी हजाबो थागतचरी अदुगा अखोगी हाइसु हाइबनी हाइब तारे हाइबदे अखोगी हानसु यामना यंग यंग लाउना खोनसु यामना हराउजबा हाइब तारे नोमगा दुम हाइदे अखोगी क्राइम डायरी सी लाइफ ता मयाम अमा चंगबिरकपा अदुगा ngahak lerega lak amaga yoba ka haibse akhoi desu yamna excited oijaba yamna nungaijaba mayamgi akhoi gi keno si energy se akhoi ne acknowledge tawjaba dugumba yamna nungaiba akhoi moment sing do hojik kitang hantarak pasida mayam da akhoi na haijari basi haibadi akhoi gi viewers ahen ba subscriber ahen ba thiminaraga crime diaries haibase akhoi mayam gi damak akhoi ne semjari ba platform sida mayam gi yamna तांगलबा मफम अमनी हाइना खनमिनरगा अखोइना क्राइम डायरी सी एवरी नुक एंड कॉर्नर अखोइ स्टेट यौरगा लोइना लोइना हजिति मयामगी अवा नुंगाइसि शेयर तौरक्तना अहेनबा कयामा हाइबदी ओजानासु पुबिरकलिबा अखोइगी थबा इंखांगी अदगी अखोइगी अवाना तारबा सिंगदा ओजागी मफमदा अखोइगी खुदोंग चाबा पीरिबा सिंग मयामसी अखोइ लौमिनरगा मयामसी अमगा अमगा ताथो ताछिन तौबा याबा प्लेटफॉर्म अमा ओइमिनसी अदुगा मयामगी अवा नुंगाइसि शेयर तौमिनरगा मणिपुरदगी मरु ओइना अखोइगी especially crime haibisi koina mitigate tawminasi haibagi pandamda thamjariba crime darisi mayamna support tawbibagi su hanan thaga chari loina ahenba subscriber amadi ahenba viewers kayama hana yang lauba aikogi nomadaga lak amaga yobudu mayam amuktang hona minaraga adugi ngasai reputations tum amuka thaminasi haibisi ma thamjaraga ngasi gi onadi akoi crime diaries mayam gi damak ta puthok chari ba ipo media na ngasi gi marfuga mathoi suba episode yengbireba singbo hanan thaga chabga loina matang asida kaina na ba yathangni jari pina birasi